Hapchalo. Charge Charge dum palo se dum. Che pala ga thong sem sa da. Kono ichi no le gi tang sin gi ro ko. Wari warai ka ji khatha. So no ite da. Ji no ite. Thamba sem sa da stand je. Mai ta ugani. Mai ta ugani. Thamba ga sama na. Bas. Kana comment kadak. Miss Amako Kitchen. Hello sis and brother. Hello. Hi. Most welcome. Hey, hello kera. Kumaning Thau channel. Hi. Hello, Prince. There. Amako Kitchen. How are you? Why? I'm fine. Vijay LD hi che. Hello, Eldi Kumanda. Iche nate nene ko. Cookie gi maramta chaira oi. Lagi sanu kata. Sirgi cookie gi maramta chaira oi. Kumaning Thau channel. Nungai bro chaksara bro. Sare. Uire me am wari sana si aina ngasi LB je changai ni. Paparo. Dedi nungai bro chaksara bro hai re. Dedi ko LD nama hai ba o nene noksal le emoji bi se le. Nene. Nang angang ni jam pi. Kumaning Thau channel na cookie maramda oiradi bai. Kari ki wari saro. Nang hangak ba hangi ba question answer pitha gaya. आप लोग तो अभी मुकबांग नहीं करते हैं हमको आएगा कितना मुकबांग का भी टाइम आएगा अभी थोड़ा बाकी है किंग ऑफ टॉयलेट आएंगे हाय हेलो di nungsi panthong iche sonia nungai bro nungai king of toilet kamai tori nang di ai kanano khang bro ai king of toilet ai kanano khang bro ai king of toilet khang de mayam like to biro mo completely mi kuntra ni pan leise like to biro puno do di kumani do channel ai gi live pung tra ma thoida stream to view ya ai to bo ya ai di eldina nene mamo kari mathel cha arage ilisa thangba ngsi di akhoi ina ki angang amna ilisa thila ami nungsi panthong ibai because hello hi king of toilet na ani se udaba kuire kuire do ni me am wari sana sena say mom hi mi wate ko ai wate Shulgi nene kai de no ai ai di asam asam hojai pilat mix tv hi atam nam nungsi panthong na nene ai premraj hai khangi premraj nungsi panthong de khangi da angka kitchen toilet ai ra kaya sunamani laisram iche se manipur da leitabro ai ai di manipur da chahi ai se manipur da na anang ba lai durga su hoji ti asam da lai ri manipur da khoi haurak pham manipur da ichina ponam manipur da kanglei waiti mamai ko re king of toilet na premraj nungai bro nungsi panthong na ibai che sak phajame ush mayam kai mathen sana re kamai taunari thank you mayam like masing wali ne mi jang 51 member like manga mayam thomjan biramu like thomjan biramu like up har hoi king of toilet na sonia because ai se nayam bani ai khangdre pilat mix tv mi sajok ma ikai khum nazari yam babu sajok ba na tau sing la king of toilet na ma kanglei waiti bhai ai dedi vidya ld na mu ne mubang ampute naw pau phauna drabo ai ampute naw phaunai na han wai wari sane hujiti kuire sanada ba doidi kanglei waiti na nungai ribo baba kai doriye ho baba hui nungai hui nungai bune Adit Singha gola khate ni naubi gi kaka thoi chak char bro ai gola khat gi ni naubi gi kaka ide kana to thoi kana no naubi gi kaka ne roji case blog hai che ibai kuire da udaba thagat cheri gola khat gi live changbi rakpa roji kliang sai roji nangari boy nang musiri nangna sota smaina thangba bindi number jam hai mina mom tai nang na mom thui CapCut video editing hi say and ibai hello ina nungai ribo kamai to rige ma lensin biro oh king of toilet because khoi masaga yamna fare is line chanbiri mine sonia di yadre
ꯃꯁꯥꯁꯦ ꯀꯩꯗꯧꯔꯦ ꯚꯤꯗꯤꯑꯣꯗꯅꯤ ꯀꯪꯕ ꯃꯥꯜꯂꯤꯁꯦ ꯀꯞꯀꯠ ꯚꯤꯗꯤꯑꯣ एडिटिंग रोदी कोकचक पी बे माय कंगले वाइती ने बाबा सब नैरमेने इस कहोने अखोई मिते इसिनो मैम चंबीरीमी इसे इबाइसे उबदा थमोइदा नहौना इथिल अमा फाउरगे ए माई पुरा थागतचरी थागतचरी थाईलैंड थाईलैंड र थाई खंगरे kan कपकट वीडियो एडिटिंग हाई प्रिंस निको ए प्रिंस मम्मी हेलो मोदो प्रिंस लजिस्लत नंगना इनुंग नुंगाई लजिस्लत नंगना इनुंग नुंगाई 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 बुला कंगले हातगी हुजिक चंगबिरंबा लाइक तो नाउबी की कका आइदि कनानो भाब तादे अमता फजना हाइबिरमो वारो बिद्रदी किंग ऑफ टॉयलेट मोनी लागा हाइरगे आई कोना हाइदो मोनी लागा हाइरगा हाइरगे आई कोना हाइदो आई ए को हाइदो कनानो हाइदो को ओके कांगले होय वाइतीना होय मो हाइरिबा कनानो हाइदो कना ममाना कुकीदा ngang बदो हाई मोजी पिसले रोजी केस ब्लॉग कई हिंजांग कइनो चागे इसी बाय तौरिबिसे अखोय नुखि साना लेमिना सियारगा मोइना चंगा कारान तोरन तोरबनिना कैदौनी लजिस्लत आई आसाम गिने ओ थागतचरी असमगी इनाव किंग ऑफ टॉयलेट रोजी नुआई ब्रो अरुण मोइरांग थेम काका होइसे कई खुंदैनो होइदी असम असम से मिंगिनी तुम होजाइदा लेजबनी असम होजाय मणिपुर दसु सिंगयांग मैदा अखोई जुमनी के मैं बिरिक बिरिक सौरे सिंगयांग मैदा रोजी खोंगद्राम ब्लॉग किंग ऑफ नुआइरिए किंग ऑफ टॉयलेट ना नोकपदा सिरे करिगी कपु करीनो कपु किंग ऑफ टॉयलेट से कनानो भाब कैसे तादे सिंगे कुकी मसा सिंसे करी खेतत निंगे खेतत पे मतंग जरो दोई किंग ऑफ मोइदी टॉयलेट खेतत पे रोजी मतंग आई जरो बनी मोइना खंग्रो कोइदा कांगले वाइतिना चित्रदि खोज मोइदा खेतत ताइना ममादी वायरल फजना चले बंगसिन चले बाबासु बाबा नोइसु आई ओहो नुसी पंथों इसे कुकी सा से थोंगगा चारसी इसे सोनिया अखोय चाबदि तुकसैदा कुकीदो हाउरोय थोंगा हुइदा पिजा ताबा किंग ऑफ टॉयलेट ना कुकी नते को आई थोंगा हुइदा पिजा ताबा चाबदि हाउरोय हुई चावै जारोय कांदे नमथि आरकनी दुगैदी मयाम कमेंट दसलो कमेंट तो बियो पूजा माई लाइफ हाय रोजी हेलो कोकसाक पीबे मा पूजा माई लाइफ रोजी हेलो ब्रो दादा प्रेमराज हाय ओ प्रेमराज रो किंग ऑफ टॉयलेट से प्रेम राशि कनोदा लैदे नुसी बंधुमनिना थर करी हाउ रोय कुकी है किंग ऑफ टॉयलेट ना हाउरोय ले हाउरोय लजीज कुकी चाइबना इनुंग नुंगाई है इनुंग नुंगाय हेंथोय मिते आई ममाय हेंथोय ए मिते ममाय हेंथोय मिते ना ओ अजिंगा गंगा जमुना टू सिस आई ककानी को अगरतला गोलाघाट की नी निक नेम नौबी दो है गोलाघाट की अगरतला पूजा माई लाइफ आई ओरंगमनी प्रिंस भात ने तादरे कांगले वाइतिना मयाम ऐसे खरा लैरदी उना फंगरोय आई उना फंगरोय आई किंग करीगी ऑफ टॉयलेट ना नो एलबी दा कना लागते येंगो नेट यारबा मतुंग दा आईनी आई को एलबी दा आवाज थोइबा ओके ओके थोइबनी ओके पिलार ओके मिक्स टीवी ओके ओके मानादे ओके ओके सामुमा बंगादे नंगना कोबीदो बिनोदता थिनबा अखोयदि पिरक्तबा थोइबनी फारे ना मुक्ता होय थोइबा हेंथोय मिते मामा बाय बाय ए हाय हरम नो बाय लोन जगरे ने लेमंद्रो आई बोर्डिंग चंग दौरे कांगलेना ओ ओ ओ ओ होय होय चंगो चंगो पखा फजा थाव मिताली शर्मा निने से कुकी वार ना मरम ओइरगा याम पॉपुलर ओइरे अदो इनाव मयामना नुसिबिबेनी आइदि अहमदा कुकी वार ना थांगाचबसे को इम्पोर्टेंट नते अखोइदी अहमदा थांगाचबसे अखोई आइगी मितै थमोइगी अचाकपसे मयामदा फोंदोकजबनी अखोई मितै मचा अमना क्यामुक जामना हुजिक चाकनरी हेबदो वीडियो सेमदबा कांगुनसु सुम चाइबनी मोइना वीडियोदा थांगाइसेना थो हाइबा ngamदरगसु पुरमकनदी थवाइसे चाइबनी हबा नुसी अदो पंथोंना कांगले आइना वाइती नुंगाइ ब्रो आइना कैनोदो इना थो nganguba adu khaki warini किंग ऑफ टॉयलेट ना फ्लाइट ता पाइरगे कांगले वाइती ना नुंगाइ रिए लिजेला ना नोंमा पुनसे punsi punsi mayam 12 December su jaure सदानंद nupilan शर्मा इचेगा वहाई से थमोई पेल इचेगी वहाई थमोई पेल याइफरे याइफरे थागतचरी
Santos Naurem ise ngasi ibaisu ujare ibaiga ise gana yaifare. ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ Kangleipakna ꯌꯥꯏꯐꯔꯦ yaifare. Ai video handa ki video sa ꯑꯩꯈꯣꯏ iyaw ꯃꯤꯇꯩꯒꯤ de. ꯊꯧꯅꯥꯁꯤꯗꯤꯀꯣ ꯍꯥꯟꯅꯗꯒꯤ Ai jahon de. ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯕ꯭ꯔꯤꯇꯤꯁꯅ ꯆꯩꯅꯥꯒ ꯃꯣꯏ ꯃꯌꯥꯝꯅ ꯂꯥꯟ ꯇꯧꯅꯕ ꯃꯇꯝꯗꯀꯣ ꯆꯩꯅꯥ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯆꯩꯅꯥ ꯀꯥꯡꯕꯨꯁꯦ ꯁꯤꯂꯤꯟꯗꯔ ꯇꯧꯗꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯪꯉꯝꯒꯅꯤ ꯃꯣꯏꯁꯦ ꯐꯠꯇꯕꯗ ꯀꯩꯅꯣꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯄꯗꯗꯤ ꯃꯣꯏꯒꯤ ꯃꯤꯁꯦ ꯍꯥꯠꯄ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯗꯤ ꯃꯣꯏꯒꯤ ꯃꯤꯁꯦ ꯃꯀꯣꯛꯁꯦ ꯃꯉꯥ ꯇꯔꯨꯛ ꯕꯠ ꯕꯠ ꯀꯠꯊꯠꯂꯒ ꯍꯥꯠꯇꯣꯛꯄꯅꯦꯕ ꯕ꯭ꯔꯤꯇꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯑꯗꯨꯗꯨꯅ ꯃꯣꯏ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯤꯇꯩꯁꯦ ꯀꯅꯥꯒꯨꯝꯅ ꯂꯥꯛꯆꯕ ꯉꯝꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯌꯦꯛꯅꯕꯅꯦ ꯈꯔ ꯊꯣꯛꯂꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯋꯥꯕꯨ ꯂꯧꯕꯤꯗꯦꯕ Tarak Mehta ka ulta chosma kidhar ho aayungo. Santos Naurem iche ki wahai taraga wakhal chauthok se thagasari. ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ Morning ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯅꯦ angom ꯑꯩꯈꯣꯏ ꯃꯌꯥꯝ mayam ꯄꯨꯝꯅꯃꯛ aira ꯂꯣꯏꯅ phormai. ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ Welcome. ꯏꯗ ꯂꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ Papa ki pari imom nungai ribo ay Tarak Mehta ka ulta chosma. ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ Nungsi panthungna ibai se voice ꯊꯣꯛꯇ꯭ꯔꯦ ibai se kadai chen gre. Ui chen gre. Kadai de seguli meguli myam thokle. Ibai se voice tabase yam nungai jare. Ibai voice tabase. Ai di jahon de ꯊꯥꯒꯠꯆꯔꯤ mana video ꯊꯥꯒꯠꯆꯔꯤ da. Ai jawdi ate yu sathi rakane ai jahon de. Tombi namai rakom inau nupi Sonia thank you. ꯊꯥꯒꯠꯆꯔꯤ ꯏꯆꯦ Oh ꯂꯥꯛꯄꯤꯕꯒꯤ ꯉꯁꯥꯏꯁꯨ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯎꯅꯈꯤꯕꯗꯣ ꯏꯆꯦ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯛꯑꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯋꯥꯡꯃꯗ ꯂꯩꯕꯗ ꯈꯪꯗꯦ Osam ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ Monica na ꯂꯩꯃꯤꯟꯅꯁꯤ inau anibu chak sarbo kari mathel sarge Kanglei Waiti na ꯆꯥꯔꯦ 2090 da ꯏꯆꯦ mayam amata punsi ai. ꯄꯨꯟꯁꯤ ꯄꯨꯟꯁꯤ 2090 da. 90ꯗ Ah. ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯒꯤ ꯃꯊꯧꯅꯤ ꯑꯗꯣ ꯀꯤꯕꯒꯤ ꯅꯠꯇꯦ ꯆꯦꯛꯁꯤꯟꯕ ꯍꯥꯏꯁꯦ ꯌꯦꯛꯅꯕ ꯍꯥꯏꯁꯤꯗꯤ ꯀꯗꯣꯝꯗ ꯂꯥꯛꯇꯕ ꯀꯃꯥꯏꯅ ꯂꯥꯛꯇꯕ ꯈꯪꯗꯦꯕ Section leibna phai. ꯆꯦꯛꯁꯤꯟꯕꯅ ꯐꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯊꯧꯕ ꯃꯌꯥꯝꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥꯈꯤꯕ ꯃꯇꯨꯡꯗ ꯑꯇꯩ ꯁꯣꯏꯅ ꯀꯠꯊꯣꯛꯅꯕ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯑꯦ ꯃꯃꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯆꯣꯡꯊꯣꯛꯇꯩ ꯉꯥꯏ ꯂꯩꯔꯕꯅꯤ ꯃꯆꯥ ꯃꯆꯥꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥꯈꯤꯕꯗꯤ ꯃꯃꯥꯁꯤꯡꯗꯨ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯣ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥꯔꯒ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯆꯥ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯆꯥ ꯃꯄꯥꯟꯗ ꯂꯩꯕ Comment ꯃꯆꯥ to view sino ma'am. ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ Dugani. ꯂꯣꯏꯅ ꯂꯃꯟ ꯈꯨꯝꯒꯦ Dugani. ꯂꯩꯔꯤꯅꯦꯕ Tunay na sakto ise anoba yuki anoba asa puduna laglo na harol laglo na harol ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯎꯅ senlasi anoba sangsa ise sonia karingjang sagge Kanglei Waiti na aidi boarding ꯑꯩꯈꯣꯏꯗꯤ la lagdore wahi ꯍꯪꯒꯥꯝ ꯊꯣꯡꯕꯅꯦ charaga ꯍꯋꯥꯏ hawai ꯊꯣꯡꯕꯅꯦ ꯑꯁꯣꯝꯗꯩ charaga ꯏꯂꯤꯁꯥ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯇꯧꯔ ꯆꯥꯔꯦ Anjali Sarman as Manipur ga isini inaw singse kang kari kanlagada yam nungaitre. ꯈꯜꯂꯒ Khalaga yam nungaitre. ꯍꯣꯏ ꯍꯣꯏ Someone ꯌꯥꯝ usibi ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ lais. ꯅꯨꯡꯉꯥꯏꯇꯦ Thoiba welcome. ꯊꯣꯏꯕ ꯅꯪ ꯀꯣꯕꯤꯗꯣ ꯊꯥꯔꯛꯑꯣꯀꯣ Someone ꯍꯌꯦꯡ usibi lai Santos naurem na chumi se section mana fai. ꯆꯨꯝꯃꯤ Mabu ꯆꯨꯝꯃꯤ fataba midi siba tabani. ꯁꯤꯕ ꯇꯥꯕꯅꯤ Right? Full support. ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗ ꯂꯥꯟꯕꯁꯨ ꯍꯩꯅꯗꯦ ꯃꯤꯅ ꯂꯥꯜꯂꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕꯁꯨ ꯉꯝꯗꯦ Anjali Cheche lagi from Jari Saman Usinina ꯈꯨꯔꯨꯝꯖꯔꯤ Kobi Eko RR present ise saksarbo nungarbo RR ꯏꯁ present ꯀꯨꯏꯔꯦꯍꯦ ꯏꯅꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯅ ꯅꯍꯥꯟ ꯃꯔꯛꯇ ꯐꯣꯟ ꯇꯧꯏ ꯅꯪ ꯐꯣꯟꯗꯣ ꯆꯪꯗꯦ ꯅꯪ ꯍꯟꯗꯛꯇꯤ ꯇꯧꯗꯦ ꯉꯔꯥꯡꯗꯤ ꯅꯥꯎꯕꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯥꯎꯕꯉꯩꯒ Legislat Ekoi ai dum lan amani thadokre mem saunu ko Ekoi loina leiri nangi damakta ma akoi leita lago channel ni ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤꯁꯨ ꯀꯃꯦꯟ Moningangom ꯇꯧꯕꯤꯔꯛꯏ mayam ꯌꯥꯝ ꯅꯨꯡꯁꯤ pari ꯃꯌꯥꯝꯅ mom ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ Iche ꯑꯩꯁꯨ sa ꯚꯤꯗꯤꯑꯣ yam ꯁꯦꯝꯕ maril ꯉꯝꯃꯤꯗꯣ leibani pari mom iche sa yam maril leibani ai thagasare miss morning Anjali Sharma Kanglei Waiti saksarbo Kanglei Waiti na sare saman usbina ai Hawaii Kaya ba saya? ꯅꯍꯥꯟ ꯃꯌꯥꯝꯅꯁꯨ ꯎꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯊꯥꯡꯒꯠꯂꯤꯕꯗꯣ Di sini kaya ba? Santos Naurem na chumba chatpa mitei ni sum ya na horokpadi masana kukilen phangba tabani yaifare. ꯌꯥꯏꯐꯔꯦ ꯅꯍꯥꯟ ꯃꯤꯇꯩ ꯄꯥꯉꯜ ꯃꯆꯥ ꯑꯃꯗ ꯊꯥꯡꯒꯠꯂꯛꯏꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯊꯧꯅꯥ ꯐꯕ ꯃꯆꯥ Mizoram gi ꯄꯣꯛꯑꯝꯃꯗꯤ XCM da ngangbodo ꯈꯨꯗꯥꯀꯤ yam ꯀꯁꯝ nungai da khare ai. Mitali Sharma. ꯅꯠꯇꯦꯅꯦ ꯑꯩ ꯍꯥꯏꯁꯤꯀꯣ ꯃꯤꯇꯩ ꯄꯥꯉꯜ ꯑꯩꯈꯣꯏ ꯅꯤꯄꯥ ꯃꯆꯥ ꯑꯃꯅ ꯊꯥꯡꯒꯠꯂꯛꯑꯦꯕ O kanglei chakcharabu kai yang chagi mahang tere ai mangonda. ꯑꯗꯨꯅ ꯊꯥꯡꯒꯠꯂꯛꯏꯕ ꯑꯜꯂꯥꯍꯀꯤ ꯀꯁꯝ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯑꯁꯨꯃꯥꯏꯅ ꯄꯣꯛꯑꯝꯃꯗꯤ ꯅꯍꯥꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯐꯤꯔꯥꯟ ꯊꯦꯠꯀꯗꯕꯅꯦ ꯃꯥꯅ ꯍꯥꯏꯔꯛꯏꯗꯣ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ Doni yaifare ai si. ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ
ꯑꯩꯗꯤ comment se khana nandu khar su waro binu ko matam kuire mayam se ꯏꯆꯦ kam to wari ꯄꯥꯔꯤ sanasi haina ꯏꯃꯣꯝꯗꯤ ꯃꯊꯧꯅꯥ ꯌꯥꯝ ꯂꯩ. ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟꯅꯥꯎ ꯃꯤꯇꯩ ꯃꯆꯥ ꯑꯣꯏꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯐꯣꯡꯅ ꯉꯥꯡꯕ ꯉꯝꯃꯤꯁꯦ ꯖꯦꯝꯁ ꯂꯥꯟꯗꯕꯒꯤ ꯍꯥꯏꯅ ꯑꯃ ꯆꯪꯉꯤ ꯅꯣꯛꯁꯜꯂꯤ. ꯁꯟꯇꯣꯁ ꯅꯥꯎꯔꯦꯝꯅ ꯏꯆꯦ ꯑꯩ ꯋꯥꯊꯤ ꯋꯥꯔꯦꯝ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯌꯦꯡꯉꯤ. ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ. ꯅꯨꯡꯁꯤ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯁꯟꯇꯣꯁ ꯁꯞꯄꯣꯔꯠ ꯅꯥꯎꯔꯦꯝꯒꯤ ꯇꯧꯕꯤꯔꯗꯤ ꯀꯃꯦꯟ ꯑꯩꯁꯨ ꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯐꯪꯉꯤ. ꯁꯦꯝꯅꯤꯡꯉꯦꯕ ꯑꯥꯔ ꯄꯣꯏꯟꯁꯦꯟ ꯏꯆꯦꯅ ꯀꯨꯀꯤ ꯊꯤꯅ ꯆꯩꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯦꯡꯕꯗ ꯄꯦꯜꯂꯦ ꯅꯅꯥꯎꯅ ꯑꯥꯔ ꯊꯥꯒꯠꯆꯔꯤ. ꯃꯅꯤꯅꯦ ꯅꯣꯏꯁꯨꯅꯤ ꯏꯅꯥꯎ ꯅꯣꯏ ꯆꯥꯛꯇ꯭ꯔ ꯊꯋꯥꯏꯗꯣ ꯅꯦꯅꯦ ꯁꯣꯅꯤꯌꯥꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯡꯗ꯭ꯔꯁꯨ ꯃꯌꯥꯝꯒꯤ ꯂꯩꯔꯒ ꯑꯄꯨꯟꯕ ꯂꯩꯔꯒ ꯑꯣꯏꯅ ꯑꯩꯅ ꯉꯥꯡꯉꯤꯅꯤ ꯂꯩꯔꯝꯃꯤ. ꯃꯣꯔꯅꯤꯡ ꯉꯥꯉꯣꯝ ꯁꯥꯎꯃꯥꯏ ꯃꯣꯔꯅꯤꯡ ꯉꯥꯉꯣꯝꯅ ꯑꯥꯔ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯟꯖꯂꯤ ꯁꯔꯃꯅ ꯑꯗꯣ ꯅꯨꯄꯥꯗꯣ ꯊꯥꯒꯠ ꯀꯩ ꯊꯦꯡꯒꯠꯂꯤ. ꯕꯣꯟ ꯌꯥꯏ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯃꯔꯣꯟꯁꯦ ꯈꯛꯇꯪ ꯁꯪꯕꯅꯤꯒꯤꯅ ꯆꯥꯝꯃꯉꯥ ꯅꯨꯡꯁꯤꯕꯤꯅꯦ ꯁꯦ ꯃꯣꯅꯤ ꯀꯤꯡ ꯇꯣꯏꯂꯦꯠꯇꯨ ꯀꯅꯥꯅꯣ ꯍꯥꯏꯔꯒꯣ. ꯁꯨꯔꯆꯟꯗ꯭ꯔ ꯊꯧꯗꯥꯝ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ. ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯋꯥꯏ. ꯑꯥꯔ ꯄ꯭ꯔꯖꯦꯟ ꯆꯥꯔꯦ ꯅꯨꯡꯉꯥꯏꯔꯤ ꯏꯅꯥꯎ ꯃꯣꯅꯤ. ꯋꯦꯜꯀꯝ ꯃꯌꯥꯝ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛꯄꯨ ꯄꯟꯊꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯗꯨꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯟꯗꯥꯕꯁꯨ ꯍꯥꯜꯂꯤ. ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯑꯍꯥꯟꯕꯁꯨ ꯃꯩꯇꯩꯅꯤ. ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯂꯦꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯐꯝꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ. ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯆꯪꯉꯛꯄꯗ ꯉꯔꯥꯡ ꯈꯛ ꯃꯣꯏ ꯀꯨꯀꯤ ꯖꯨꯝ ꯂꯥꯛꯑꯒ ꯑꯅꯤꯈꯛ ꯀꯨꯀꯤ ꯖꯨꯝ ꯑꯅꯤꯈꯛꯅ ꯚꯔꯥ ꯂꯩꯌꯦ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯣꯔꯦꯗ ꯃꯣꯏꯅ ꯑꯍꯥꯟꯕ ꯆꯪꯉꯛꯄꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯔ ꯖꯥꯗꯣꯔ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯅ ꯂꯩꯃꯤꯟꯅꯔꯗꯤ ꯂꯩꯃꯤꯟꯅꯔꯁꯦꯕ ꯆꯤꯡꯂꯦꯟ ꯃꯣꯏꯅ ꯁꯅꯥ ꯑꯃꯨꯛ ꯀꯨꯀꯤꯂꯦꯟꯗꯤ ꯃꯊꯛꯇ ꯌꯥꯝ ꯂꯩꯕꯅꯤ. ꯀꯨꯂꯦꯟ ꯍꯥꯏꯃꯤꯗ ꯃꯣꯏꯗꯣ ꯁꯣꯏꯒꯤꯅ ꯀꯨꯀꯤꯂꯦꯟ ꯍꯥꯏꯃꯤ. ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯩꯇꯩ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯃ ꯂꯥꯛꯑꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯅꯤꯁꯤꯁꯨ ꯃꯥꯁꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯌꯦꯡꯕ ꯑꯣꯏꯕꯅꯤ. ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯦ ꯗꯗꯥꯏ ꯆꯥꯔꯤꯌꯦ. ꯆꯥꯔꯦ ꯏꯅꯥꯎ ꯍꯣꯏ ꯃꯌꯥꯝꯗꯤ ꯆꯥꯕꯤꯔꯕꯣ. ꯑꯗꯩꯗꯤꯁꯤꯅ ꯁꯟꯇꯣꯁ ꯅꯥꯎꯔꯝꯅ ꯍꯥꯏ ꯃꯤꯇꯩ ꯅꯨꯄꯤ ꯏꯆꯦꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯤ ꯏꯖꯠ ꯂꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ. ꯏꯆꯦꯅꯁꯨ ꯍꯦꯟꯅ ꯆꯩꯕ ꯅꯠꯇꯦ. ꯏꯆꯦꯗꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯅꯤ. ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯔꯤꯄ꯭ꯂꯥꯏ ꯏꯅꯥꯎ ꯄꯤꯕꯒꯤ ꯌꯥꯝ ꯏꯆꯦ ꯈꯪꯕꯤꯕꯩꯗꯃꯛꯇ ꯏꯕꯥꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯆꯨꯝꯕꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ. ꯑꯗꯨ ꯅꯤꯄꯥꯗꯣ ꯑꯟꯖꯂꯤꯅ ꯃꯗꯩ ꯀꯔꯤ ꯍꯥꯏꯕꯁꯦ ꯀꯗꯥꯏ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯃꯅꯤ ꯅꯥꯟꯊꯣꯏꯒ ꯁꯥꯎꯒꯅꯨꯀꯣ. ꯑꯗꯣ ꯅꯤꯄꯥꯗꯣ ꯊꯥꯒꯠꯂꯤ ꯍꯥꯏ ꯃꯇꯨꯡꯅ ꯍꯥꯏꯕ. ꯑꯁ ꯑꯁ ꯃꯊꯧꯅꯥ ꯑꯁ ꯂꯩꯌꯦꯕꯀꯣ ꯃꯊꯧꯅꯥ ꯂꯩ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯅꯤꯕꯨ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ. ꯑꯩꯗꯤ ꯁꯨꯝ ꯍꯥꯎꯁ ꯋꯥꯏꯐ ꯍꯥꯏꯇꯥꯔꯦ ꯕꯖꯥꯔꯗ ꯁꯨꯝ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯖꯩ. ꯃꯈꯥꯃꯌꯨꯝ ꯋꯥꯁꯤꯝ ꯏꯆꯦ ꯑꯩꯗꯤ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯗ ꯖꯥꯝ ꯋꯥꯖꯩ ꯅꯨꯡꯉꯥꯏꯇꯦꯒꯤ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯎ ꯍꯥꯏ ꯃꯥꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯩ ꯋꯥꯁꯤꯝꯅ. ꯚꯤꯗꯤꯑꯣꯗꯤ ꯁꯨꯝ ꯊꯥꯒꯠꯆꯈꯤꯕꯅꯤ ꯉꯔꯥꯡꯁꯨ ꯊꯥꯒꯠꯈꯤꯕꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯄꯕꯨꯗꯤ ꯄꯪꯍꯥꯞꯇ ꯍꯥꯞꯄꯗꯣ ꯌꯥꯗꯕꯗꯣ ꯃꯣꯏꯅ ꯉꯥꯡꯉꯛꯄ ꯇꯥꯕ ꯉꯝꯗꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯊꯥꯒꯠꯇꯣꯏꯅꯦꯕ ꯏꯆꯦ ꯅꯅꯥꯎꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜꯗꯣ ꯅꯨꯡꯁꯤꯕꯤꯕ ꯊꯥꯒꯠꯆꯔꯤ ꯅꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯗꯣ ꯌꯨꯇꯨꯞꯅ ꯗꯤꯁꯦꯝꯕꯔ ꯗꯦꯠ 6ꯇ ꯀꯛꯈ꯭ꯔꯦ. ꯀꯔꯤꯒꯤ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯦ ꯑꯩ. ꯑꯟꯖꯂꯤ ꯁꯔꯃ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯀꯔꯤ ꯃꯔꯝꯒꯤ ꯀꯛꯏꯖꯥꯠꯅꯣ. ꯈꯪꯗꯦꯅ ꯍꯟꯗꯛ ꯌꯥꯝ ꯀꯛꯏꯅꯣ ꯑꯥꯔꯖꯦ ꯈꯪꯗꯦ. ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯀꯛꯏ ꯍꯟꯗꯛ. ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯈꯨꯃꯟ ꯃꯃꯥ ꯑꯩ ꯑꯥꯔꯖꯦ ꯈꯨꯃꯟꯅꯦ ꯑꯣ ꯑꯥꯔꯖꯦ ꯈꯪꯉꯦ ꯈꯨꯃꯟ ꯈꯪꯉꯦ ꯑꯩꯈꯣꯏ ꯑꯥꯔꯖꯦ ꯍꯣꯏ ꯈꯨꯃꯟ ꯍꯣꯏ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯂꯩ ꯃꯣꯅꯤꯅ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ ꯍꯥꯏ. ꯃꯩꯇꯩ ꯌꯥꯏꯐꯔꯦ ꯅꯤꯉꯣꯜ ꯃꯩꯇꯩ ꯅꯤꯉꯣꯜ ꯂꯥꯏ ꯏꯆꯦꯒꯤ ꯉꯥꯡꯂꯛꯄ ꯈꯨꯗꯤꯡ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯀꯨꯀꯤꯁꯦ ꯇꯨꯝꯅ ꯃꯥꯡꯍꯜꯂꯁꯤ ꯏꯆꯦ ꯑꯩ ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯇꯨꯝꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯀꯔꯤ ꯃꯣꯏꯗꯨꯃ ꯍꯥꯏꯔꯨꯗꯣꯏꯃꯣ. ꯃꯤꯇꯩ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯃꯤꯅꯥꯏꯅ ꯃꯄꯨ ꯀꯌꯥꯅꯤ ꯀꯩꯗꯧꯉꯩꯗꯁꯨ ꯉꯝꯕ ꯁꯥꯗꯣꯏꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯉꯩꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯣꯏꯑꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯤꯅꯥꯏꯅ ꯂꯥꯜꯂꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯔꯒꯗꯤ ꯋꯥꯔꯤ ꯑꯃꯅꯤ. ꯃꯤꯅꯥꯏꯅ ꯀꯌꯥꯅꯤ ꯃꯄꯨ ꯁꯥꯗꯣꯏꯅꯣ ꯂꯣꯏꯖ ꯇꯥꯕ. ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯀꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯦꯅꯦ ꯂꯥꯏꯞꯇ ꯌꯥꯎꯖꯕꯁꯦ ꯅꯦꯅꯦ ꯉꯥꯡꯕꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ. ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯩꯁꯨ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒ ꯀꯨꯛꯒ ꯇꯧꯅꯔꯤꯕ ꯂꯥꯟꯁꯦ ꯇꯧꯕꯗꯩ ꯂꯥꯏꯐ ꯑꯃꯨꯛꯐꯥꯎ ꯊꯥꯖꯗꯦ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯐ ꯊꯥꯖꯕꯅꯤ. ꯏꯆꯦꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯟꯖꯂꯤ ꯁꯔꯃꯅ. ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯑꯃꯈꯛꯇꯪꯇꯅꯤ ꯑꯗꯣ ꯂꯩꯔꯤꯕ ꯀꯪꯂꯩꯄꯥꯛꯏꯇꯅ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛꯇ ꯂꯥꯟ ꯉꯛꯏꯕ ꯆꯤꯡꯈꯣꯡꯗ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ 40 years ꯑꯩꯁꯨ ꯆꯪꯉꯛꯑꯕꯅꯤ. ꯀꯅꯥꯝꯇꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯔꯛꯇꯦ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 12ꯗ ꯉꯥꯏꯔꯤꯕ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥꯅꯣ. ꯂꯨꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯉꯨꯖꯝ. ꯃꯅꯤꯡꯉꯥꯡꯉꯣꯝ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯕꯁꯤꯕꯨ ꯂꯝꯀꯥ ꯑꯣꯟꯊꯣꯛꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯣꯏꯔꯣꯏ ꯀꯗꯥꯏꯗꯒꯤ ꯃꯐꯝꯁꯤꯗꯤ ꯑꯣꯏꯗꯣꯏꯅꯣ ꯑꯁ ꯑꯗꯨꯅ ꯅꯍꯥꯟꯃꯨꯛ ꯑꯦꯌꯥꯔꯄꯣꯔꯠ ꯇꯤꯀꯦꯠ ꯀꯛꯄꯗ ꯂꯝꯀꯥ ꯏꯔꯨꯕꯗꯒꯤ ꯂꯥꯜꯂꯦꯅ
ꯁꯦꯡꯗꯣꯔꯛꯄꯗꯣ ꯀꯅꯥꯅꯣ ꯈꯪꯄꯣꯠꯇꯦ ꯃꯣꯏꯅ ꯂꯝꯀꯥ ꯀꯣꯡꯀꯥ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯣꯟꯖꯥꯕ꯭ꯔꯥ ꯀꯣꯡꯀꯥ ꯊꯤꯒꯨꯟꯀꯥ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯤꯅꯥꯏ ꯃꯣꯏꯅ ꯆꯍꯤ 13ꯒꯤ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯍꯥꯏꯕ ꯇꯥꯔꯦ ꯂꯨꯁꯤ ꯄꯤꯔꯥ ꯀꯥꯡꯒꯨꯖꯝꯒꯤ ꯋꯥꯔꯤ ꯍꯥꯏꯔꯛꯄ ꯀꯦꯁ ꯃꯥꯜꯂꯤ ꯃꯂꯤꯡꯒꯥꯂꯥꯏꯗꯨ ꯋꯦꯜꯀꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯟꯖꯂꯤ ꯁꯔꯃ ꯀꯩꯒꯤꯅꯣ ꯆꯦꯅꯦꯜ ꯀꯛꯁꯦ ꯍꯟꯗꯛ ꯖꯥꯡ ꯀꯛꯏ ꯆꯦꯅꯦꯜꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯕꯦꯕꯤꯔꯥꯅꯤ ꯅꯣꯡꯊꯣꯝꯕꯝ ꯏꯆꯦꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯅ ꯉꯥꯡꯉꯤ ꯇꯥꯕꯗꯁꯨ ꯄꯦꯜꯂꯤ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯏꯅꯥꯎ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯎ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯏꯆꯦ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯊꯥꯒꯠꯆꯔꯤ ꯍꯥꯏꯀꯣ ꯑꯗ ꯑꯥꯔ ꯄ꯭ꯔꯖꯦꯟꯅ ꯑꯃꯨꯛ ꯏꯁꯇ꯭ꯔꯥꯏꯛ ꯊꯥꯒꯠꯆꯔꯤ ꯄꯤꯔꯛꯄꯒꯤꯅꯤ ꯍꯥꯏ ꯑꯣ ꯑꯩ ꯁꯤꯒꯩ ꯄꯥꯒꯦ ꯊꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯁꯇ꯭ꯔꯥꯏꯛ ꯑꯩ ꯁꯤꯒꯩ ꯄꯤꯔꯛꯄꯒꯤ ꯄꯥꯒꯦ ꯅꯪꯗꯨꯒꯤ ꯑꯗꯨꯝ ꯇꯔꯨꯛ ꯈꯨꯝꯗꯧ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯦꯝꯈꯤꯕ ꯃꯇꯝꯁꯦ ꯂꯥꯏꯐꯁꯤꯒ ꯁꯨꯝ ꯋꯥꯔꯤꯗꯣ ꯍꯥꯏꯔꯒꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨ ꯆꯠꯀꯅꯤ ꯚ꯭ꯌꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯦ ꯚꯥꯏꯔꯦꯜ ꯆꯠꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦꯕ ꯑꯗꯣ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯅꯦꯠꯁꯦ ꯍꯥꯡ ꯂꯩꯔꯝꯃꯦ ꯃꯅꯤꯄꯨꯔꯗꯅ ꯊꯥꯕꯤ ꯅꯦꯠ ꯑꯗꯨꯝ ꯕꯟ ꯌꯦꯡ ꯑꯣꯏ ꯌꯥꯕ꯭ꯔꯥ ꯂꯩꯔꯝꯃꯦ ꯃꯣꯏꯁꯦ ꯍꯥ ꯊꯥꯔꯤꯌꯦ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯕꯟ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯗꯤꯌꯥꯗ ꯁꯣꯝꯗ ꯌꯦꯡꯕꯗꯗꯤ ꯃꯌꯥꯡꯒꯤ ꯆꯦꯅꯦꯜꯁꯤꯡꯗꯨꯒꯗꯤ ꯂꯣꯏꯅ ꯃꯤꯇꯩꯒꯤ ꯑꯂꯥꯟꯕ ꯋꯥꯔꯤ ꯃꯤꯇꯩꯒꯤ ꯐꯦꯛ ꯅ꯭ꯌꯨꯁ ꯉꯥꯛꯇ ꯁꯜꯂ ꯊꯅꯝꯃꯦ ꯖꯦꯛ ꯃꯣꯏꯔꯥꯡꯆꯥ ꯚꯥꯕꯤ ꯌꯥꯏ ꯀꯧꯔꯦ ꯀꯪꯂꯩ ꯋꯥꯏꯇꯤꯅ ꯃꯃꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯣꯔꯛꯑꯒꯦ ꯍꯥꯏꯗꯣꯔꯛꯑꯒꯦ ꯍꯥꯏꯗꯣꯔꯛ ꯑꯦ ꯍꯥꯏꯀꯣ ꯅꯪ ꯃꯃꯤꯡ ꯑꯉꯥꯡꯗꯣ ꯍꯥꯏꯈꯤꯕꯗꯣ ꯑꯖꯩ ꯈꯨꯃꯟꯅ ꯕꯕꯥ ꯉꯁꯤ ꯎꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯊꯥꯒꯠꯆꯔꯤ 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 ꯁꯦꯂꯨꯠ ꯁꯦꯂꯨꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯨꯝ ꯊꯧꯅꯥ ꯍꯟꯊꯕꯤꯒꯅꯨ ꯑꯩ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯂꯩꯔꯤꯕ ꯑꯩ ꯆꯦꯅꯦꯜ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯅꯦꯕ ꯃꯣꯏ ꯃꯌꯥꯝꯅ ꯈꯨꯟꯗ ꯉꯥꯛꯏꯕ ꯑꯊꯧꯕ ꯃꯌꯥꯝꯅ ꯊꯋꯥꯏ ꯄꯣꯟꯊꯥ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯣꯏꯒꯤ ꯃꯇꯦꯡ ꯇꯧꯔꯛꯄ ꯂꯥꯛꯄꯒꯤ ꯃꯇꯝꯗꯀꯣ ꯂꯨꯄꯥ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯂꯨꯄꯥ ꯃꯉꯥ ꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧꯕꯗꯤ ꯂꯦꯞꯄꯤꯒꯅꯨ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯈꯪꯗꯦ ꯀꯔꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯇꯧꯔꯤꯕ ꯃꯇꯦꯡꯁꯤꯡꯗꯁꯨ ꯑꯉꯝ ꯑꯉꯝ ꯃꯇꯦꯡ ꯍꯥꯏ ꯇꯧꯕꯤꯌꯣꯕ ꯃꯣꯝ ꯃꯥꯏꯀꯣ ꯑꯃꯨ ꯑꯃꯨ ꯍꯥꯏꯁꯤꯅ ꯍꯥꯏ ꯃꯣꯝ ꯃꯥꯏ ꯑꯟꯖꯂꯤ ꯁꯔꯃꯅ ꯃꯅꯤꯄꯨꯔꯤ ꯃꯥꯅ ꯌꯥꯏꯐꯔꯦ 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 ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯍꯥꯏꯕ ꯃꯤꯇꯩꯁꯦ ꯑꯊꯧꯕꯅꯤ ꯃꯤꯇꯩ ꯄꯥꯔꯤ ꯅꯨꯄꯤ ꯏꯃꯣꯝꯅ ꯂꯥꯟ ꯃꯌꯥꯝꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯛꯈꯤꯕ ꯂꯥꯟꯗꯣ ꯂꯖꯤꯁꯂꯠꯅ ꯍꯥꯏꯔꯤꯕ ꯄꯥꯔꯤ ꯏꯃꯣꯝꯅ ꯌꯥꯏꯐꯔꯦ ꯑꯩꯅ ꯈꯣꯏꯅ ꯌꯥꯏꯐꯕ ꯅꯠꯇꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯄꯨꯝꯅꯃꯛꯅ ꯃꯩꯇꯩ ꯏꯆꯤꯟ ꯌꯥꯏꯐꯔꯦ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯌꯥꯏꯐꯔꯦ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯗꯤ ꯆꯨꯝꯃꯤ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯄꯥꯔꯤ ꯏꯃꯣꯝ ꯑꯗꯨ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯄꯥꯔꯤ ꯄꯨꯝꯅꯃꯛꯅ ꯏꯃꯣꯝ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏꯕꯨ ꯈꯪꯉꯤꯁꯦ ꯀꯅꯥꯅ ꯈꯪꯍꯟꯕꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯤꯡꯁꯦꯜꯒ ꯄꯨꯊꯣꯛꯆꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯈꯪꯍꯟꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯤꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯥꯔꯤ ꯏꯃꯣꯝ ꯉꯥꯛꯇꯅꯤ ꯄꯥꯔꯤ ꯅꯨꯡꯁꯤ ꯃꯩꯇꯩꯒꯤ ꯄꯟꯊꯨꯡ ꯄꯥꯔꯤ ꯏꯃꯣꯝ ꯃꯆꯥ ꯀꯪꯂꯩꯄꯥꯛ ꯃꯌꯥꯝꯅ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯂꯣꯡ ꯌꯥꯏꯐꯔꯦ ꯂꯥꯏꯐ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯗꯦ ꯌꯥꯏꯐꯔꯦ ꯇꯨ ꯂꯩꯁꯅꯨ ꯑꯩꯁꯦ ꯄꯥꯔꯤ ꯑꯗꯩꯗꯤ ꯃꯛꯀꯥ ꯃꯌꯨꯝ ꯋꯥꯁꯤꯝꯅ ꯃꯩꯇꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯃꯥꯂꯦꯝꯗ ꯄꯣꯛꯇ꯭ꯔꯤ ꯆꯨꯝꯃꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ ꯑꯗꯣ ꯑꯩꯗꯤ ꯃꯨꯁꯂꯤꯝꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯩꯇꯩꯕꯨ ꯐꯖꯧ ꯃꯨꯁꯂꯤꯝ ꯈꯨꯟꯗꯤ ꯑꯣꯏꯔꯁꯨ ꯃꯨꯁꯂꯤꯝ ꯃꯨꯁꯂꯤꯝꯁꯦ ꯂꯩꯇꯦ ꯀꯅꯥꯅꯣ ꯃꯩꯇꯩ ꯄꯥꯡꯒꯟꯁꯦ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒꯒꯤ ꯀ꯭ꯂꯣꯖ ꯔꯤꯂꯦꯁꯟ ꯑꯣꯏꯅꯔꯝꯃꯦꯃꯦ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯑꯝꯇ ꯊꯤꯒꯠꯄꯤꯌꯨ ꯃꯩꯇꯩ ꯄꯥꯡꯒꯟ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯕꯅꯣ ꯃꯩꯇꯩ ꯅꯤꯉꯣꯜ ꯃꯩꯇꯩ ꯄꯥꯡꯒꯜꯁꯦ ꯀꯔꯤꯅꯣ ꯑꯝꯇ ꯊꯤꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯂꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯪꯒꯦꯁꯀꯔꯅ ꯊꯧꯅꯥ ꯌꯥꯝꯅ ꯐꯩ ꯅꯦꯅꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯅꯦꯅꯦꯒꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯗꯩꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯄꯥꯟꯊꯣꯏꯕꯤ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏꯅ ꯊꯧꯅꯥ ꯊꯣꯛꯀꯅꯤ ꯅꯨꯡꯁꯤꯌꯦ ꯂꯣꯏ ꯏꯕꯦꯝꯃꯒꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯚꯤꯗꯤꯑꯣ ꯏꯉꯥꯡ ꯃꯆꯥ ꯊꯥꯒꯠꯆꯔꯤ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂ ꯅꯨꯡꯁꯤꯌꯦ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯏꯕꯦꯝꯃꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯔꯕꯅꯤ ꯑꯩ ꯑꯍꯟ ꯑꯣꯏꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯀꯧꯒꯗ꯭ꯔꯥ ꯁꯃꯥ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕꯤ ꯑꯩ ꯂꯩꯌꯦ ꯀꯪꯂꯩ ꯋꯥꯏꯕ ꯇꯤꯅ ꯀꯅꯥꯅꯣ ꯑꯩ ꯑꯣꯏꯗꯕ ꯍꯥꯟꯅ ꯕꯕꯥ ꯐꯖꯩ ꯍꯥꯏꯔꯤꯁꯦ ꯍꯁ ꯑꯖꯤ ꯈꯨꯃꯟꯅ ꯕꯕꯥ ꯃꯃꯥꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯩꯈꯣꯏꯗꯤ 40 ꯆꯪꯉꯦ 40 ꯌꯩꯔꯦ ꯀꯥꯀꯥ ꯀꯪꯂꯩꯅ ꯃꯃꯥ 40 ꯌꯥꯏ ꯑꯗꯩꯗꯤ ꯖꯦꯝꯁꯅ ꯃꯩꯇꯩꯁꯦ ꯚꯦꯔꯤ ꯏꯅꯣꯁꯦꯟꯅꯦ ꯌꯦꯁ ꯃꯩꯇꯩ ꯏꯁ ꯚꯦꯔꯤ ꯏꯅꯣꯁꯦꯟ ꯌꯦꯁ ꯋꯤ ꯑꯣꯀꯦ ꯑꯥꯔ ꯏꯅꯣꯁꯦꯟ ꯑꯩꯈꯣꯏ ꯂꯣꯏ ꯏꯅꯣꯁꯦꯟ ꯉꯥꯛꯇꯅꯤ ꯏꯅꯣꯁꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯟꯗꯕ ꯕꯕꯥ 45 ꯀꯪꯂꯩ ꯌꯧꯗ꯭ꯔꯤꯗ ꯀꯩꯅꯣ ꯅꯪꯁꯨ ꯅꯠꯇ꯭ꯔꯅꯦ ꯔꯣꯕꯤꯇꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯏꯁ꯭ꯔꯝ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯦꯅꯦ ꯂꯥꯜꯂꯁꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯅꯨꯡꯁꯤ ꯍꯪꯒꯥꯝ ꯄꯟꯊꯨꯅ ꯆꯥꯔꯦ ꯀꯪꯂꯩꯄꯥꯛ ꯍꯋꯥꯏ ꯏꯃꯥꯅ ꯆꯥꯔꯦ ꯏꯟꯗꯤꯌꯥꯗ ꯑꯗꯩꯗꯤ ꯏꯂꯤꯁꯥ ꯑꯃ ꯇꯧꯔꯦ ꯇꯤꯟꯕꯒꯤ ꯀꯥꯟꯅꯕꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯑꯣꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯤꯕꯁꯦ ꯏꯟꯗꯤꯌꯥ ꯒꯣꯕꯔꯃꯦꯟꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕ꯭ꯔꯥ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯕ ꯂꯥꯟꯁꯤꯒ ꯃꯤꯠꯌꯦꯡꯁꯨ ꯆꯪꯁꯟꯗꯦ ꯑꯩ ꯃꯔꯛꯇꯀꯣ ꯑꯉꯝꯕ ꯏꯆꯤꯟ ꯁꯤꯟꯅꯔꯣꯏꯅ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯗꯣꯛꯑꯦꯕ ꯃꯔꯛꯇ ꯑꯃꯅꯤ ꯑꯗꯨꯝ ꯊꯥꯗꯣꯛꯏ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯋꯥꯔꯧꯒꯅꯨꯀꯣ ꯑꯔꯨ ꯑꯔꯨꯕ ꯋꯥꯔꯤ ꯋꯥꯔꯧꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯁꯥꯟꯅꯁꯦꯕ ꯃꯌꯥꯝ ꯑꯗꯩꯗꯤ ꯀꯃꯦꯟ ꯆꯤꯊꯈꯤꯕ ꯅꯥꯟꯊꯈꯤꯕ ꯂꯩꯔꯒꯁꯨ ꯑꯗꯩꯗꯤ ꯑꯅꯧꯕ ꯃꯩꯇꯩꯔꯣꯟꯗ ꯏꯕ ꯁꯝ ꯄꯥ ꯃꯤꯠꯁꯤꯗꯤ ꯑꯩ ꯐꯥꯗꯕꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯤꯡꯁꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯑꯃꯗꯤ ꯏꯌꯥꯝꯕꯕꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯆꯤꯡꯂꯦꯟꯁꯅꯥ ꯈꯨꯔꯨꯝꯅꯖꯔꯤ ꯏꯅꯥꯎꯗꯁꯨ ꯃꯪꯒꯦꯁꯇꯥꯕ ꯅꯦꯅꯦ ꯍꯣꯏꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯉꯣꯟꯗꯗꯤ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯀꯣ ꯅꯪꯒꯤ ꯂꯝ ꯍꯥꯏꯗꯣꯛꯀꯅꯨ ꯑꯗꯨ ꯇꯧꯒꯅꯨ ꯑꯩꯉꯣꯟꯗ ꯃꯤ ꯃꯌꯥꯝ ꯐꯣꯟꯁꯨ ꯇꯧꯔꯛꯑꯦ ꯑꯩꯅ ꯀꯨꯀꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯒ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯌꯦꯕ
mayam amna thawai thadokna mayam ching marakta ihing na hing marakta leiri ado aina video khak haibada ai kai ki doino mi mayam sa malak sesu sige chungdhui ba mayam masa mama singdona masa do thadui ba lan marakta chalu nupi masa ningon masa thadui nipa masa sing thadui aduga akoina video da thoga moi mayam gi thongna pangan pibida akoi kai ki doino akoi kibam thokte thongna pangan hando pam thokte ba akoi hojai dagin ai hojai dagini Manipur Muslim karam haina lekhige ise khangbi barai ꯑꯩꯗꯤ ꯑꯁꯨꯝꯕꯩ ꯋꯥꯔꯤꯁꯦ ꯌꯥꯝ ꯊꯤꯒꯠꯆꯩ ꯑꯗꯣ ꯑꯗꯨꯝꯕꯩ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯒꯠꯆꯩ naha yam oiri ai sangita na kari rogita laisram naha yam oiri dai ꯏꯆꯦ ꯑꯗꯨꯗꯤ ꯀꯩ ꯏꯆꯦ ꯀꯧꯒꯗ꯭ꯔꯥ ꯀꯩ ꯀꯧꯒꯅꯤ boris khundrakpam imabu khuramjari ꯊꯦꯡꯛ ꯌꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯥꯅ ꯈꯨꯔꯝꯕꯤꯕ kuki paukhum phaja phajana pirak o inauna ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯃꯌꯥꯝꯅ ꯊꯧꯅꯥ ꯄꯤꯕꯤꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯉꯝꯖꯕꯅꯤ ꯚ꯭ꯌꯨꯁꯨ ꯐꯪꯕꯗꯒꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯁꯣꯏꯔꯁꯨ ꯀꯃꯦꯟꯗ ꯍꯥꯏꯔꯤ ꯁꯤꯁꯤ ꯑꯗꯨꯗꯩꯗꯤ ꯁꯣꯏꯗꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯇꯥꯛꯄꯤꯔꯛꯄꯗꯣ ꯀꯃꯦꯟ ꯃꯌꯥꯝ ꯐꯪꯕꯗꯩ ꯑꯩꯁꯨ ꯊꯧꯅꯥ ꯐꯪꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯂꯥꯏꯐ ꯊꯥꯏꯁꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥ ꯀꯅꯥ ꯆꯪꯉꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯂꯥꯏꯐꯁꯦ Mete ꯊꯥꯕꯅꯦꯕ ningolna hairiba ise kukina wahai khudingi ko kukilen hairiba se soirabani populen ni amukta kuki tanba ise na haibira ko ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯄꯣꯄꯤꯂꯦꯟ kuki tana ba amutang haibira ko ꯍꯣꯏ 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 ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯀꯦ ꯃꯣꯏꯗꯤ ꯑꯁꯨꯝ ꯃꯣꯏꯗꯤ oho ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯤꯔꯤꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯝꯗ ꯆꯪꯉꯒꯕꯨ ꯃꯣꯏ ꯃꯌꯥꯝꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯂꯥꯎꯅ ꯂꯩ ꯃꯣꯏ ꯁꯦꯄꯔꯦꯠ ꯄꯥꯝꯃꯦꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥꯕ ꯃꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯝꯗ ꯂꯥꯎꯅ yamba ise ai sham commando o commando ro mite ro ise ai khangdro to ini ko ina warbo ya de thagasari ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯅꯥꯎ ꯁ꯭ꯌꯥꯝ ꯀꯃꯥꯟꯗꯣ de ꯏꯅꯥꯎ sister of India hi mompari hello ꯍꯦꯜꯂꯣ boris kundra pona achumma wafam imagi wafam lai kai thagasari ꯊꯥꯒꯠꯆꯔꯤ ise testi krobi nusi panthuna kangleipak imadi India da tinkibagi kangleipak ima hojik phawbo imagi mitlu kangdri ꯆꯨꯝꯃꯤ yaifare ꯆꯨꯝꯃꯤ ꯌꯥꯝꯅ chumabani ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ malem khaidem ise na ngangba taba yamna nungaye ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩꯕꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯏꯃꯥꯗꯣ do mayam ne ko dum comment se dum marak marak para so wari oina sanasi ko sumaina sini yam nungai se wari tana ꯑꯍꯟ ꯑꯣꯏꯔꯤꯕ ꯏꯃꯥ ꯆꯍꯤꯅ ꯌꯧꯔꯕ ꯏꯃꯥꯗꯣ ꯑꯗꯨꯐꯥꯎꯅ ꯍꯧꯖꯤक ꯏꯪꯈ꯭ꯔꯁꯤꯒ ꯎꯟ ꯃꯔꯛꯇ ꯂꯝꯕꯤꯗ ꯍꯤꯞꯅ ꯖꯥꯔꯦꯛꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨ ꯏꯃꯥ ꯑꯗꯨꯛ ꯑꯍꯟ ꯑꯣꯏꯔꯤꯕ ꯏꯃꯥꯗꯨꯅ ꯁꯤꯕ ꯅꯥꯕ ꯀꯤꯗꯒꯩ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯁꯤ ꯏꯁꯦ ꯆꯦꯜꯂꯤꯕꯅꯦꯕ ꯂꯃꯟ ꯈꯨꯝꯕꯒꯤ ꯏꯁꯦ malem khaidem na haiba ise gi video loina yengde yam nungai ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯐ ꯅꯠꯇꯕ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯊꯋꯥꯏ ꯆꯛꯏꯕꯅꯦ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯄꯤꯁꯛ ꯐꯥꯎꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯀꯩꯅꯣ ꯍꯥꯏ ꯊꯋꯥꯏ aje ꯆꯛꯏꯕꯅꯦꯕ khuman na hai baba gi ming kai kauge mama hai vikas kauri gi ming ai hobijamni vikas kauri kanglei waiti na haiba mama gi lb di ta de mama moi hoi ate mayam so aduk adum tharak e mama gi lb di tha de mayam di thare ꯍꯣꯏ ꯏꯅꯥꯎ ꯑꯩꯅ ꯀꯩꯅꯣ ꯏꯆꯥ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯜꯕꯤꯁꯦ ꯊꯥꯗ꯭ꯔꯕ ꯃꯇꯝꯁꯦ ꯑꯁꯨꯝꯕ ꯃꯇꯝꯁꯤꯒ ꯁꯨꯝ ꯃꯌꯥꯝꯁꯤꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯅ ꯑꯩꯅ ꯃꯇꯝꯁꯨ ꯈꯔ ꯀꯥꯏꯊꯣꯛꯄ jawlu ꯐꯪꯗ꯭ꯔꯕ jawlu haina sirum nabam lai maite yuji hara ku hum gaje thare ꯃꯋꯥ ꯂꯧꯗꯦ se moi kukini ꯀꯨꯀꯤꯗꯤ ꯍꯨꯔꯥꯟꯕꯅꯦꯕ ꯀꯨꯀꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯣꯏ ꯃꯤꯡꯗꯨꯐꯥꯎꯅ ꯍꯨꯔꯥꯟ ꯁꯥꯖꯟ ꯍꯨꯔꯥꯟꯕꯒꯤ ꯃꯃꯤꯡ ꯂꯧꯔꯦꯕ ꯃꯤꯇꯩꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯈꯔ ꯁꯥꯕ ꯃꯤꯇꯩꯒꯤ ꯃꯃꯤꯡ ꯈꯔ ꯏꯁꯟꯕ ꯀꯨꯀꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠꯅꯤꯅ ꯐꯣꯡꯅ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯀꯦꯔꯥ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ mana ꯆꯪꯉꯛꯀꯦꯔꯥ thare ba ku ꯃꯤꯇꯩ se ꯈꯔ ꯁꯥꯔꯒ ꯀꯩꯅꯣ se ꯇꯧꯕ masagi ꯑꯗꯣ kuni ꯀꯤ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯀꯨꯁꯦ ꯃꯤ ꯁꯤꯔꯒ ꯍꯥꯞꯄ ꯀꯨꯗꯣ ꯑꯗꯨ ꯀꯨꯗꯨꯒꯤꯅꯦꯕ ꯂꯩꯔꯛꯏꯕ moda ꯖꯥꯠꯁꯦ ꯀꯨꯀꯤ singmate ꯍꯥꯏꯔꯤꯕꯁꯦ do malo ꯀꯨ ꯍꯥꯏꯕ ꯀꯨꯁꯤꯒꯤ ꯆꯟꯅꯕ ꯄꯣꯠꯁꯦ ꯀꯨꯀꯤ ꯍꯥꯏꯗꯤ ꯀꯨꯒꯤꯅꯦꯕ ꯃꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯀꯨꯀꯤ ꯍꯥꯏꯁꯦ nene gi wahi taraga thoi kon samna ba nene gi wahi taraga strong ohelle kanam ki de khutna kuki amatang tatna tathan ꯇꯠꯍꯟꯒꯗꯕꯅꯦꯕ tathan gadabani punsi loi lomghiroi future gi damak un from manipur right ꯊꯥꯒꯠꯆꯔꯤ ꯑꯗꯣ love you ne from manipur asa ꯊꯥꯒꯠꯆꯔꯤ thagasari ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯨꯛꯅꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯤꯇꯩ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯍꯥꯏꯍꯧꯗꯣꯏꯅꯤ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯑꯁꯨꯃꯥꯏ ꯃꯇꯝꯗ
ꯂꯥꯟ ꯇꯧꯅꯈꯤ Moirangse ꯑꯗꯣ Veronica yam nusi mama se video adum thangat piro wai. ꯊꯥꯒꯠꯆꯔꯤ Raju khange ꯊꯥꯒꯠꯆꯔꯤ mam lai hi tamo hello ꯍꯦꯜꯂꯣ Raju ꯔꯥꯖꯨ hello hello ina kan de comment pari ba du ne. ꯅꯨꯡꯉꯥꯏꯔꯤꯕꯣ Mayang ꯔꯥꯖꯨ kang moni ne ko ipun bul le pham ba jate mi ni chang moi jate tum nakan de ni war bu yade. Ai lei kor ko ding ngak thang la kani. Raju hi. ꯉꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯃꯌꯥꯝ ꯃꯇꯝꯁꯦ ꯀꯨꯏꯔꯦ Je ꯂꯥꯟꯁꯦ moirangsa ꯍꯧꯈꯤꯕꯗꯩ भैया जो अमा यावरिसे अमत ngang खोai adone hita saida gri do chapu hungo pusara go le back cookie go back cookie ꯍꯥꯏ ꯇꯥꯕꯀꯣ jadi kaina se makak mayung kari makak wasim na nene ga live sida cookie hui singdo jaur pra yengo ai ꯑꯗꯨ jaur ꯑꯗꯨ moi da makta ne ꯉꯥꯏꯔꯤꯃꯤꯅꯦ hoi lai si ꯑꯗꯨꯒꯤꯅꯤ ꯅꯍꯥꯟ ꯀꯅꯥꯅꯣ ꯑꯃꯅ ꯀꯃꯦꯟ ꯇꯧꯔꯦꯕ ꯑꯗꯨꯒꯤꯅꯤ bike bike ꯑꯩꯉꯣꯟꯗ bike ꯃꯣꯏꯅ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯅꯤ ꯈꯜꯂꯤꯕ nene su guati da lai ꯇꯧꯗꯣꯔꯤꯃꯤ pro ai Jadi nusi panthungnai ꯍꯣꯏ ꯑꯩꯗꯤ kangleipak ꯑꯁꯥꯝꯗꯒꯤꯅꯤ imana mitlu teithokpa ase amagi mapari marom oibagi imom oibagi ꯑꯩꯈꯣꯏꯅ ꯃꯨꯊꯠꯇꯅ ꯀꯟꯅ ꯀꯅꯥꯅ ꯃꯨꯊꯠꯀꯅꯤ ꯁꯣꯔꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯇꯩꯊꯣꯛꯇꯅ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯃꯤꯇꯩ ꯏꯃꯥꯒꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯊꯣꯛꯏꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯇꯦꯊꯣꯛꯇꯣꯏꯅꯦ ꯀꯅꯥ ꯇꯦꯊꯣꯛꯇꯣꯏꯅꯣ ꯄ꯭ꯔꯤꯌꯥꯡꯀꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯄ꯭ꯔꯤꯌꯥꯡꯀꯥ ꯋꯦꯜꯀꯝ ꯄ꯭रिꯌꯥꯡꯀꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯉꯁꯤ ꯃꯤꯇꯩ ꯃꯆꯥꯅꯤ ꯃꯤꯇꯩꯅꯤ ꯍꯥꯏꯅ ꯊꯅꯝꯃꯤꯁꯦ ꯃꯤꯇꯩ ꯏꯃꯥꯒꯤ ꯂꯃꯟ ꯑꯩꯈꯣꯏꯅ ꯁꯤꯡꯗꯣꯔꯤꯕꯅꯦꯕ ꯏꯒꯤ ꯂꯃꯟ ꯏꯒꯤ ꯂꯃꯟꯗꯤ ꯏꯅ ꯄꯤ ꯇꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤꯁꯤꯡꯁꯦ 2023 ꯗꯤꯁꯦꯝꯕꯔ 21 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯁꯤꯈ꯭ꯔꯣ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏꯗ ꯑꯃꯥꯡꯕ ꯌꯥꯝꯅ ꯄꯤ ꯀꯨꯀꯤ ꯍꯨꯏ ꯅꯣꯏꯗ ꯂꯝꯁꯤ ꯁꯤꯔꯣꯏ ꯔꯥꯏꯠ ꯁꯤꯈ꯭ꯔꯣ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤ ꯂꯣꯏ ꯁꯤꯈ꯭ꯔꯣ ꯁꯤꯁꯇꯔ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯩꯇꯩ ꯌꯥꯏꯐꯔꯦ ꯌꯥꯗꯦ ꯈꯨꯃꯟ ꯏꯃꯥ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯃꯩꯅꯤꯀꯣ ꯑꯩꯈꯣꯏꯗ ꯃꯩꯅꯤ ꯁꯤꯟꯅꯔꯛꯑꯗꯤ ꯃꯩꯅꯤ ꯂꯦꯝꯅ ꯏꯕꯨꯙꯧ ꯊꯥꯕ ꯄꯥꯈꯪꯕꯒꯤ ꯌꯥꯔꯣꯏ ꯃꯌꯥꯗ ꯀꯥꯝꯃꯤꯕ ꯃꯩꯗꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯌꯥꯗ ꯊꯣꯛꯏꯕ ꯃꯩꯗꯣ ꯑꯗꯨ ꯃꯩꯗꯨꯅꯇ ꯃꯣꯏꯁꯦ ꯆꯥꯛꯇꯅ ꯃꯣꯏꯁꯦ ꯍꯥꯠꯇꯣꯛꯇꯣꯔꯤꯕꯅꯤ ꯃꯣꯏꯒꯤ ꯔꯣꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯀꯨꯀꯤ ꯃꯣꯏꯅ ꯋꯥ ꯉꯥꯡꯉꯛꯄꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯀꯣ ꯅꯨꯔꯥ ꯇꯪ ꯉꯥꯛꯇ ꯅꯨꯔꯥ ꯊꯥꯡ ꯉꯛꯇ ꯍꯥꯏꯕ ꯅꯨꯔꯥ ꯊꯥꯡ ꯉꯥꯛꯇ ꯖꯦꯛ ꯃꯣꯏꯔꯥꯡꯁꯥ ꯀꯨꯀꯤ ꯀꯨꯒꯤ ꯃꯤꯕꯨ ꯀꯨꯀꯤ ꯀꯧꯏ ꯕꯥꯕꯤ ꯌꯥꯏ ꯔꯥꯏꯠ ꯆꯨꯝꯃꯤ ꯀꯨꯒꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯀꯨꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯃꯣꯏꯕꯨ ꯀꯨꯀꯤ ꯍꯥꯏꯕꯅꯦꯕ ꯅꯦꯅꯦ ꯃꯣꯏꯅ ꯃꯤꯅꯥꯏ ꯑꯗꯨꯃꯥꯏꯅ ꯍꯨꯔꯥꯜꯂ ꯀꯨꯀꯤ ꯃꯃꯤꯡ ꯈꯔ ꯍꯥꯏꯅꯤ ꯅꯦꯅꯦ ꯀꯨꯀꯤ ꯅꯨꯄꯤ ꯔꯣꯁ ꯇꯧꯕꯒꯤ ꯇꯧꯔꯛꯑꯣꯏ ꯑꯔꯨꯅꯥꯊ ꯍꯪꯖꯝ ꯑꯟꯇꯤꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯣꯖꯥꯏꯗꯒꯤ ꯍꯣꯖꯥꯏ ꯍꯣꯖꯥꯏ ꯍꯥꯏꯕꯁꯦ ꯁꯨꯇꯪ ꯄꯤꯛꯏ ꯑꯗꯨꯒꯒꯤ ꯏꯆꯦꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯅꯠꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯎꯖꯟ ꯊꯧꯅꯥ ꯀꯔꯤ ꯊꯧꯅꯥ ꯍꯥꯞꯆꯔꯤ ꯊꯧꯁꯟ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨꯀꯣ ꯊꯧꯅꯥ ꯍꯣꯏ ꯍꯟꯕꯤꯒꯅꯨꯀꯣ ꯍꯣꯏ ꯑꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯁꯤꯜꯄꯥ ꯃꯤꯇꯩ ꯊꯣꯛꯆꯧ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯄꯣꯛꯎꯕꯒꯤ ꯃꯤꯇꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯪꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧ ꯑꯊꯧꯕ ꯃꯌꯥꯝ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯕꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯑꯊꯧꯕ ꯃꯌꯥꯝꯗꯣ ꯊꯥꯡꯉꯥꯟ ꯖꯦꯅꯔꯦꯜ ꯃꯌꯥꯝꯗꯨꯒꯤ ꯏꯅꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯔꯥꯖꯨ ꯑꯗꯨꯗꯤ ꯈꯥꯡꯉꯕꯝꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯀꯩꯒꯤ ꯍꯣ ꯅꯤꯡꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯕ ꯍꯥꯐꯝꯒꯤ ꯍꯥꯏꯕꯗꯤ ꯀꯦꯂꯦꯟ ꯍꯥꯏꯕꯅꯤ ꯃꯥꯂꯦꯝ ꯀꯩꯁꯥ ꯄꯤꯔꯪꯀꯥꯅ ꯍꯥꯏꯌꯦ ꯕꯤꯒꯦ ꯕꯤꯒꯦ ꯅꯦꯅꯦ ꯀꯨꯀꯤ ꯅꯨꯄꯤ ꯔꯣꯁ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯔꯛꯀꯣ ꯑꯩ ꯃꯦꯃꯤꯅ ꯑꯃꯨꯛ ꯍꯣꯏ ꯂꯥꯏꯛ ꯄꯤꯔꯤ ꯌꯦꯡꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯆꯦꯇꯟ ꯁꯣꯂꯪꯀꯤ ꯀꯞꯄꯦ ꯖꯧꯂꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯇꯨꯗꯦ ꯂꯦꯇꯦꯁ ꯅ꯭ꯌꯨꯁ ꯀꯃꯤꯡ ꯁꯨꯟ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯔꯒ ꯃꯥꯅ ꯄꯣꯛ ꯌꯦꯁ ꯑꯃ ꯌꯦꯁ ꯊꯪꯉꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯁꯦ ꯀꯨꯀꯤꯅꯤ ꯍꯧꯖꯤꯛꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯦꯇꯦꯁ ꯅ꯭ꯌꯨꯁ ꯂꯥꯛꯀꯅꯤ ꯀꯔꯤ ꯅ꯭ꯌꯨꯁꯅꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯨꯀꯤ ꯍꯥꯠꯂꯝꯃꯦ ꯍꯥꯏꯗꯣꯏꯔꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯨꯀꯤ ꯀꯌꯥ ꯃꯉꯛ ꯂꯦꯟꯊꯠꯈꯔꯦ ꯍꯥꯏꯔꯛꯇꯣꯏꯔꯣ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯂꯥꯛꯄꯗ ꯀꯨꯀꯤ ꯂꯣꯏꯅ ꯀꯤꯅ ꯆꯦꯟꯈꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯄꯟꯕꯗ ꯀꯨꯀꯤ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯂꯣꯏꯅ ꯃꯥꯡꯈꯔꯦ ꯑꯔꯥꯝꯕꯥꯏ ꯃꯌꯥꯝ ꯇꯦꯡꯒꯣꯜꯅ ꯀꯨꯀꯤ ꯀꯌꯥꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯍꯥꯠꯂꯝꯕꯒꯤ ꯀꯨꯀꯤ ꯀꯌꯥꯗꯨꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯖꯦꯅꯦꯝ ꯊꯔꯥꯛ ꯁꯣꯏꯕꯒꯨꯝ ꯁꯣꯏꯗꯈꯔꯦ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯍꯥꯏ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯃꯨꯛ ꯌꯥꯏꯐꯔꯦ ꯂꯥꯛꯂꯦ ꯍꯥꯏ ꯁꯤꯒꯤ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯋꯥ ꯂꯧꯗꯦꯀꯣ ꯖꯧꯂꯨꯁꯦ ꯑꯗꯨꯃꯥꯏꯅ ꯖꯧꯖꯥ ꯍꯥꯏ ꯂꯥꯛꯀꯅꯨ ꯀꯨꯀꯤ ꯀꯨꯀꯤ ꯅꯇꯤꯛ ꯂꯩꯔꯗꯤ ꯅꯣꯏ ꯀꯨꯀꯤ ꯍꯨꯔꯥꯟꯕ ꯅꯣꯏ ꯐꯣꯡꯅ ꯂꯥꯛꯎ ꯐꯣꯡꯅ ꯂꯥꯛꯎ ꯅꯋꯥ ꯂꯧꯗꯦ ꯀꯨꯀꯤ ꯃꯤꯅꯥꯏ ꯕꯦꯡꯒꯥꯂꯤ ꯇꯨ ꯅꯦꯄꯥꯂꯤ ꯌꯥꯏꯀꯣ ꯃꯥꯗꯨꯒꯤꯗꯤ ꯀꯪꯂꯩꯋꯥꯏꯇꯤꯅ ꯀꯨꯀꯤ ꯀꯧꯔꯧ ꯍꯨꯏꯗꯣ ꯅꯣꯏꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯧꯔꯧ ꯅꯨꯡꯁꯤꯁꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯈꯔ ꯁꯤꯌꯔ ꯁꯤ ꯇꯧ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯇꯤ ꯀꯔꯤ ꯍꯪꯅꯤꯡꯉꯤꯅꯣ ꯇꯥꯏ ꯍꯥꯏꯔꯛꯎ ꯅꯣꯏꯁꯤꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯨꯝꯕ꯭ꯔꯣ ꯀꯔꯤ ꯍꯪꯅꯤꯡꯉꯤ ꯍꯥꯏꯔꯛꯎ ꯍꯨꯔꯥꯟ ꯍꯨꯔꯥꯟꯅ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩ 18 ꯅꯣꯏꯅ 18 ꯃꯧꯖꯥꯡꯒꯩꯅꯤꯗ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩ 18 ꯅꯣꯏꯒꯨꯝꯕ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯣꯏꯒꯨꯝꯕ ꯅꯃꯤꯡ ꯐꯥꯎꯅ ꯃꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯍꯨꯔꯥꯟꯅ ꯅꯃꯤꯡ ꯊꯣꯟꯕ ꯅꯣꯏ ꯑꯩꯈꯣꯏ ꯃꯤꯇꯩ 18
ꯐꯥꯔꯒ ꯍꯥꯠꯄ ꯉꯝꯗꯣꯔꯤꯕꯣꯔꯦ ꯅꯣꯏꯅꯦꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ 13ꯗꯣ ꯅꯣꯏꯅ ꯀꯔꯝꯕ ꯅꯝꯊꯥꯛ ꯇꯧꯔꯒ ꯅꯣꯏꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯣꯏ ꯃꯤꯇꯩ 13ꯗꯣ ꯅꯣꯏꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯧꯕ 13 ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ 13ꯗꯣ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ 13ꯗꯣ ꯅꯣꯏ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯇꯦ ꯅꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯁꯜꯂ ꯑꯐꯥꯎ ꯁꯥꯏꯗꯣ ꯆꯪꯉꯨꯅ ꯀꯨꯀꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯥꯔ ꯇꯧꯅ ꯃꯤꯂꯩꯒꯤ ꯀꯨꯀꯤ ꯃꯌꯥꯝꯗ ꯂꯥꯏꯐꯁꯦ ꯃꯩꯇꯩ ꯅꯠꯇꯕ ꯌꯥꯎꯔꯗꯤ ꯊꯤꯅ ꯉꯥꯡꯕꯤꯌꯨꯅꯦꯅꯦ ꯀꯨꯀꯤ ꯃꯌꯥꯝꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯁꯤꯌꯥꯔ ꯇꯧ ꯁꯨꯁꯤꯂꯥ ꯎꯄ꯭ꯔꯝ ꯂꯥꯏꯒ ꯕꯤꯀꯦꯅ ꯅꯦꯅꯦ ꯌꯥꯝ ꯊꯤꯅ ꯅꯩꯁꯟꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯅꯤ ꯃꯩꯇꯩ ꯆꯅꯨ ꯍꯥꯏꯕꯁꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯏꯅꯥꯎ ꯔꯕꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯀꯨꯀꯤ ꯑꯃꯠꯇ ꯆꯪꯉꯛꯇ꯭ꯔꯦ ꯀꯩꯗꯧꯔꯣꯏꯖꯥꯠꯅꯣ ꯃꯣꯏꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤ ꯑꯦꯜꯕꯤꯁꯦ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯅꯊꯤꯕꯣꯡ ꯆꯥ ꯐꯪꯗꯅ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡꯗꯣ ꯃꯊꯤꯕꯣꯡ ꯆꯥ ꯐꯪꯗꯅ ꯂꯥꯛꯏ ꯀꯨꯀꯤꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯄꯨꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯄꯨꯁꯜꯂꯛꯏꯕꯅꯤꯅꯦ ꯀꯨꯀꯤ ꯑꯗꯨꯒ ꯌꯥꯎꯕ꯭ꯔꯣ ꯆꯥꯃꯤꯟꯅ ꯅꯌꯥ ꯑꯗꯨ ꯀꯥꯊꯣꯛ ꯊꯤ ꯐꯥꯏꯖꯟꯒꯦ ꯊꯥꯏꯅꯤꯡ ꯉꯛꯄ꯭ꯔꯥꯅ ꯃꯔꯣꯟ ꯃꯁꯨ ꯁꯨꯗꯕ ꯃꯣꯏ ꯃꯁꯥꯏ ꯃꯔꯣꯟ ꯃꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯃꯔꯣꯟ ꯉꯥꯡꯉꯤ ꯌꯨ ꯅꯠꯇ꯭ꯔꯣ ꯉꯥꯔꯤ ꯄꯤꯄꯜ ꯂꯩ ꯀꯔꯤ ꯉꯥꯔꯤ ꯍꯨꯔꯥꯟ ꯉꯥꯔꯤ ꯅꯣꯏꯅ ꯆꯥꯔꯒ ꯍꯨꯔꯥꯟ ꯉꯥꯔꯤꯗ ꯅꯣꯏ ꯆꯥ ꯅꯊꯤꯕꯣꯡꯗꯣ ꯉꯥꯔꯤꯗ ꯆꯥ ꯐꯪꯉꯤꯕꯣ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯉꯥꯔꯤꯗꯨꯕꯨ ꯆꯥ ꯐꯪꯉꯤꯕ ꯍꯪꯉꯨꯅꯦ ꯀꯨꯀꯤ ꯂꯥꯏꯐ ꯆꯪꯉꯛꯄ ꯉꯝꯃꯔꯣꯏ ꯀꯪꯂꯩ ꯋꯥꯏꯇꯤꯅ ꯉꯝꯃꯔꯣꯏ ꯃꯣꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯒꯤꯅꯤ ꯁꯤꯗꯧꯔꯦ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯥꯎ ꯇꯥꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯗꯣ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯒ ꯃꯊꯤꯕꯣꯡ ꯊꯥ ꯄꯤꯖꯔꯤꯃꯤꯅꯦ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔ ꯐꯖ ꯂꯩꯃꯤꯟꯅꯧꯕ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯕ ꯑꯩꯈꯣꯏꯅ ꯀꯨꯀꯤꯅꯁꯨ ꯃꯤꯇꯩ ꯂꯧꯔꯤ ꯃꯤꯇꯩꯅꯁꯨ ꯀꯨꯀꯤ ꯂꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯨꯏ ꯁꯔꯛꯇꯨꯒ ꯅꯣꯏꯅ ꯀꯗꯥꯏꯗꯩ ꯀꯔꯤ ꯇꯧꯔꯛꯇꯅ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯅ ꯃꯤꯇꯩ ꯂꯥꯟ ꯇꯧꯗ꯭ꯔꯤꯑꯕ ꯃꯤꯇꯩꯁꯤꯡꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯟ ꯇꯧꯗ꯭ꯔꯤ ꯃꯤꯇꯩ ꯏꯃꯥꯁꯤꯡ ꯊꯣꯛꯂꯛꯇ꯭ꯔꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯥꯀꯟ ꯃꯤꯇꯩ ꯅꯨꯃꯤꯠ ꯇꯠꯄꯗ ꯀꯅꯥꯝ ꯅꯣꯡꯃꯗ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯂꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯉꯥꯛꯄꯇ ꯂꯩꯔꯤꯅꯤ ꯉꯥꯛꯅꯇ ꯂꯩꯔꯤꯅꯦꯕ ꯅꯥꯀꯟ ꯅꯨꯃꯤꯠ ꯇꯠꯄꯗ ꯃꯤ ꯂꯣꯏꯗꯣꯔꯤꯃꯤ ꯍꯧꯖꯤꯛꯇꯤ ꯃꯣꯔꯅꯤꯡ ꯉꯥꯉꯣꯝ ꯀꯨꯀꯤ ꯀꯨꯀꯤꯒꯤ ꯑꯦꯜꯕꯤ ꯂꯩꯕ ꯆꯪꯉꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯖꯒꯥꯗꯁꯨ ꯈꯔ ꯀꯅꯥꯅꯣ ꯀꯩꯅꯣ ꯌꯥꯝꯅ ꯂꯥꯛꯇꯣꯔꯦꯅꯁꯨ ꯇꯥꯔꯤ ꯀꯨꯀꯤꯅ ꯂꯩꯕ ꯂꯝꯗ ꯀꯨꯀꯤꯂꯦꯟ ꯄꯥꯝꯃꯤꯉꯩꯗ ꯂꯣꯏꯅ ꯃꯊꯛꯇ ꯌꯧꯈꯤꯗꯣꯔꯦ ꯀꯨꯀꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯀꯨꯀꯤꯒꯤ ꯑꯁꯦꯡꯕ ꯂꯣꯟ ꯂꯩꯇꯦ ꯑꯗꯨꯅ ꯃꯤ ꯃꯔꯣꯟ ꯉꯥꯡꯉꯤꯗ꯭ꯔꯣ ꯃꯣꯏ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯦ ꯃꯣꯏꯒꯤ ꯁꯤꯜꯆꯔꯗꯗꯤ ꯀꯨꯀꯤ ꯀꯨꯀꯤꯂꯦꯟ ꯎꯗꯦ ꯀꯨꯀꯤꯂꯦꯟꯕꯨꯗꯤ ꯂꯩꯌꯦ ꯀꯨꯀꯤꯂꯦꯟ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯥ ꯃꯊꯛꯇ ꯆꯠꯂꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯥꯏꯅ ꯃꯊꯛꯇ ꯀꯨꯀꯤꯂꯦꯟ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯅꯤ Kitchen King, well done, proud of you, salute Pari Mom says, welcome my army boy, welcome. वेलकम कैसे हो मेरे बताना भाई यार चल दो जवान Oh boys, hello me say, what are you tribe? tribe ST we are my मिटई तो मिटई है Entertainment na ise yam phajai achumba ngangbani. Mani थागतरी mukbang ना king hai bike moise मनी hairuradi मुबांग sisipurda aikhoina changbada moi amatta chitla chenkhi doini yengwai. नहान जे चुमी इनाव ना हाइदु नहान जे मोय मितै तरा Mapun हमदोय takpa loi हाली अदु chengidoini. जाम कल्लिबा मोय करिगी मखुन थादो चेलुनो Amboy. चेलिनोबा मखुन दे लोइना हौना चेनगरे अदु खुन हौना चेनबा मोयना खोय मितै तरा हमदोय फाबा ngamdori बोरे Population cookie di thijaba people ni. लुम लेमदे कुकी ने लुमगा चंगो कमेंट तौरो खम Cookie londi migi awai bana moigi loni niraga chabana moigi punsini SIB na moigi isoni right. चिंग क्या नो मोइना लैदोरिसे खंगदे Mathibong ja bangdra loiduni. नोंग चुरपदा नाधना तूना लैयन तारी चिंग क्या नो मोइ लैदोरिसे अदो इचनाव मयाम अखोय मितै मयामदी मितै मयामदी हुजिक लोइना अपुनबो ओइना पांगन ओइरगा मितै लैरिबा अचौ अचौबा अखोयगी ओजासिंग लैरिबा इचिनाव लैदना मयाम को Sinau mayam अखोय faza मतम faza ba खुदी wari मक्ता खना नैनरा isuro करी isuro तौसिगे ai करी तौसिगे patharke. खना नैनरगा अपुनबना पांगनसे असि उद्मिनसी इचिनाव मयाम मितै अथौबा मयामना चिंखोंगदा खुनगाई मितै मांगाई दो अखोयसु इंटरनेट अखोयगी मीडिया की मतेंग लौरगा को अखोयसु अंगांग मतेंग खतंग तौमिनसियाबा अदो मयाम वीडियो दी Handaki signature to sinau mayam loi taunagi ba natro. वीडियो दुगा Jolo मयामना वीडियो Arambai Tengol today Sisipur border ai kari inga yes don't yes mean yes yes you are isuji. right Arambai Tengol today Sisipur border da Arambai Tengol jausala Koi loi yes sidore. yes Ako loi sidore noi hairi ro. noi 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 Yengo asam re phalla kaura ka Arambai paurona gine Arambai makong pai khuramu doi mo kan biram ngani lamelunu nanga kenjani. dugidi sinau Cookie mayam gi sakse hui gi thi
ꯑꯀꯪꯕꯗꯣ ꯌꯥꯝ ꯃꯥꯟꯕꯅꯤ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯃꯠꯇ ꯍꯥꯏꯌꯣ ꯊꯥꯏꯂꯦꯟ ꯑꯗꯣ ꯔꯥꯏꯠ ꯀꯨꯀꯤꯁꯤꯡꯗꯨ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯇꯣꯠꯂꯁꯤꯔꯣ ꯃꯌꯥꯝ ꯍꯥꯏ ꯃꯣꯏ ꯍꯥꯏꯗꯤ ꯆꯥꯔꯤꯡ ꯄꯣꯇꯤ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯥꯅꯤꯡ ꯄꯣꯇꯤꯁꯦ ꯑꯃꯒ ꯃꯤꯅꯥꯏ ꯑꯃꯒ ꯂꯥꯛꯑꯦ ꯆꯨꯞ ꯍꯥꯏ oh welcome Minai Cookie Minai ꯆꯨꯞ ꯍꯥꯏꯁꯤꯅꯗꯤ ꯃꯤꯅꯥꯏꯅꯦꯕ Cookie Minai welcome ꯏꯆꯦ welcome ꯏꯆꯦꯗꯧꯅ welcome ꯊꯧꯅꯥ ꯐꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯀꯅꯥꯅ ꯂꯥꯛꯆꯗꯣꯏꯅꯣ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯧꯅꯥ ꯐꯕ ꯉꯥꯛꯇꯅꯤ ꯃꯤꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯛꯄ ꯀꯤꯔ ꯊꯥꯒꯠꯆꯔꯤ ꯃꯥꯜꯂꯦ ꯏꯅꯥꯎꯁꯨ ꯀꯨꯀꯤꯁꯤꯡꯁꯦ ꯏꯅꯥꯎꯁꯨ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯨꯔꯥꯟꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩꯗ ꯑꯦꯇꯦꯛ ꯇꯧ ꯉꯝꯈꯤꯅꯤꯌꯦ ꯐꯣꯡꯅꯗꯤ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯁꯨ ꯃꯣꯏꯅ ꯐꯣꯡꯅ ꯑꯩꯅ ꯈꯨꯄꯥꯛ 10 ꯆꯥꯔꯁꯨ ꯃꯣꯏꯗ ꯈꯨꯄꯥꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯥꯔꯝꯕ ꯉꯝꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯏꯅꯥꯎꯅꯁꯨ ꯀꯨꯀꯤ ꯑꯃꯗꯤ ꯏꯅꯥꯎꯅꯁꯨ ꯇꯨꯍꯟꯕꯗꯤ ꯉꯝꯒꯅꯦꯕ ꯃꯣꯏꯅ ꯃꯣꯏꯗꯤ ꯍꯨꯔꯥꯟꯕꯒꯤ ꯁꯥꯖꯠ ꯍꯨꯔꯥꯟꯅ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯣꯏꯅ ꯀꯔꯤꯅꯣꯅꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯇꯧꯗꯣꯏꯁꯦ ꯆꯨꯝꯃꯤ ꯔꯣꯒꯤꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯆꯪꯉꯛꯇꯕꯁꯦ ꯄꯦꯟꯗꯦ ꯍꯥꯏ ꯖꯦꯛ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯤꯌꯔ ꯀꯨꯀꯤꯗꯤ ꯀरो ꯍꯦꯚꯦꯟꯗ ꯂꯩ ꯀꯨꯀꯤ ꯕꯤꯀꯦ ꯁꯤꯌꯔ ꯇꯧ ꯀꯨꯀꯤ ꯅꯣꯏ ꯀꯨꯀꯤꯗ ꯖꯧꯗ ꯁꯤꯌꯔ ꯇꯧ ꯃꯣꯏ ꯉꯥꯔꯤ ꯆꯥꯕ ꯀꯔꯤ ꯍꯪꯅꯤꯡꯉꯦ ꯐꯪꯗꯕꯒꯤ ꯍꯥꯏꯔꯣ ꯀꯨꯀꯤ ꯉꯥꯔꯤ ꯆꯥꯕ ꯀꯃꯦꯟꯗ ꯐꯪꯗꯕꯅꯦ ꯌꯥꯝ ꯉꯥꯎꯔꯕꯅꯤ ꯀꯥꯄꯦꯠ ꯉꯥꯡꯉꯛꯄ ꯇꯥꯏꯅꯦ ꯀꯨꯀꯤ ꯅꯣꯏ ꯀꯃꯦꯟꯗ ꯂꯥꯛꯑꯣꯅꯦ ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯖꯧꯂꯨ ꯁꯛꯊꯤ ꯊꯨꯒꯛ ꯖꯦꯡꯉꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯣ ꯀꯨꯀꯤ ꯅꯪ ꯑꯗꯨꯃꯁꯨ ꯉꯥꯡꯉꯁꯨ ꯃꯣꯏꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯕ ꯀꯥꯡꯕꯨꯅꯤ ꯀꯨꯀꯤ ꯀꯨꯀꯤꯗꯤ ꯆꯤꯟꯒꯤ ꯂꯩꯍꯥꯎꯅꯤ ꯃꯣꯏꯅ ꯎ ꯋꯥ ꯀꯣꯛꯊꯣꯛꯄꯗꯣ ꯃꯣꯏꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯂꯩꯍꯥꯎ ꯑꯣꯏꯔꯒ ꯅꯧꯅ ꯃꯌꯣꯟ ꯆꯣꯡꯂꯛꯇꯣꯏꯅꯤ ꯃꯌꯥꯝ ꯍꯥꯏꯔꯥꯏꯠ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯨꯀꯤꯗꯤ ꯃꯩꯇꯩ ꯉꯥꯔꯤ ꯍꯨꯔꯥꯟꯕꯅꯤ ꯌꯥꯏ ꯉꯥꯔꯤ ꯍꯨꯔꯥꯟꯅ ꯆꯥꯔꯗꯣ ꯑꯩꯈꯣꯏꯗ ꯉꯥꯔꯤ ꯄꯤꯄꯜ ꯀꯥꯏꯅ ꯃꯔꯤꯉꯥꯋꯝ ꯗ꯭ꯔꯛꯁ ꯖꯧꯂꯨ ꯄꯤꯄꯜ ꯄꯥꯒꯜ ꯑꯉꯥꯎꯕꯤ ꯖꯧ ꯋꯥꯏ ꯀꯩꯅꯣ ꯖꯧ ꯋꯥꯏꯁꯦ ꯈꯪꯕ ꯖꯧ ꯏꯌꯥꯔ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯨꯀꯤ ꯍꯥꯟꯅ 7 ꯂꯣꯏꯅ ꯏꯌꯥꯔ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯍꯥꯟꯅ ꯀꯨꯀꯤꯅ ꯑꯦ ꯑꯥꯔꯒꯤ ꯃꯈꯣꯡ ꯄꯥꯏꯅ ꯀꯞꯄꯗꯣ ꯑꯣ ꯍꯧꯖꯤꯛ ꯁꯤ ꯑꯥꯔ ꯕꯤꯗ ꯄꯤꯕ ꯍꯧꯔꯦ ꯄꯋꯥꯔ ꯑꯦꯌꯥꯔꯒꯤ ꯂꯧꯊꯣꯛꯄ ꯍꯧꯔꯦ ꯈꯔ ꯈꯔꯗꯤ ꯃꯥꯂꯦꯝ ꯐ꯭ꯔꯥꯝ ꯄ꯭ꯔꯣꯗꯛ ꯔꯥ ꯑꯗꯩꯗꯤ ꯁꯤꯅꯅ ꯀꯤꯆꯟ ꯀꯤꯡꯅ ꯑꯦꯌꯥꯔ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯨꯀꯤ ꯍꯃꯥꯔꯥ 7 ꯀꯔꯦꯒ ꯌꯦꯁ ꯁꯦꯕꯥ ꯀꯔꯦꯒ ꯍꯃꯥꯔꯥ ꯁꯦꯕꯥ ꯀꯔꯦꯒ ꯑꯦꯌꯥꯔ ꯂꯩꯔꯝꯗ꯭ꯔꯗꯤ ꯍꯃꯥꯔꯥ ꯁꯦꯕꯥ ꯀꯔꯦꯒ ꯔꯕꯤ ꯆꯨꯝꯃꯦ ꯚꯥꯏ ꯑꯥꯔꯃꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤꯅ ꯆꯨꯝꯃꯤ ꯇꯣꯝꯕꯤ ꯅꯥꯃꯩꯔꯥꯛꯄꯝ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯕ ꯍꯜꯂꯛꯎ ꯑꯣꯏꯔꯁꯅꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯍꯜꯂꯛꯀꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯃꯥꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯂꯩꯔꯤꯕꯅꯤꯗꯣ ꯄꯥꯈꯪꯕꯅ ꯊꯥꯒꯣꯜꯂꯒ ꯊꯥꯔꯤꯕꯅꯤ ꯂꯥꯟ ꯍꯥꯏꯕ ꯂꯥꯟꯁꯦ ꯇꯧꯔꯕꯗꯤꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯊꯧꯕ 10 ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯦ ꯃꯤꯇꯩ ꯑꯊꯧꯕ 10ꯗꯨꯒꯤꯅꯦ ꯃꯤꯇꯩ ꯑꯊꯧꯕ 10ꯗꯨꯒꯤ ꯃꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯗꯛ ꯆꯥꯝꯃꯅꯤ ꯇꯨꯗꯣꯔꯤꯕꯁꯦ ꯕꯤꯀꯦꯅ ꯉꯁꯤ ꯄꯨꯂꯞꯅ ꯀꯨꯀꯤ 3 ꯁꯤꯈꯔꯦ ꯌꯥꯏꯐꯔꯦ ꯑꯗꯨ ꯍꯧꯔꯛꯄꯇ ꯉꯥꯏꯔꯤ ꯁꯨꯝ ꯌꯦꯡꯉꯨ ꯃꯤꯇꯩ ꯂꯥꯟ ꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯤꯇꯩ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯇ꯭ꯔꯦꯕ ꯃꯤꯇꯩ ꯃꯌꯥꯝꯅ ꯊꯣꯝꯃꯛꯄꯗꯅꯤ ꯀꯨꯀꯤꯅ ꯅꯨꯡꯉꯥꯏꯗꯣꯔꯤꯁꯦ ꯑꯗꯩꯗꯤ ꯖꯧꯂꯨ ꯃꯩꯇꯩ ꯉꯥꯔꯤ ꯁꯨꯛꯇꯣ ꯄ꯭ꯂꯤꯖ ꯒꯣ ꯕꯦꯛ ꯃꯦꯟꯃꯥꯔ ꯕꯪꯒ꯭ꯂꯥ ꯑꯣ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯃꯥ ꯑꯣ ꯉꯥꯡꯉꯤꯁꯦ ꯑꯣ ꯑꯩꯈꯣꯏꯗꯣ ꯑꯣ ꯌꯣ ꯀꯨꯀꯤ ꯃꯤꯅꯥꯏꯅ ꯃꯄꯨ ꯇꯥ ꯂꯩ Can you speak English properly? What are you telling about Myanmar? ꯃꯥꯏꯁ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯂꯨ ꯔꯤꯐ꯭ꯌꯨꯖꯤ ꯀꯥꯏꯅ ꯀꯅꯥꯅ ꯔꯤꯐ꯭ꯌꯨꯖꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯛꯁꯜꯂꯨ ꯖꯥꯔ ꯎꯁꯜꯂꯨ How dare you? How dare you talk like this? ꯁꯤꯕꯥ ꯔꯥꯖꯄꯨꯠ ꯍꯦꯜꯂꯣ ꯕ꯭ꯂꯨꯗꯣ ꯊꯦꯡꯛ ꯌꯨ Refugee ꯏꯆꯦꯁꯦ cookie. ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯧꯅꯥꯁꯨ ꯌꯥꯝꯅ ꯐꯩꯌꯦ Refugee cookie. ꯑꯩꯈꯣꯏꯅ ꯐꯕ Huran ꯊꯧꯅꯥꯁꯦ ꯏꯆꯤꯟ huran ꯏꯅꯥꯎ huran ꯃꯌꯥꯝꯁꯦ huran ꯄꯥꯡꯒꯜꯅꯦ noina hurana ha migi maming khara huran ba migi fake ID khara sa noina arambai tengol gi fake ID ge sari do arambai tengol gi mathi do saru so ne ꯅꯤ ꯀꯪꯂꯩꯅ ꯍꯥꯏꯕ ꯖꯧꯂꯨ 25 ꯗꯤꯁꯦꯝꯕꯔ ꯃꯣꯏꯒꯤ ꯀꯨꯝꯍꯩꯗꯣ ꯑꯃꯒꯤ ꯁꯤꯒꯒꯤ ꯅꯨꯃꯤꯠꯅꯤ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯅꯤ ꯅꯣꯏ ꯖꯧꯂꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯔꯤ ꯁꯤꯡꯎꯀꯣ ꯁꯛꯊꯨ ꯍꯥꯏ ꯆꯨꯝꯃꯝꯃꯅꯤ kukina mitai gi ngari hurana chaba kukina mitai gi lukhak chaba asam ꯃꯅꯤꯡ rifle gi ꯃꯧꯕꯥꯛꯅ lukha kuki ꯖꯧꯂꯨ nupi ꯅꯪ hengai HIV loina ꯄꯥꯏꯔꯕ꯭ꯔꯣ ꯑꯩ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯃꯁꯨ ꯗꯒꯁꯨ ꯁꯤꯡꯅꯔꯤꯌꯦ ꯁꯤꯡꯅꯔꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯇ꯭ꯔꯤꯑꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯈꯪꯗꯦ ꯃꯤꯇꯩ ꯅꯨꯡꯁꯥ ꯈꯪꯗꯦ ꯃꯤꯇꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯁ ꯈꯪꯗꯦ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛꯅ ꯐꯥꯎꯅ ꯍꯧꯖꯤꯛ ꯊꯋꯥꯏꯗ ꯆꯥꯛꯅ ꯂꯩꯔꯤꯕꯅꯦꯕ ꯅꯥꯀꯟ ꯑꯃꯗ ꯏꯟ ꯑꯗꯣ ꯍꯧꯖꯤꯛ ꯈꯣꯟꯕꯗꯅꯦ ꯄꯨꯡꯂꯣꯏ ꯂꯣꯏꯗꯣꯏꯅꯤ ꯄꯤꯁꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛꯇꯨꯅꯕꯅ ꯃꯩꯌꯥꯗꯁꯨ ꯆꯤꯛꯀꯅꯦꯕ ꯀꯨꯀꯤꯅꯤ ꯍꯥꯏꯅ ꯈꯪꯒꯅꯤ ꯃꯩꯌꯥꯗꯁꯨ ꯆꯤꯛꯀꯅꯦꯕ ꯃꯥꯂꯦꯝꯐꯝ ꯈꯨꯠꯂꯥꯏ ꯄꯨꯕ ꯄ꯭ꯔꯗꯛꯅ ꯉꯝꯗ꯭ꯔꯁꯨ ꯂꯥꯟꯐꯝ ꯍꯥꯏꯕꯁꯤ ꯊꯧꯅꯥ ꯐꯕ ꯀꯌꯥꯒꯤ ꯁꯛꯇꯥꯛꯅꯐꯝꯅꯤ ꯀꯣ ꯆꯨꯝꯃꯤ ꯂꯥꯟꯊꯦꯡꯅꯕꯗ ꯍꯥꯏꯕꯁꯤꯅ ꯊꯧꯅꯥ ꯐꯕꯁꯤꯡꯒꯤ ꯄꯔꯤꯈ꯭ꯌꯥꯅꯤ ꯔꯥꯏꯠ ꯆꯨꯝꯃꯤ ꯂꯥꯟ ꯍꯥꯏꯕ ꯂꯥꯟꯁꯦ ꯇꯧꯔꯗꯤ ꯈꯔꯗꯤ ꯃꯣꯏꯔꯥꯡꯖꯝ ꯈꯔꯗꯤ ꯚꯦꯔꯣꯅꯤꯀꯥ ꯇꯨꯅꯗꯣꯔꯤꯕꯅꯦꯕꯗ ꯑꯩꯈꯣꯏ ꯃꯤꯇꯩ 10 ꯇꯧꯔꯗꯤ ꯃꯣꯏ 100 ꯇꯨꯅꯤ ꯁꯤꯃꯗꯤ
ꯀꯥꯎꯔꯅꯨ Moirangja Veronica he kuki athi thang nang oina chatlo Myanmar da kaura ga tandri ngai dai kauba kaino moidi kauba ngata mo kuki khamoi ꯑꯩꯒꯤ ꯃꯁꯛꯁꯦ ꯁ꯭ꯀꯔꯤꯟ ꯁꯣꯠ ꯇꯧ ꯁꯦ ꯆꯣꯁꯃꯥ ꯂꯧꯊꯣꯛꯀꯦꯀꯣ ꯁꯦꯡꯅ ꯎꯅꯕ Jite sarang the ꯀꯣ very nice sister Kunjabi yaifare kuki ꯁꯛꯊꯨ ꯅꯣꯏꯅ ꯏꯍꯦ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯆꯤꯟꯁꯦ ꯀꯩꯀꯩ ꯍꯥꯏꯔꯛꯇꯣꯔꯦ kadadi ꯁꯥꯎꯅꯤꯡꯉꯛꯄꯗ se mayamba kuki ꯅꯣꯏꯅ huran ꯃꯤꯇꯩꯗ ꯑꯦꯇꯦꯛ ꯇꯧꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯐꯣꯡꯅꯗꯤ ꯑꯦꯇꯦꯛ ꯇꯧꯕ ꯐꯣꯡꯅ ꯐꯨꯅꯕꯗꯤ ꯀꯩꯗꯧꯉꯩꯗ ꯉꯝꯃꯣꯏ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯤ ꯈꯔ ꯊꯣꯛꯑꯝꯃꯗꯥꯏꯅꯦ ꯃꯦꯖꯥꯝꯅ ꯃꯦꯗꯤꯌꯥꯗ ꯄꯦꯡ ꯉꯥꯡꯉꯝꯃꯗꯥꯏ ꯀꯔꯥꯏ ꯆꯪꯈꯔꯦ chen gre loina ꯐꯔꯦ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯣꯏꯒꯤ ꯀꯃꯦꯟꯁꯦ ꯇꯥꯔꯒ ꯀꯣꯛꯀ ꯁꯥꯎꯒꯠꯅꯕꯅꯤ nungai sina ꯑꯝꯇ nungai ꯐꯪꯒꯅꯤ tro ꯃꯉꯛꯁꯦ ꯊꯥꯗꯠꯂꯒ ꯂꯪꯊꯦꯛꯀꯗꯕꯅꯤ Rogita Laisiram Sinam namba ngaktana ngari chaning bani lago free pige cookie nura people ꯉꯝꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯑꯐꯥꯎ ꯁꯥꯁꯥꯅ ꯉꯥꯡ ꯂꯩꯔꯦ ꯑꯐꯥꯎ ꯁꯥꯁꯥꯅ maru ꯉꯥꯡ makai ꯂꯩꯔꯦ chung makam buni ꯃꯦꯗꯤꯌꯥꯗꯁꯨ ꯍꯥꯟꯅꯗꯤ bodo nang loi go singam ta salo ꯍꯧꯖꯤꯛ gombra ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯈꯪꯉꯦ ꯑꯍꯥꯟꯕꯗ ꯅꯣꯏꯅ kahu gore na ꯀꯣꯏꯅꯤ ꯅꯤꯔꯨꯕ ꯕꯤꯈꯥ ꯀꯣꯏꯅꯤ ꯅꯤꯔꯨꯕ ꯃꯐꯝꯗꯣ ꯅꯣꯏꯅ ꯑꯣꯟꯅ ꯇꯩꯅꯅ ꯁꯟꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ mayam ꯄꯨꯝꯅꯃꯛꯅ khangi ꯈꯪꯉꯦ mo machin ꯍꯧꯖꯤꯛꯇꯤ thirena ꯍꯧꯖꯤꯛ delhi daga ꯅꯦꯠꯁꯦ ne ꯍꯥꯡꯉꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯉꯦ ꯅꯣꯏꯅ jawlu ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯦ ꯀꯔꯤꯅꯣꯕ ꯀꯨꯀꯤ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯦꯄꯔꯦꯠ ꯄꯥꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯄꯤ ꯊꯥꯕ ꯄꯥꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯂꯩꯒꯦ ꯍꯥꯏꯔꯤꯔꯥ ꯀꯔꯤꯅꯣ ꯅꯣꯏ ꯄꯥꯝꯃꯤꯁꯦ ngari ko sai nga jawlu na mami he tu khara phajau jawlu wai di jawlu wai di ꯖꯧ ꯍꯥꯏꯗꯤ ꯖꯧ ngakhono ko to dang hai ꯖꯧ ꯍꯥꯏꯗꯤ ꯖꯥꯎ lo tho maning lo tho to ngai ko na pa ngani ngakhono ko jam hai mobile lo ꯀꯨꯀꯤ longdo ꯑꯝꯇ ꯌꯦꯡꯒꯦ ꯀꯨꯀꯤ ꯑꯝꯇ ꯌꯦꯡꯒꯦ ꯑꯣ ꯀꯨꯀꯤ ꯀꯍꯥ ꯍꯣ Ragita ꯀꯨꯀꯤ Sinam ꯑꯩꯈꯣꯏ ꯂꯝꯅꯤ ꯇꯜꯂꯤꯍꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯅꯤ ꯇꯜꯂꯤꯍꯦ ꯉꯁꯤꯗꯤ ꯑꯩꯀꯣ ꯄꯨꯁꯄꯥꯅ ꯏꯆꯦꯒꯤ ꯂꯥꯏꯐ ꯊꯥꯅꯤꯡꯗꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯑꯩ ꯊꯦꯡꯅꯖꯕ ꯌꯥꯝꯅ ꯑꯣ ꯅꯨꯡꯉꯥꯏꯖꯔꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯄꯨꯁꯄꯥꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯅꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯁꯄꯥ ꯀꯔꯝꯕ ꯄꯨꯁꯄꯥꯅꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯨꯁꯄꯥꯗꯨꯔꯣ ꯄꯨꯁꯄꯥ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯊꯥꯒꯠꯆꯔꯤ ꯑꯦꯜꯕꯤꯗ ꯃꯥꯂꯦꯝꯐꯝ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯂꯥꯏꯀꯟ ꯊꯥꯒꯠꯆꯔꯤ ꯃꯅꯤꯃꯨꯕꯥꯅ ꯖꯧꯂꯨ ꯀꯨꯀꯤꯂꯦꯟ ꯖꯧꯒꯦꯔꯥ ꯅꯪ ꯆꯨꯝꯃꯤ ꯃꯌꯥꯝ ꯃꯅꯤ ꯃꯨꯛꯕꯥꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯩꯗꯤ ꯀꯁꯥꯔ ꯃꯤꯇꯩꯗꯣ ꯃꯅꯤ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯊꯝꯈ꯭ꯔꯕꯅꯤ ꯌꯦꯁꯃꯤ ईश्वर है हेलो दीदी गुजरात से शुक्रिया शुक्रिया मिस्टर शुक्रिया कुकी कैसे हो नोइना आप अखोई मितेगी गुजरात लाइक करम गुजरात मई थारगा मितेबु मुथतनी हाइबदी ओंथोकपनीदा सक्थुसा कुकी मोइना अखोई लाइक मई था मोगी ꯅꯠꯇꯦꯅꯦ सर्टिफिकेट अखोई खुद लोई ले ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯀꯨꯀꯤꯅ ꯇꯧꯔꯤꯗꯣ ꯃꯤꯇꯩ ꯀꯦꯁꯦꯠꯀ ꯃꯣꯏ ꯊꯨꯒꯥꯏꯔꯤꯗꯣ ꯑꯗꯣ ꯃꯤꯇꯩ ꯃꯔꯣꯟ ꯁꯨꯝ ꯉꯥꯡꯅ ꯂꯩ ꯉꯥꯡꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯩꯗꯤ ꯃꯤꯇꯩꯔꯣꯟꯅꯤ ꯅꯣꯏꯅ ꯌꯦꯡꯗꯣꯔꯤꯕꯁꯦ ꯃꯤꯇꯩ ꯐꯤꯂꯝꯅꯤ ꯅꯣꯏꯅ ꯌꯦꯡꯗꯣꯔꯤꯕꯁꯦ ꯃꯤꯇꯩꯒꯤ ꯏꯁꯩꯅꯤ ꯅꯣꯏꯅ ꯇꯥꯗꯣꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯕꯤꯀꯣꯁ ꯃꯅꯤꯄꯨꯔꯁꯦ ꯃꯤꯇꯩꯒꯤꯅꯤ ꯑꯗꯨꯅ ꯃꯤꯇꯩꯒꯤ ꯏꯁꯩ ꯅꯣꯏ ꯇꯥꯕ ꯌꯦꯡ ꯇꯥꯕ प्रीतिराज ब्लॉग हाय हेलो ꯍꯦꯜꯂꯣ हमांग दुंगेल हुई है ओ हम खकलाई ꯑꯣ ꯍꯥꯎ ꯀꯤꯞ ꯗꯨꯡꯒꯦꯜ दुंगेल ꯍꯥ हमांग दुंगेल ꯗꯨꯡꯒꯦꯜ ꯆꯨꯡꯒꯦꯜ ꯎꯡꯒꯦ ꯀꯨꯀꯤ ꯃꯦꯡꯊꯣ कुकी कुकांग दुंगेल पोंपांग ꯀꯨ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ दुंगेल कु ꯁꯤꯌꯔ ꯇꯧ ꯀꯧꯔꯧꯅꯤ ꯈꯔ ꯖꯧꯂꯨ ꯀꯧꯔꯧꯅꯤ ꯍꯥꯏꯕ꯭ꯔꯥ ꯄꯣꯄꯤꯂꯨ ꯍꯥꯏꯕ꯭ꯔꯥ ꯀꯨꯀꯤꯂꯦꯟ ꯐꯪꯅꯤꯡꯕ꯭ꯔꯣ ꯗ꯭ꯔꯛꯁ ꯆꯥꯕ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ ꯃꯣꯏ ꯁꯤ ꯋꯥꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯃꯅꯤꯄꯨꯔ 700 ꯁ꯭ꯀ꯭ꯋꯥꯔ ꯃꯤꯇꯔ ꯀꯤꯂꯣꯃꯤꯇꯔ ꯁꯤꯗ ꯑꯗꯨꯒꯅꯤ ꯍꯥꯏꯔ ꯅꯣꯏꯅ ꯆꯪꯉꯦꯅ ꯉꯥꯏꯔꯤꯗꯣ ꯅꯣꯏ ꯅꯄꯥꯔꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯌꯦ ꯅꯦꯅꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯁ ꯊꯥꯡꯁꯤꯡꯗꯣ ꯀꯦꯝ ꯐꯖꯅ ꯀꯦꯃꯦꯔꯥ ꯇꯛꯎ ꯇꯥꯃꯤꯜ ꯄꯟꯗꯥ ꯊꯥꯡꯁꯤꯡꯗꯣ ꯐꯖꯅ ꯈꯪꯉꯕ ꯄꯨꯟꯗꯥ ꯊꯥꯡ ꯀꯦꯝ ꯃꯌꯥ ꯀꯦꯃꯦꯜ ꯊꯧꯍꯜꯂꯨ ꯀꯦꯃꯦꯜ ꯇꯥꯃꯤꯜ ꯄꯨꯟꯗꯥ ꯀꯥꯏꯅ ꯃꯥꯏꯔꯥ ꯅꯥꯏꯅ ꯃꯣꯅꯦ ꯄꯣꯔꯥ ꯃꯥꯏꯔꯥ 9 ꯗ ꯃꯣꯔꯅꯤꯡ पुंडा गायन यस सिंह आप ऐसे जौलू सेपरेट एडमिनिस्ट्रेशन फंगरोय सेपरेट एडमिनिस्ट्रेशन तो कहाँ मिलेगा असम राइफल गो टू द असम राइफल कैंप दुंगेल मशीन यू थीरे go to Assam Rifle Camp. All Kuki women are going to Assam Rifle Camp for demanding the separate administration. Okay, administration.
ꯗꯩꯗꯤ ꯀꯨꯀꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯇꯕ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕꯗꯤ ꯑꯣꯏꯊꯣꯛꯑꯣ ꯅꯋꯥ ꯂꯧꯗꯦ ꯆꯠꯂꯦꯍꯦ ꯀꯨꯀꯤꯗꯤ ꯃꯆꯟꯅꯨꯄꯤꯅ ꯀꯥꯏ ꯃꯃꯥꯅ ꯀꯥꯏ ꯃꯄꯥꯅ ꯀꯥꯏ ꯀꯩꯝ ꯈꯪꯗꯕ ꯀꯨꯀꯤ ꯍꯥꯏꯁꯤꯕꯨ ꯖꯧꯂꯨꯅ ꯑꯗꯨ ꯍꯥꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯟꯂꯤ ꯁꯣꯂ꯭ꯌꯨꯁꯟ ꯃꯄꯨꯟꯁꯤꯒꯤ ꯐꯪꯉꯔꯣꯏ ꯑꯥ ꯑꯛꯁꯩ ꯖꯥꯗꯦ ꯁꯣꯔꯤ ꯗꯣꯟ ꯅꯣ ꯑꯦꯕꯥꯎꯠ ꯌꯨ ꯋꯦꯜ ꯋꯥꯠ ꯌꯨ ꯗꯨ ꯔꯣꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯑꯥꯏ ꯑꯦꯝ ꯃꯃꯤꯡ ꯍꯥꯏꯕ ꯅꯠꯇꯦꯌꯦ ꯀꯔꯤ ꯂꯝ ꯃꯃꯤꯡ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯀꯪꯂꯩ ꯋꯥꯏꯇꯤ ꯂꯥꯂꯟꯄꯨꯔꯥ ꯉꯝꯃꯦ ꯄꯤꯌꯣꯔ ꯉꯥꯡꯉꯦ ꯑꯣꯀꯦ ꯍꯥꯃꯪꯗꯨꯉꯦ ꯃꯅꯤꯄꯨꯔ 700 ꯁꯀ꯭ꯋꯥꯔ ꯐꯤꯠ ꯄꯤꯄꯜ ꯍꯥꯏꯁꯤ ꯇꯥꯍꯥꯏ ꯂꯩ ꯅꯣꯏ ꯃꯔꯝ ꯌꯦꯁ 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 ꯑꯗꯩꯗꯤ ꯔꯣꯃꯤꯇꯥ ꯀꯩꯁꯥꯝ ꯆꯦ ꯃꯤꯅꯥꯏꯁꯤꯡꯗꯨꯅ ꯊꯥꯖꯕ ꯂꯥꯛꯂꯤꯗꯨꯅ ꯈꯔ ꯊꯤꯅ ꯆꯩꯕꯤꯔꯒ ꯑꯣꯛꯄꯤꯌꯨ ꯏꯆꯦ ꯌꯥꯏ ꯀꯨꯀꯤꯒꯤ ꯃꯔꯣꯟꯁꯦ ꯀꯨꯀꯤꯒꯤ ꯃꯔꯣꯟꯁꯦ ꯍꯥꯏꯔꯔꯣꯏꯒꯦꯗ ꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯣ ꯏꯁꯇꯣꯞ ꯋꯥꯔ ꯖꯧꯂꯨꯅ ꯍꯥꯏꯔꯤꯕ ꯃꯄꯨꯟꯁꯤꯒꯤ ꯐꯪꯉꯣꯏ ꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣ ꯅꯣꯏ ꯅꯄꯥꯗꯨꯒ ꯍꯥꯏꯔꯨꯆꯣ ꯀꯩꯅꯣ ꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯨꯀꯤ ꯍꯥꯏꯕꯨ ꯑꯦꯜꯕꯤ ꯌꯥꯎꯔꯛꯏꯁꯦ ꯑꯥ ꯅꯃꯥꯏ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯁ ꯑꯥꯏ ꯕꯤ ꯅꯥꯔꯕ ꯅꯣꯏꯅ ꯑꯦꯜꯕꯤ ꯌꯥꯎꯔꯛꯄꯁꯦ ꯂꯧꯅꯅꯤ ꯆꯠꯂꯣ ꯑꯦꯌꯥꯔ ꯃꯅꯥꯛꯇ ꯆꯠꯂꯣ ꯊꯨꯏ ꯌꯥꯏ ꯀꯪꯂꯩꯅ ꯅꯨꯡꯁꯤꯕꯅꯤ ꯖꯧꯂꯨ ꯖꯧ ꯅꯣꯏ ꯅꯪ ꯅꯄꯥꯔꯥ ꯅꯆꯟꯅꯨꯄꯤꯗꯣ ꯑꯦ ꯑꯥꯔꯅ ꯀꯩꯀꯩ ꯅꯄꯥ ꯄꯤꯔꯝꯒꯦ ꯑꯦꯌꯥꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯣ ꯁꯛꯊꯨ ꯑꯣꯏ ꯑꯗꯨ ꯗꯣꯡꯒꯦꯜꯅ ꯂꯥꯁꯂꯤ ꯐꯛ ꯌꯨ ꯑꯣꯜ ꯃꯩꯇꯩ ꯏꯟꯁꯟ Yes, yes, yes. You go to your sister. Sister are waiting for your fucking. Okay? donate do not reply cookie or ꯃꯩꯇꯩ What cookie or mitay? ꯁꯦꯅꯥ ꯑꯇꯣꯞꯄꯅꯤ Do not compare to cookie. Okay, we are mitay. Frog meeting. I am proud because I am a mitay. Mitay. Kanga ba cookie? Refugee cookie are very liar person. ꯃꯤ ꯑꯃꯈꯛ ꯂꯥꯛꯑꯦ ꯅꯪꯅ ꯈꯪꯗꯕ ꯒꯨꯔꯗꯤꯞ ꯁꯤꯡ Oh, ꯁꯦ inang Gurdeep. ꯁꯦ ꯍꯦꯜꯂꯣ ꯑꯣꯏ Gurdeep nungairibo. ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯅꯥ ꯑꯅꯤꯈꯛ ꯆꯪꯉꯦ ꯀꯩꯅꯣ ꯑꯃꯅꯤꯒ ꯆꯪꯉꯛꯏꯌꯦ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤꯗ ꯉꯥꯎꯖꯕ ꯑꯃꯅꯤꯒ ꯆꯪꯉꯛꯏ ꯃꯣꯏꯗ ꯇꯧꯔꯤꯕꯅꯤ ꯈꯔ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯦ ꯑꯩ ꯋꯥꯔꯧꯕꯤꯒꯅꯨ ꯀꯃꯦꯟ ꯈꯔ ꯆꯤꯊꯈ꯭ꯔꯁꯨ ꯉꯁꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯒꯅꯤꯀꯣ ꯀꯨꯀꯤ ꯋꯦꯅ ꯃꯌꯥꯝꯁꯨ ꯉꯥꯡꯕꯤꯔꯣ ꯑꯗꯣ ꯀꯥꯏꯗꯦ ꯀꯨꯀꯤ ꯃꯣꯏꯅ ꯑꯩꯠꯁ ꯄꯛꯄ ꯏꯟꯇꯔꯇꯦꯟꯃꯦꯟꯅ ꯌꯦꯁ ꯑꯗꯩꯗꯤ ꯊꯥꯒꯠꯆꯔꯤ ꯒꯨꯔꯗꯤꯞ ꯁꯤꯡꯅ ꯀꯨꯀꯤ ꯀꯅꯥꯅꯣ ꯍꯥꯠꯂꯣ ꯂꯥꯛꯑꯣ ꯍꯥꯏꯉꯣ ꯖꯧ ꯍꯥꯏꯅ ꯀꯨꯀꯤ ꯑꯃ ꯆꯪꯉꯛꯏꯕꯅꯤ ꯍꯥꯠꯀꯦ ꯂꯥꯛꯑꯣ ꯍꯥꯏꯁꯤꯅꯤ ꯀꯨꯀꯤꯗꯤ ꯂꯣꯏꯔꯛꯑꯕꯅꯤ ꯃꯇꯝ ꯀꯨꯏꯗ꯭ꯔꯃꯤꯗ ꯑꯗꯩꯗꯤ ꯁꯟ ꯀꯨꯀꯤꯒꯤ ꯑꯃꯨꯛ ꯍꯩꯅꯕꯤ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯁꯟ ꯍꯨꯔꯥꯟꯕ ꯃꯤ ꯁꯟ ꯂꯣꯏ ꯉꯥꯔꯤ ꯆꯥꯊꯣꯛꯑ ꯍꯨꯔꯥꯟꯕ ꯂꯣꯏꯔꯦ ꯃꯊꯤꯕꯣꯡꯗꯤ ꯆꯥ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯄꯔꯦꯠ 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 ꯀꯔꯤꯅꯣ ꯔꯤꯇꯥ ꯗꯦꯕꯤ ꯚꯦꯔꯤ ꯅꯥꯏꯁ ꯁꯨꯀ꯭ꯔꯤꯌꯥ ꯒꯨꯔꯗꯤꯞ ꯁꯤꯡ ꯀꯨꯀꯤ ꯑꯩꯒꯤ ꯆꯥꯕꯒꯤ ꯀꯣꯟꯁꯦ ꯑꯃꯨꯛꯇꯪ ꯐꯦꯡꯂ ꯂꯥꯛꯎꯅ ꯆꯥꯕꯒꯤ ꯀꯣꯛ ꯅꯠꯇꯦꯅꯦ ꯊꯤ ꯐꯥꯏ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯊꯤꯖꯨꯝꯗꯣ ꯈꯔ ꯑꯥꯔ ꯗꯦ ꯊꯝꯕꯤꯌꯨꯅꯦ ꯁ꯭ꯇꯤꯡ ꯐꯥꯏꯇꯤꯡ ꯗ ꯔꯤꯂꯤꯖꯟ ꯁꯤꯅ ꯍꯪꯉꯤꯕ ꯅꯤꯄꯥꯁꯤꯅ ꯗꯣ ꯅꯣꯠ ꯑꯥꯏ ꯐꯣꯏꯅꯔ ꯃꯥꯜꯂꯤ ꯑꯥꯔ ꯗꯦ ꯁ꯭ꯇꯤꯜ ꯐꯥꯏꯇꯤꯡ ꯑꯥꯔ ꯔꯤꯂꯤꯖꯟ ꯀꯩ ꯍꯥꯏꯅꯤꯡꯗꯣꯏꯗꯨꯒ ꯀꯩꯁꯨꯝ ꯍꯥꯏꯔꯨꯔꯅꯨ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯈꯟꯅꯤꯡꯕ ꯈꯜꯂꯣ ꯀꯨꯀꯤ ꯅꯣꯏꯕꯨ ꯀꯥꯏ ꯂꯩꯒꯦꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯉꯁꯤꯕꯨ ꯑꯃꯐꯥꯎ ꯂꯥꯛꯇꯦꯅꯦ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯖꯟꯒꯤ ꯈꯠꯅꯔꯤꯔꯥꯏ ꯑꯗ ꯃꯉꯣꯟꯗ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯀꯥꯟꯅꯗꯦ ꯏꯆꯦ ꯏꯃꯥꯈꯧ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯅꯣꯡꯁꯥ ꯇꯧꯕꯤꯔꯣ ꯁꯥꯔꯒ ꯃꯤꯇꯩ ꯃꯅꯨꯡꯒꯤ ꯃꯤꯗ ꯅꯣꯡꯁꯥ ꯁꯥꯔꯨꯕꯩ ꯃꯣꯏ ꯃꯥꯡꯒꯦ ꯁꯂꯥꯏ ꯇꯥꯕꯗꯣ ꯁꯟꯂꯥ ꯇꯥꯕꯗꯣ ꯑꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯛ ꯌꯧꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯗꯣ ꯃꯤꯇꯩ ꯃꯌꯥꯝꯁꯤꯅ ꯁꯗꯥ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯩꯅꯤ ꯆꯥꯕꯗ ꯈꯩꯅꯤ ꯅꯩꯕꯗꯥꯏ ꯅꯩꯒ ꯂꯥꯎꯅꯦ ꯀꯨꯀꯤ ꯅꯣꯏ ꯀꯨꯀꯤꯁꯦ ꯂꯪꯈꯠꯂꯒꯁꯨ ꯀꯥꯎꯔꯁꯨ ꯄꯦꯜꯂꯣꯏꯗꯥꯏ ꯒꯨꯔꯗꯤꯞꯅ ꯂꯪꯈꯠꯂ ꯀꯥꯎꯔ ꯄꯦꯜꯂꯣꯏ ꯗꯨ ꯌꯨ ꯐꯤꯜ ꯁꯦꯐ ꯒꯣꯌꯤꯡ ꯑꯥꯎꯠꯁꯥꯏꯠ ꯋꯥꯏ ꯌꯦꯁ ꯑꯗꯩꯗꯤ I am ꯑꯦꯁ ꯑꯩꯆ Mitai. ꯑꯥꯏ ꯕꯤꯅ ꯅꯣꯛꯁꯜꯂꯦ I ꯀꯅꯥ am ꯈꯪꯗꯦꯁꯦ Mitai. I am saved every time, everywhere. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯀꯔꯤꯒꯤꯅꯣ ꯃꯦꯁꯦꯖ ꯏꯔꯛꯇ꯭ꯔꯤꯁꯦ ꯑꯩ ꯄꯥꯕꯗ ꯋꯥꯔꯦ ꯉꯝꯗ꯭ꯔꯦ ꯁꯦꯞ ꯀꯥꯏ ꯀꯔꯤ ꯑꯩ ꯑꯩ ꯁꯦꯞ ꯑꯣꯏꯕ꯭ꯔꯥ ꯃꯄꯥꯟ ꯊꯣꯛꯄꯗ ꯀꯥꯏ ꯆꯠꯄꯗ ꯀꯔꯤ ꯇꯗꯦꯕ ꯏꯁ ꯀꯨꯀꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤꯀꯣ ꯀꯣꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯦꯡꯒ꯭ꯋꯦꯖ ꯍꯦ ꯃꯅꯤꯄꯨꯔꯤ ꯃꯤꯇꯩ ꯃꯤꯇꯩ
Mani mukbang Jaulu nang sunu hapta bidan naige. ꯑꯩ ꯉꯁꯤ ꯂꯥꯏꯐ ꯆꯥꯔꯠꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕꯗ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯍꯨꯔꯥꯟꯅ ꯇꯧꯈꯤꯕꯗꯤ ꯉꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯐꯣꯡꯅꯗꯤꯕꯣ ꯑꯃꯠꯇ ꯑꯣꯏꯁꯨ ꯇꯨꯍꯜꯂꯝꯒꯅꯤꯍꯦ ꯃꯤꯇꯩ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯩ ꯏ ꯆꯦꯟꯕꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯅꯤꯡꯕ ꯃꯤꯅꯤ ꯑꯩꯈꯣꯏ Tingbaijam Surendra Singh, hi, ꯍꯦꯜꯂꯣ hello. ꯏꯅꯥꯎ ꯋꯦꯜꯀꯝ ꯀꯗꯥꯏ ꯆꯪꯈ꯭ꯔꯒꯦꯅꯦ ꯃꯣꯏꯗꯨꯕꯨ ꯑꯝꯇꯪ ꯅꯩꯍꯠ ꯃꯌꯥꯝꯁꯤꯅ ꯑꯝꯇꯪ ꯅꯩꯍꯠꯀꯦꯕ ꯀꯗꯣꯝ ꯆꯪꯈ꯭ꯔꯒꯦ Stokre miti mi anu ngono ngang budi chin gre. ꯖꯥꯡꯄꯣ ꯇꯥꯡꯄꯣ ꯍꯥꯎꯀꯤꯞ ꯀ꯭ꯂꯥꯎꯀꯤꯞ ꯀꯥꯏ ꯆꯠꯈ꯭ꯔꯦ Ku tong po lang khak long po. ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯥꯏꯐ ꯂꯥꯛꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ Moi ꯋꯥꯔꯤ moi ꯁꯥꯟꯅꯗꯕ ngang bai dam ꯀꯨꯏꯔꯦ lak tamani. ꯋꯥꯔꯤ ꯀꯨꯏꯅ Amar. ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯆꯤꯊ ꯅꯥꯟꯊꯈꯤꯕ ꯌꯥꯎꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒꯗꯤ Maitai masa kibadai kuki mina singthaktai hendre. Maitai ꯍꯦꯟꯗ꯭ꯔꯦ ꯍꯦꯟꯗ꯭ꯔꯦ uraga yada chinsil laga lot pani. Mathibong mitam bani. ꯃꯤꯇꯝꯕꯥꯟ Summa bani. ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯀꯨꯀꯤ Sirasu ꯃꯣꯏꯅ amadi ꯀꯩꯅꯣ ha ꯇꯧꯔꯤꯁꯦ simi aisu isi thagat sari mani mukbang na. ꯆꯨꯝꯃꯤ ꯑꯗꯨꯅꯦꯕ ꯐꯣꯡꯉꯗꯤꯀꯣ ꯐꯣꯡꯅ ꯇꯧꯅꯕꯒꯤꯗꯤ ꯏꯕꯣ ꯅꯤꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯑꯃꯗꯤ ꯇꯨꯍꯜꯂꯝꯕ ꯅꯝꯒꯅꯤꯍꯦ Nusi panthungna kuki noigi identify oiba yaba kai leijage noigi popi natana cho right. ꯑꯦꯡꯂꯣ ꯀꯨꯀꯤ ꯋꯥꯔ ꯀꯥꯏꯅ ꯊꯤꯒꯠꯂꯨꯕꯗ Gudip ꯂꯩꯁꯨ Singh ꯂꯩꯔꯝꯗ꯭ꯔꯦ Romita Singyang Mai nungai ribro ai. De ꯀꯔꯤ Romita da kauri pa Singyang Mai nungai ribra ina. Surchandra Singha kuki ai masu sauri ba. Kuki siro ai sauri. Kalai ba de yum dagi kuki hui sing hatpa yabagi power yauradi ko ai. ꯌꯥꯎꯔꯕꯅꯤ ꯄꯋꯥꯔ ꯏꯁꯥ ꯏꯁꯥ ꯂꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯅ ꯊꯧꯋꯥ ꯁꯥꯗ ꯂꯩꯔꯦ ꯀꯅꯥꯗꯩ ꯄꯋꯥꯔ ꯅꯤꯗꯦꯕ ꯏꯁꯥꯅ ꯁꯦꯐꯇꯤ ꯗꯤꯐꯦꯟꯁ ꯏꯁꯥꯅ ꯑꯩꯈꯣꯏꯗ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯠꯄꯗꯣ ꯀꯔꯤꯁꯨꯝ Subalakshmi ꯁꯣꯏꯕ na haiba ꯂꯩꯇꯦ nene moina laifam aruba mai thadokre. Moina laifam aruba mai thadokre. ꯑꯗꯨ ꯀꯩꯁꯨꯝ ꯅꯠꯇꯦ ꯏꯅꯥꯎ Dui dona isurok doi ꯑꯗꯨꯅ dum. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯡꯖꯤꯡ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯆꯤꯡꯗ ꯇꯧꯔꯨꯕꯗꯣ ꯑꯗꯨ ꯈꯔꯅꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯎꯈꯤꯕꯗꯣ ꯈꯪꯍꯧꯗ꯭ꯔꯕꯣ ꯑꯗꯨ Naire ꯂꯣꯏ siski ꯐꯪꯉꯛꯀꯅꯤ ꯀꯩꯁꯨꯝ kuki ki ꯈꯜꯂꯨꯅꯨ reply se. Kitchen King na. Vijay Sharma love you ai. Love you too ꯊꯥꯒꯠꯆꯔꯤ friend. De abhi pige no se kije ai. Sapna Das live. Abhi pige no nos kije ai. क्या नोस कीजिए मतलब Khangde. Malon chuda bani. De Suhani Nongzai. Auntie gi thauna sidi. Wari lairikta meitei nupi gi thauna kaya tare. Tare adubu aseng badadi. Auntie gi thauna amosung wahai singsina takli ai. Thauna phai ai nangsi. ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯅꯥꯎꯁꯨ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯊꯧꯅꯥ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯑꯊꯧꯕ ꯃꯌꯥꯝꯒꯤ ꯃꯌꯨꯝ ꯃꯌꯨꯝꯁꯤꯅ ꯀꯞꯄꯤꯗꯨ ꯎꯕꯗ ꯀꯝꯕ ꯊꯋꯥꯏꯅ ꯂꯩꯕ ꯉꯝꯗꯣꯔꯤꯒꯦ Chumi India government ꯅꯠꯇ꯭ꯔꯣ na haina de. Suryan Tombi na Mairakpom Siroida Inaubu Siroida Inaubu Hatpa Sungam Loy ꯊꯥꯒꯠꯆꯔꯤ Mete Chanu ꯊꯥꯒꯠꯆꯔꯤ Asing Mani Inau de ꯊꯥꯒꯠꯆꯔꯤ Good evening ꯏꯆꯦ Ibai do Amukta Masak Yenge se pari ai ꯏꯕꯥꯏ ꯌꯦꯡꯒꯦ Duje ngona no pari hai ni na jarena ꯏꯕꯥꯏ ꯀꯣ ꯗꯦꯈꯥꯎ ꯍꯥꯏ Urabo ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯅꯥꯎ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯔꯣ Urabo Dedi Dedi ꯑꯗꯨꯅꯤ kenana ꯍꯥꯠꯄꯒꯤ ꯄꯥꯔꯃꯤꯁꯟ ꯍꯥꯏꯁꯦꯀꯣ Dedi ꯐꯣꯡꯅ ꯂꯥꯏꯐꯇꯅꯤ ꯍꯥꯏꯁꯦ ꯄꯥꯔꯃꯤꯁꯟ M ꯀꯅꯥꯝꯇ ꯂꯧꯕꯒꯤ ꯃꯊꯧ Manisana ꯇꯥꯗꯦ Singha Pele he live tabadai ꯄꯥꯔꯃꯤꯁꯟ ꯀꯅꯥꯝꯇ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ Oh, ai ꯑꯩꯈꯣꯏ channel ꯏꯁꯥꯒꯤ ꯁꯦꯐꯇꯤꯅꯤ nangi wari nangi go ai channel anobu jawdi sino mayam subscribe to sanbiramu notification on to view mathang video fada fada thangla pada bang bang jeng view ꯑꯗꯣ ꯁꯦꯐꯇꯤꯗꯤ ꯏꯁꯥꯅ ꯇꯧꯔ ꯆꯠꯇꯥꯏꯌꯦꯕꯀꯣ ꯏꯟꯗꯤꯌꯥ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯟꯇ꯭ꯔꯤꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ romita ꯑꯣꯏꯔꯤꯁꯦ kaisang ꯀꯅꯥꯗ ꯄꯤꯔꯤꯅꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯉꯁꯤꯁꯤꯐꯥꯎ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯉꯁꯤꯁꯤꯐꯥꯎ ꯀꯨꯀꯤꯅ ꯇꯧꯔꯤꯕꯁꯤꯒ ꯑꯗꯨ ꯔꯨꯜꯗꯣ ꯑꯗꯨ ꯂꯣꯗꯣ ꯀꯨꯀꯤꯗꯗꯤ ꯇꯧꯗꯦꯕ ꯑꯩꯈꯣꯏ ꯃꯤꯇꯩꯗꯗꯤ ꯇꯧꯅ ꯂꯩ angro cookie ꯃꯤꯇꯩꯅ laisu leitaba history pangang da iro irido ngamoida ekhoina sathu ai ꯑꯗꯨ Gurdeep Singh like dan thank you ꯊꯥꯒꯠꯆꯔꯤ thagasari Rogita Laisram kuina leiba ngamdrene jawlu se chen gre Mingina ꯀꯨꯀꯤꯂꯦꯟ lore ꯁꯔꯀꯥꯔꯗ yong mo ꯀꯨꯀꯤꯂꯦꯟ juga ꯌꯧꯒꯗꯧꯔꯦ sabane mai chen gre chakre anima Gurdeep Singh Romita ai cookie nate ko hai Romita cookie mina chen gre che ai ngasai lai makada lai ꯖꯧꯖꯥ ꯖꯧ Kobru ꯖꯧ Hills change name Cookie Hills is ꯀꯔꯤ Kobru Hills se mami ngondo kare ꯀꯕꯨ Cookie Hills hai kare Siapa selalu selalu mau Hey pegang you crazy person
Cookie How dare you tell like this? Cobru Sing do. Cookie Hill. Cookie Jing hai gray. Cookie Hill hai gray. Yes, Cookie Hill. Cookie Hill. Chedagi ibaina masak fazaba heli thagat sari Gurudip. Kabru Singh do. Kabru Singh do. Maya Noi gi napa noi napa du gi nabudo la ga so ne Kabru Singh du ga noi na ne noi gi naming chan gai do. natik lete. Natik leite. Noi loi tum na si ga so ngamoi. Cookie gi ne angang dagi ahan dagi mapi dagi mapa dagi loi tum na si ga so ngamoi. Adunaro akhoi gi tholai ba mayam du ga noi mafam da changhal lakan wai na che thagat li do. Minai. Maya mai go karagi ko 30 day exam le kanglei wai ti larik faza Hoi pao. hoi like pa pao. Noi na Ado larik faza heiram matung ne su ado duri thok like to phatam phazana mem. tau cookie una di lem na thara no. Gudip Singh ise pari yum da nate koi. Subha Lakshmi na nene kai hingjang sarage. Idi hangam thongma ma hawai thongma ma doi thangna ba Lady sonde Gudip Singh angang na amne lisa thongma pire. Jau hui thong laga chage lawo kuire cha daba ngango oina nang oina chage lawo wai. Du na Logita par. laisa message la laba yaw khre. Oh don't mind kesun mate. Oh mesos lando khare ba waro Oh biga no. ai ngasai haje ki waro ho jate ko kuki wari Message kha lando amani ba nan so thok waro waro ho biga no. jate. Adu ni ai no ji haram mi de ko. India government da mirai bi wari DK sunate. Singha Adu withdrawn. India government Great si akoi ji Himalaya moi ne de yai ji. phare yai India phare. government da akoi na hoji kari asa tau duino moi da. Kya asa tau ni ai leite abadu isa ne sa ngak che jai cookie una da di akoi na moi da kamai na lem na tha de ba cookie aphaba da cookie aphaba krai da no ba lei ri se aphaba lei ra mani si lan je tau ga da ba Si panthung na haiba Zawlu Kogru Singh haiba thokta bro. Chumna hayo Kogru Hill saina. Bodo nang singlo gibra. Kumdro. Kumdro. Nang ko bisu chalo to. hojiki moina tauriba moi cookie len hai se Devala Sansamna haiba nene hoise kasar dagi roi. nate now hoidi hojai dagi ni asam dagi ni Gurdip Singh Meitei Masana yai phare. yai phare mitai athoba myam na yai phare mitai aram bai tengol na yai phare mitai chinau ching marakta lan ngai ba mitai khun ngai ba mayam pulamok na yai phare akhoi gi leiriba mitai chinau khuding mak na yai phare Nene gi thamoi da cookie se kaido ningi. Haibadi hatpa natraga hingna mai thaba. Ani se mak da kam pam ge. hat chu hat ning de sing na hai ba cookie hat ning de cookie do hing na su mai thaning de kai to ningi hai ba da tangkhai ma sa ba phum me na ko se sa ba phum ma ba phum ma ga ne nong mai khara khara len ba ma sa se khatang nang len ba sa ba phum ma ba phong nai ge cookie di hat ning de mai thaning de sa ba phum ma ba noi na cookie na tori ma pap se cookie na tori ba pap se asi sigi ne karma di moi du du gi to bi moi na to du gi to zaman pi do ri se hatu di loi khare Cookie menai no ju da hataba lai ro. moina khoi mitai macha da tamthi na otli ba nei ri bu do matik mathau na le di thok lo na moina ching da le ching karo ai moi du jam lan pa ma di moi da khulai du jam le du chang la o da na mitai tampak jong na changa lan da to ro ba Kitchen King na haiba ne. Jau nathun duga ima maira pai bi gi duty na namuro. chumi rabi na Khan bogi ka malem dagi cookie se tumna hatla si ai. hat ka da bani cookie bu ur di hujik hat ka da bani phong nai ri cookie bu ur di hujik hat ka da bani akhoi gi ibung yu pa ha laga akhoi gi ichinaw ha laga moi ke do bi lem tha do ri ba Punsi mangang nai thauna phabi meitei nong ningol ni ai. Rogita laisam. Thagachari. Zawlu haiba oiramoi. Mai maming se yongmu haiba da orangmani ai. yongmu chumi yongmu hai rong mani Jite sarang them bro and sister yai phare. yai pare chino mayam mite chino mayam punamak thauna ningen handaba yate Kakai kong sai God bless you all lai. same to you खुशी गुप्ता हिंदी में खुशी से खुशी रंगनी से खुशी गुप्ता हिंदी में समझाना है हाँ तो हिंदी में बिहार से पारे होने कुछ वाला बोलिए बिहार से कहाँ से बोल रहे हो खुशी नहीं ने खुशी खाना खा लिया तोम्बी ना मेरा पम कोब्रू चिंग दगी इबुदो इवेंट होगी काइदोंग फमनी kaidong pham हेंजिन बीरो नु इबुदो सरोकांगनी करी सौरकनी है do do ni moi mang that to ri do ji सभी अलाम how are you brother fine nuai jeri kakai kong sai lan này
ꯀꯔꯤ ꯂꯥꯟꯅꯣ Debala Sansam Ninena Ngang Base Tabda Yamna Nungaye Kukisi Ikai Bayamna Kangde Karaga Tina Chaitatlu ꯃꯥꯅꯤ ꯌꯦꯡꯉꯨ ꯏꯅꯥꯎ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯤꯐꯝꯗ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦꯀꯣ Mayong ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯤꯆꯝꯅꯦꯕ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯅꯦꯕꯀꯣ ꯃꯤꯆꯝꯅ ꯄꯥꯏꯔꯤꯕ ꯄꯋꯥꯔꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯪꯗꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯈꯪꯗꯦ ꯁꯤ ꯑꯦꯝꯗꯩ ꯑꯗꯨꯒꯩ ꯍꯦꯟꯅ ꯆꯥꯎꯕꯅꯤ ꯃꯤꯆꯝ ꯍꯥꯏꯕꯁꯦ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯌꯥꯔꯒꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯩꯗꯣꯏꯁꯦ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯌꯥꯔꯒꯅꯤ ꯁꯤ ꯑꯦꯝ ꯂꯩꯗꯣꯏꯁꯦ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯌꯥꯔꯒꯅꯤ ꯑꯗꯣ ꯃꯤꯆꯝ ꯑꯩꯈꯣꯏꯗ ꯊꯧꯋꯥ ꯁꯥꯗꯕ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏꯕ ꯃꯤꯇꯩ ꯃꯌꯥꯝꯁꯦ ꯃꯤꯆꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯍꯧꯖꯜꯂꯛꯄꯗ ꯊꯣꯝꯖꯜꯂꯛꯄꯗ ꯀꯔꯤ ꯑꯣꯏꯒꯅꯤꯗꯣ ꯈꯪ ꯇꯥꯏꯌꯦꯕ Herokita ꯑꯩꯈꯣꯏꯒꯤ Laisnam ꯏꯃꯥ ꯂꯩꯕꯥꯛꯁꯤꯒ ꯃꯣꯏꯅ ꯇꯧꯅꯤꯡ ꯇꯧꯒꯦꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ कमाई लेदोइनोबा अखोई इमादा मीना उसी थोइदरी आई कमाई तुमिन लेदोइनोबा M Nursery आपके वीडियो में न्यू है हम शुक्रिया गुरदीप सिंह कोंसाई नंग वारी ताबदा लागिरो ताबा लागिरो है सुबह लक्ष्मी कुकी दी लो नेने नेने कनो से लुम कई न सुम सलाइदा लेदोइनी चिंगदोइनो लान नदी लोबी गनो नेने से कई सलाइदा चिंगदोइनो लान नदी लोबी गनो है अखोय कुमन अखोई दु खुमन येगनी खुमन इब्रो पाखंग मगी मसा मसु आप कहाँ से हो सबीरा आपको सब भाषा बोल रहे हो आप आपको सब भाषा बोल रहे हो कौन सा भाषा प्रेमना कैसे मैं हो मिटई आप मिटई गुरदीप भाषा सिंह बोल रही ना हूँ है मिटई कौनसाई से कुकी नी टाइटल से है कौनसाई कुकी मनी खांगी जौलू अमुक लाए खोंग जौलू साई लाए जौ जौ इंडियन जौ जौ गवर्नमेंट इशू कुकी रेजिमेंट इंडियन आर्मी ngaरी ओ नो कुकी रेजिमेंट कुकी रेजिमेंट ओ कुकी रेजिमेंट कुकी रेजिमेंट ꯀꯣꯡꯁꯥꯏ ꯂꯥꯟ ꯍꯧꯕꯗ ꯑꯩꯅ ꯑꯩꯉꯣꯟꯗ ꯁꯤꯡꯒꯛꯄꯗ ꯂꯥꯛꯏꯕ ꯏꯄꯥ ꯃꯌꯥꯝ करी ꯃꯤ नोगी ꯃꯥꯄꯟꯒꯨꯝꯕ नोगी ꯑꯩꯒꯤ नपा हाइबरा ꯌꯨꯝꯗ कुकी करीरा ꯂꯣꯠꯍꯜꯂꯒ हाँ ꯁꯒꯣꯜꯕꯟꯗ ꯊꯣꯛꯄꯤꯕꯅꯤ ꯃꯥꯏ ꯃꯌꯨꯝꯗꯅꯦ ꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯄꯟꯈꯛꯅꯦ ꯅꯣꯏꯅ ꯑꯗꯨ ꯇꯧꯈ꯭ꯔꯁꯨꯀꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯒ ꯅꯣꯏ ꯑꯗꯨ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅꯅꯦ ꯊꯦꯡꯁ ꯍꯥꯏꯒꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅꯅꯦ ꯍꯧꯖꯤꯛ ꯅꯪ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯃꯥ ꯅꯪꯅ ꯄꯤꯔꯝꯃꯤꯕ ꯃꯤꯟꯗꯥꯏꯒꯤ ꯀꯃꯦꯟ ꯇꯧꯔꯝꯕꯗꯣ ꯑꯗꯨꯗꯣ ꯅꯪꯅ ꯑꯐꯕ ꯇꯧꯔꯝꯕꯗꯣ ꯂꯣꯏꯈꯔꯦ ꯑꯐꯕ ꯆꯥꯝꯃ ꯇꯧꯔꯁꯨ ꯐꯠꯇꯕ ꯑꯃ ꯇꯧꯕꯗꯅꯦ ꯅꯪ ꯑꯐꯕ ꯆꯥꯝꯃꯗꯨꯒꯤ ꯇꯧꯕꯤꯃꯟ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯪꯅ ꯃꯤ ꯃꯥꯄꯟ ꯁꯒꯣꯜꯕꯟꯗ ꯊꯥꯈꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯥꯒꯠꯀꯗꯕꯗꯣ ꯅꯪꯅ ꯉꯥꯛꯇꯪ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏꯔꯛꯈꯤꯕ ꯃꯥꯗꯪ ꯀꯃꯦꯟ ꯃꯥꯅ ꯃꯌꯥꯝꯗꯣ ꯑꯇꯣꯞꯄꯅꯤ ꯖꯧꯂꯨꯅꯤꯗꯅ ꯁꯤꯅ ꯀꯣꯡꯁꯥꯏꯗ ꯂꯩꯕꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯑꯗꯣ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯐꯕꯁꯤꯡꯗꯨꯅ ꯐꯠꯇꯕꯁꯤꯡꯗꯨꯒ ꯃꯣꯏ 60ꯒꯤ ꯃꯇꯨꯡꯗ ꯃꯀꯣꯛꯇꯨꯒ ꯂꯥꯛꯄꯁꯦ ꯍꯥꯞꯄꯤꯌꯣꯕ ꯃꯣꯏ 60ꯒꯤ ꯃꯀꯣꯛꯇꯨꯒ ꯃꯇꯨꯡꯗ ꯍꯨꯏ ꯐꯠꯇꯕ ꯋꯥꯔꯤꯁꯦ ꯀꯨꯀꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯀꯣꯛꯁꯤꯡꯗꯨꯒ ꯍꯥꯏꯕꯤꯌꯣꯕ ꯅꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯣꯕ ꯅꯣꯏꯒꯤ ꯁꯞꯄꯣꯔꯠ ꯐꯪꯗ꯭ꯔꯒꯗꯤ ꯃꯄꯥꯟꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯉꯛꯄ ꯀꯨꯀꯤꯅ ꯃꯄꯥꯟꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯉꯛꯄ ꯀꯨꯀꯤꯅꯀꯣ ꯂꯣꯀꯦꯜ ꯀꯨꯀꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯃꯣꯏꯑꯕ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯂꯁꯨ ꯀꯨꯀꯤ ꯑꯃꯗꯤ ꯁꯛ ꯍꯧꯁꯤ ꯈꯛ ꯍꯧꯁꯤꯁꯦ ꯇꯨꯡꯗ ꯂꯥꯛꯄ ꯃꯔꯣꯟꯗ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯃꯁꯛ ꯈꯪꯍꯧꯅꯕ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯃꯆꯥ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛ ꯄꯤꯁꯛ ꯍꯥ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪꯗꯕꯨ ꯐꯥꯎꯗ꯭ꯔꯤꯕꯗꯨꯒꯤ ꯃꯄꯥꯗꯣ ꯍꯥꯠꯄꯤꯈ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯦ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯒꯨꯔꯗꯤꯞꯅ ꯍꯥꯏꯇꯥꯗ꯭ꯔꯣ ꯖꯧ ꯍꯣꯏꯔꯣꯡꯗꯒꯤ ꯀꯨꯀꯤ ꯔꯦꯖꯤꯃꯦꯟ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯅꯄꯥꯗꯣ ꯁꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯦꯅꯦ ꯍꯥꯏꯔꯣ ꯀꯨꯀꯤ ꯔꯦꯖꯤꯃꯦꯟ ꯀꯨꯀꯤ ꯔꯦꯖꯤꯃꯦꯟ ꯁꯨꯍꯥꯅꯤ ꯅꯣꯡꯖꯥꯏ ꯑꯟꯇꯤ ꯀꯨꯀꯤ ꯔꯦꯖꯤꯃꯦꯟ ꯍꯧꯖꯤꯛ ꯈꯨꯅꯣꯛꯇꯣꯏ ꯑꯟꯇꯤ ꯍꯧꯖꯤꯛꯀꯤ ꯈꯨꯅꯣꯛꯇꯣꯏ ꯀꯨꯀꯤ ꯔꯦꯖꯤꯃꯦꯟ ꯍꯥꯏꯗꯣ ꯑꯩꯗꯤ ꯀꯥꯕꯤꯌꯥ ꯍꯥꯏ ꯒꯨꯔꯗꯤꯞ ꯁꯤꯡ ꯀꯣꯡꯁꯥꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯦꯛꯁꯟ ꯏꯁꯇꯥꯔ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯇꯨꯡꯗ ꯇꯥꯃꯣ ꯏꯇꯩꯃꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯐꯪꯉꯦ ꯑꯩꯁꯨ ꯉꯁꯤꯇ ꯊꯥꯔꯤ ꯅꯍꯥꯟꯈꯩ विकास ꯊꯥꯗꯦ चहल हेलो जी हाय हेलो नमस्ते जी नुसी कैसे हो पंथों आप से सोनिया शेगी फिदू मंगान गिनी आई फिदुदी ꯑꯩꯗꯤꯁꯦ मंगान गिनी आई ꯑꯩꯈꯣꯏ ꯃꯤꯇꯩ ꯌꯦꯁ ꯆꯨꯝꯃꯤ ꯃꯉꯥꯡꯒꯤꯅꯤ ꯏꯅꯥꯎ ꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯃꯥ ꯑꯃꯅ ꯊꯣꯟꯕꯤꯔꯛꯄꯗꯨ ꯑꯩꯅ ꯅꯨꯡꯁꯤꯅ ꯉꯁꯤꯗꯤ ꯁꯤꯁꯦ ꯏꯃꯥ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯈꯪꯕꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯂꯥꯏꯒꯤ ꯀꯩꯅꯣꯁꯦ ꯄꯨꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯕꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯇꯥꯡ 18 ꯍꯌꯦꯡꯁꯦ ꯃꯅꯤꯄꯨꯔꯗꯩ ꯃꯤ ꯈꯔ ꯂꯥꯛꯇꯣꯔꯤ सुबह ꯀꯩꯅꯣꯒꯤ लक्ष्मी 12 ꯗꯤꯁꯦꯝꯕꯔꯒꯤ ꯑꯣꯏꯅ जोरम थंगा पुगीबई करी चाबी रगे नेने आई पोगी करी चाबी रगे ꯆꯥꯈ꯭ꯔꯦ ꯑꯍꯥꯎ ꯑꯍꯥꯎ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ किचन किंग ना कोंसाई बोदना है हिदा लोबी के खंबरा ना एंटीबायोटिक लो दा जा रहे ना कोल्ड ड्रिंक थकमन ना लो खुरे ना
ꯑꯗꯨꯅꯤ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯖꯧꯂꯨ ꯍꯥꯏ ꯃꯤꯅꯥꯏ ꯄꯥꯆꯦꯟꯈ꯭ꯔꯦ ꯖꯧꯂꯨꯒ ꯒꯨꯔꯗꯤꯞ ꯁꯤꯡ ꯖꯣꯔꯥꯝ ꯊꯥꯡꯒꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯀꯩꯗꯧꯔꯅꯤ ꯀꯨꯀꯤ ꯅꯣꯏ ꯅꯨꯡꯉꯥꯏꯇꯦꯗ ꯖꯣꯔꯥꯝ ꯊꯪꯒꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯀꯌꯥꯅꯤꯅꯣ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯑꯗꯨꯗꯩꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯍꯥꯏꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯏ ꯑꯃꯈꯛ ꯗꯤꯜꯂꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯃꯦꯗꯤꯌꯥ ꯂꯥꯛꯑꯒ ꯀꯤ ꯆꯦꯟꯕ ꯀꯥꯡꯕꯨꯗꯣ ꯃꯐꯝ ꯃꯔꯥꯡ ꯍꯟꯅ ꯗ꯭ꯔꯒ ꯆꯥꯁꯤꯜꯂꯒ ꯃꯦꯗꯤꯌꯥ ꯃꯥꯡꯗ ꯋꯥ ꯉꯥꯡꯉꯅ ꯀꯀꯥꯏ ꯀꯣꯡꯁꯥꯏ ꯉꯁꯤꯗꯤ ꯏꯔꯣꯟꯕꯒ ꯆꯝꯐꯨꯠ ꯆꯥꯏꯌꯦ ꯀꯀꯥꯏ ꯀꯣꯡꯁꯥꯏꯅ ꯎꯝ ꯍꯣꯏ ꯍꯧꯔꯝꯒꯅꯤ ꯑꯗꯣ ꯍꯥꯟꯅ ꯂꯥꯏ ꯍꯥꯛꯇꯛꯇꯀꯣ ꯂꯥꯏ ꯍꯥꯛꯇꯛꯇ ꯌꯦꯡꯉꯨ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠ ꯑꯗꯨꯝꯕꯩꯗꯨꯗꯤ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯍꯤꯟꯗꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯣꯏꯔꯁꯨ ꯍꯤꯟꯗꯨꯒꯤ ꯋꯥꯔꯤꯁꯨ ꯌꯦꯡꯉꯤ ꯃꯨꯁꯂꯤꯝꯒꯤ ꯋꯥꯔꯤꯁꯨ ꯌꯦꯡꯉꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯋꯥꯔꯤꯁꯨ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯍꯤꯟꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯃꯍꯥꯚꯥꯔꯠ ꯍꯥꯏꯕ ꯔꯥꯃꯥꯌꯟ ꯍꯥꯏꯕ ꯔꯥꯝ ꯁꯤꯇꯥꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯏꯗꯨꯒ ꯔꯥꯕꯟꯁꯦ ꯍꯤꯡꯆꯥꯕꯁꯦ ꯐꯠꯇꯕꯅꯦꯕ ꯀꯨꯀꯤꯒꯨꯝꯕꯅꯦꯕ ꯇꯧꯕꯇꯕꯨ ꯃꯥꯅꯗꯤ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯉꯦꯕ ꯔꯥꯕꯟꯁꯤꯗꯤ ꯑꯗꯣ ꯂꯤꯡꯖꯦꯜ ꯑꯗꯨꯃꯥꯏꯅ ꯇꯥꯅ ꯔꯥꯕꯟꯁꯤꯒꯤ ꯌꯦꯡꯊꯣꯛ ꯃꯅꯥꯎꯅꯤꯄꯥ ꯕꯤꯚꯤꯁꯟ ꯍꯥꯏꯁꯦ ꯑꯁꯤ ꯔꯥꯝꯒꯤ ꯃꯤꯆꯪꯗ ꯂꯩꯌꯦꯕ ꯔꯥꯕꯣꯟꯗ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯍꯥꯏꯅ ꯕꯤꯚꯤꯁꯟꯗꯨꯅ ꯔꯥꯕꯣꯟꯒꯤ ꯃꯤꯆꯪ ꯆꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯤꯇꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯛꯑꯣꯕ ꯉꯁꯥꯏ ꯔꯥꯝꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯕꯤꯚꯤꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯇꯩꯒꯤ ꯃꯤꯆꯪꯗ ꯆꯪꯕꯤꯔꯛꯑꯣꯕ ꯀꯨꯀꯤ ꯑꯃꯅꯤꯇꯪ ꯊꯣꯛꯂꯛꯑꯣꯕ ꯃꯤꯆꯪ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯆꯨꯝꯕꯅꯤ ꯃꯤꯇꯩꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯣ ꯑꯃꯅꯤꯇꯪ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯁꯦ ꯕꯦꯁ ꯍꯥꯏꯒꯦꯕ ꯃꯆꯥ ꯀꯨꯀꯤꯗ ꯑꯁꯦꯡꯕ ꯂꯩ ꯍꯥꯏꯒꯦꯕ ꯀꯨꯝꯗꯔꯧꯗꯣ ꯑꯝꯇꯪ ꯅꯪ ꯁꯤꯡꯗꯨ ꯃꯆꯦꯠ ꯑꯃ ꯎꯝꯃꯣ ꯅꯣꯏ ꯑꯥꯗ ꯀꯩꯝ ꯄꯤꯕꯤꯔꯝꯃꯣ ꯀꯨꯝꯗꯔꯧ ꯐꯅꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯂꯩꯕꯅꯤ ꯈꯔꯪ ꯊꯧꯕꯗꯣ ꯅꯠꯇ꯭ꯔꯒ ꯏꯁꯄ꯭ꯔꯥꯏꯠ ꯂꯩꯕꯅꯤ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯃꯦꯟꯅ ꯁꯨꯝ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯑꯗꯣ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯂꯨꯝꯅ ꯇꯥꯔꯤ ꯑꯩ ꯄꯣꯄꯤ ꯈꯪꯉꯦꯕ ꯂꯣꯏꯅ ꯃꯨꯊꯠꯄꯗ ꯆꯔꯥ ꯍꯦꯟꯅ ꯁꯤꯗꯣꯔꯤꯕꯅꯤ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡꯁꯦ ꯀꯞꯄꯤꯗꯣ ꯎꯗ꯭ꯔꯣ ꯄꯣꯄꯤ ꯖꯥꯜꯂꯛꯄꯗ ꯀꯨꯀꯤꯁꯤꯡꯗꯣ ꯀꯃꯥꯏꯅ ꯄ꯭ꯔꯀꯥꯁ ꯀꯞꯄꯤ ꯃꯍꯦꯜ ꯎꯗ꯭ꯔꯣ ꯍꯥꯏ ꯁꯨꯕꯥꯁ ꯂꯛꯄꯤ ꯈꯣꯟꯖꯦꯜ ꯐꯥꯕ ꯃꯤꯇꯩꯅꯤꯀꯣ ꯅꯦ ꯍꯧꯗ꯭ꯔꯤ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯀꯣꯡꯁꯥꯏ ꯃꯆꯨ ꯃꯣꯏ ꯏꯔꯣꯝꯕꯗꯣ ꯎꯗ꯭ꯔꯤꯅꯦ ꯉꯥꯔꯤ ꯊꯥꯗꯕ꯭ꯔꯣ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯃꯆꯨ ꯃꯣꯏ ꯎꯗ꯭ꯔꯦꯕ ꯍꯧꯖꯤꯛꯐꯥꯎ ꯁꯤꯗ ꯅꯄꯨꯅꯔꯁꯦ ꯃꯤꯇꯩꯒꯤ ꯃꯆꯨ ꯃꯣꯏ ꯈꯨꯠꯂꯥꯎ ꯎꯗ꯭ꯔꯤꯑꯕ ꯃꯛꯆꯒꯤꯅꯤ ꯃꯤꯇꯩꯁꯦ ꯀꯔꯤꯅꯣ ꯃꯤꯇꯩꯁꯦ ꯀꯔꯝꯕ ꯃꯆꯨ ꯃꯑꯣꯡꯗ ꯂꯩꯒꯦꯗ ꯃꯣꯏ ꯎꯗ꯭ꯔꯤꯑꯕ ꯆꯦꯞꯅꯦ ꯆꯦꯞꯅ ꯃꯣꯕꯥꯏꯜꯗ ꯊꯝꯃꯨ ꯒꯨꯍꯥꯇꯤ ꯆꯠꯄꯗꯣ ꯀꯩꯀꯩ ꯆꯥꯁꯤꯜꯂꯒꯦ ꯅꯪ ꯖꯥꯔꯦ ꯐꯔꯦ ꯐꯔꯦ ꯇꯧꯁꯅꯨ ꯐꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯨꯔ ꯃꯊꯪ ꯒ꯭ꯌꯥꯟ ꯇꯥꯖꯅꯤ ꯐꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯔꯣꯏꯃꯤ ꯌꯥꯔꯣꯏ ꯅꯪ ꯅꯣꯡꯃ ꯀꯣꯜ ꯑꯗꯨꯝ ꯇꯥꯔꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯤꯁ ꯀꯣꯜ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯤꯁ ꯀꯣꯜꯗꯣꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯤ ꯂꯣꯏ ꯇꯧꯔꯝꯃꯅꯤ ꯈꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯃꯤꯁꯀꯣꯜ ꯇꯧꯕꯤꯌꯨ ꯑꯍꯟꯁꯤꯡꯗꯒꯤ ꯃꯣꯏꯅ ꯃꯤꯁꯀꯣꯜ ꯇꯧꯕ ꯍꯩꯇꯕ ꯏꯃꯥꯁꯤꯡ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯃꯣꯏ ꯃꯣꯕꯥꯏꯜꯗꯁꯨ ꯁꯨꯝ ꯂꯧꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯤꯁꯀꯣꯜꯗ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯩ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯖꯧꯂꯨ ꯁꯛꯊꯨꯔꯤ ꯐꯨꯖꯤ ꯌꯥꯏ ꯄ꯭ꯔꯥꯟꯖꯜ ꯒꯦꯃꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯤ ꯆꯅꯤ ꯍꯦꯟꯅ ꯂꯩ ꯀꯃꯦꯟ ꯂꯥꯛꯇꯦꯅꯦ ꯀꯨꯀꯤ ꯀꯥꯏꯅ ꯂꯣꯠ ꯂꯣꯠꯅ ꯂꯩ ꯂꯨꯝ ꯂꯨꯝ ꯂꯩꯔꯤꯔꯣ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯀꯨꯀꯤ ꯅꯣꯏ ꯀꯩꯀꯩꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯃꯦꯟ ꯌꯥꯝ ꯇꯧꯔꯛꯄꯗꯣ ꯇꯧꯔꯛꯎꯗꯅ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯝꯃꯤꯗꯣ ꯀꯨꯀꯤꯒꯤ ꯋꯥꯔꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯈꯣꯡꯁꯥꯏ ꯍꯥꯏꯕꯗ ꯏꯅꯥꯎꯗꯣ ꯃꯥ ꯐꯩ ꯑꯗꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯨꯀꯤ ꯂꯩꯕ ꯇꯥꯔꯗꯤ ꯁꯦꯡꯅ ꯊꯣꯛꯄꯤꯔꯛꯑꯣꯕ ꯁꯦꯡꯅ ꯊꯣꯛꯄꯤꯔꯛꯑꯣꯕ ꯂꯥꯜꯂꯤꯕꯗꯣ ꯑꯗꯨꯒꯤꯗꯨꯒ ꯌꯥꯎꯁꯟꯕꯤꯒꯅꯣ ꯍꯥꯏꯕ ꯖꯧ ꯅꯃꯤꯠꯇꯨꯗ ꯊꯥꯎ ꯀꯩꯅꯣ ꯑꯁꯥꯕ ꯖꯧ ꯂꯥꯎꯅ ꯍꯩꯖꯤꯟꯒꯦ ꯃꯣꯔꯣꯛ ꯍꯩꯔꯨꯔꯣ ꯍꯥꯏ ꯄꯤꯕꯤꯔꯝꯃꯨꯅꯦ ꯈꯨꯁꯟ ꯑꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯀꯩ ꯀꯩꯅꯣ ꯅꯪꯒ ꯉꯁꯥꯏ ꯋꯥꯔꯤ ꯀꯃꯦꯟ ꯁꯥꯟꯅ ꯃꯌꯥꯝ ꯂꯩ ꯆꯤꯊꯈꯤꯕ ꯅꯥꯟꯊꯈꯤꯕ ꯂꯩꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒꯩꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯏꯃꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗꯁꯨ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯇ ꯅꯠꯇꯕꯗꯁꯨ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯅꯁꯨ ꯎꯔꯤꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯆꯥꯗ ꯌꯥꯗꯕ ꯂꯣꯏ ꯆꯥꯔꯤꯕꯅꯦꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯄꯥ ꯑꯃꯃꯝꯇꯪ ꯈꯥꯏꯕꯤꯔꯒꯁꯨ ꯂꯨꯄꯥ ꯑꯅꯤ ꯑꯅꯤꯇꯪ ꯈꯥꯏꯕꯤꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯔꯤꯂꯤꯐ ꯀꯦꯝꯗ ꯈꯪꯗꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯍꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯩꯗꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯔꯤ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯃꯌꯥꯝꯁꯤ ꯑꯗꯨꯒ ꯃꯇꯦꯡꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯇꯧꯔꯤꯑꯕ ꯑꯗꯣ ꯑꯇꯩꯁꯨ ꯃꯇꯦꯡ ꯇꯧꯁꯟꯕ ꯂꯦꯞꯄꯤꯒꯅꯨ ꯀꯨꯀꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯅ
ꯂꯃꯟ ꯈꯨꯝꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯆꯥꯒꯗꯕ ꯃꯐꯝꯗꯨꯒ ꯂꯨꯄꯥ 5 ꯆꯥꯔꯒ ꯂꯨꯄꯥ 5ꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯒꯨꯒꯜ ꯄꯤꯟ ꯅꯝꯕꯔ ꯄꯤꯈꯤꯕꯅꯦꯕꯀꯣ ꯐꯣꯟ ꯄꯦꯒꯤ ꯃꯣꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯄꯤꯈꯤꯕꯅꯦꯕ ꯑꯩꯒꯤ ꯖꯤꯄꯦ ꯍꯥꯞꯄꯤꯅ ꯑꯩꯒꯤꯗꯤ ꯍꯥꯞꯇꯦ ꯑꯩꯅ ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯈꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯖꯤꯄꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯒ ꯑꯅꯛ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯈꯨꯟꯗ ꯈꯪꯗꯦ ꯂꯩꯔꯤꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯨꯄꯥ 10 ꯆꯥꯒꯗꯕ ꯃꯐꯝꯗꯨꯒ ꯂꯨꯄꯥ 2 ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯇꯨꯡꯁꯤꯟꯕꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯅꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤ ꯋꯥꯁꯦ ꯃꯣꯏ ꯍꯥꯏꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯁꯥꯎꯕꯤꯒꯅꯨ ꯑꯩꯁꯦ ꯃꯌꯥꯝꯗ ꯇꯥꯛꯆꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯑꯣꯏꯕ ꯏꯃꯣꯟꯒꯤ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯕꯅꯤ ꯊꯝꯖꯔꯤꯔꯣ ꯇꯥꯕꯤꯌꯨ ꯏꯆꯤꯟ ꯃꯌꯥꯝꯁꯦ ꯀꯨꯀꯤꯗꯤ ꯅꯤꯕꯁꯨ ꯀꯜꯂꯤꯗ ꯃꯣꯏꯗꯤ ꯃꯦꯖꯣꯔꯤꯇꯤ ꯃꯥꯏꯅꯣꯔꯤꯇꯤ ꯄꯤꯄꯜ ꯎꯠꯂꯒ ꯃꯌꯥꯝꯗꯤ ꯅꯤ ꯂꯩꯔꯝꯃꯤ ꯈ꯭ꯔꯤꯁꯇꯟꯒꯤ ꯍꯤꯟꯗꯨꯒꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤꯒ ꯑꯗꯨꯃꯥꯏꯅ ꯎꯠꯁꯜꯂꯒ ꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯅꯤꯕ ꯀꯜꯂꯤ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯁꯨꯕꯂꯛꯁꯃꯤ ꯅꯤꯁꯨ ꯅꯤꯗꯦ ꯆꯤꯡꯗ ꯆꯥꯛꯇꯣ ꯄ꯭ꯂꯥꯁꯇꯤꯛꯇ ꯆꯥꯕꯗꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯈꯨꯟ ꯅꯨꯡꯉꯥꯏꯇꯦ ꯉꯥꯛꯄꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯒꯤꯅꯣ ꯃꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯕ ꯆꯥꯛꯏꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯆꯦ ꯀꯨꯀꯤ ꯑꯐꯕ ꯂꯩꯇꯦ ꯁꯥꯁꯤꯟꯅꯕꯅꯤ ꯆꯨꯝꯃꯤ ꯑꯐꯕ ꯑꯩꯈꯣꯏ ꯁꯥꯖꯤꯟꯅꯕꯅꯤ ꯃꯤꯇꯩꯗꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯝꯃꯦꯕ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯆꯤꯡꯗ ꯆꯥꯛꯇꯣ ꯊꯃꯣꯏꯁꯦ ꯄ꯭ꯂꯥꯁꯇꯤꯛꯇ ꯆꯥꯕꯗꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦꯗ ꯈꯨꯟ ꯉꯥꯛꯇꯨꯅ ꯂꯩꯕꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯔꯣꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯌꯥꯏꯐꯔꯦ ꯒꯨꯔꯗꯤꯞꯁꯤꯡꯅ ꯆꯦ ꯁꯣꯅꯤꯌꯥ ꯏꯕꯥꯏ ꯑꯩ ꯇꯨꯝꯂꯒꯦ ꯄꯨꯡ 3ꯗ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯔꯣ ꯏꯅꯥꯎ ꯍꯤꯞꯄꯣ ꯍꯤꯞꯄꯣ ꯄꯣꯊꯥꯔꯣ 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 ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯃꯔꯛ ꯁꯥꯟꯅꯒꯦ ꯃꯔꯛꯇ ꯑꯗꯨꯝ ꯁꯥꯟꯅꯔꯛꯀꯅꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯂꯥꯏꯐꯁꯦ ꯂꯥꯛꯄꯅꯤ ꯉꯥꯏꯍꯥꯛ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩꯅ ꯃꯌꯥꯝꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯂꯥꯏꯐꯇ ꯑꯩꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ ꯑꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯆꯥꯒꯗꯕ ꯂꯨꯄꯥ 2 ꯈꯛꯇꯪ ꯑꯣꯏꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯀꯠꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯀꯠꯄꯗꯒꯤꯅꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟ ꯈꯪꯗꯦ ꯕ꯭ꯂꯦꯡꯀꯦꯠ ꯐꯨꯔꯤ ꯌꯥꯝ ꯂꯣꯏ ꯂꯧꯊꯣꯛꯑ ꯐꯝꯃ ꯂꯩꯔꯝꯃꯤ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯑꯗꯨꯗꯤ ꯈꯨꯗꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯗꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯗꯦ ꯃꯇꯦꯡ ꯇꯧꯔꯤꯅꯦꯅ ꯇꯧꯔꯤꯕ ꯃꯇꯦꯡꯁꯦ ꯑꯁꯥꯝ ꯃꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯀꯗꯣꯟꯗꯣꯏꯅꯣ ꯃꯣꯏ ꯊꯥꯖꯤꯜꯂꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯑꯗꯩ ꯃꯣꯏ ꯆꯦꯡ ꯀꯨꯀꯤꯅꯗꯤ ꯇꯥꯡꯅꯕ ꯀꯨꯀꯤꯅ ꯁꯦꯝ ꯁꯥꯔꯒ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯦꯝꯃꯤ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡ ꯍꯥꯏꯔꯒ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯦꯝꯃꯦꯕ ꯏꯔꯛꯄꯗ ꯃꯤꯇꯩꯔꯣꯟ ꯋꯥꯔꯗꯇꯣ ꯂꯥꯜꯂꯛꯏꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯨꯀꯤꯅꯦꯅ ꯈꯪꯉꯦꯕ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤꯅ ꯇꯧꯔꯤ ꯃꯌꯥꯝꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯑꯃꯈꯛ ꯍꯥꯏꯔꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯨꯂꯤꯁ ꯌꯧꯔꯛꯑꯅꯤ ꯄꯨꯂꯤꯁ ꯌꯧꯔꯛꯑꯅꯤ ꯃꯤꯇꯩ ꯂꯣ ꯇꯦꯛꯈꯥꯏꯕ ꯃꯤꯇꯩꯗ ꯂꯣ ꯎꯠꯀꯅꯦꯕ ꯖꯧꯂꯨ ꯌꯣꯔ ꯕ꯭ꯔꯗꯔ PLS 7 ꯀꯦꯗꯔꯁ ꯍꯥꯏ ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯌꯣꯔ ꯕ꯭ꯔꯗꯔ PLS 7 ꯀꯦꯗꯔꯁ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯃꯔꯣꯟ ꯃꯔꯤꯟꯁꯨ ꯁꯨꯗꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ PLA ꯑꯣꯏꯒꯦꯔꯥ KYKL ꯑꯣꯏꯒꯦꯔꯥ UNLF ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯣꯏꯒꯦꯔꯥ ꯃꯤꯇꯩ ꯂꯩꯄꯨꯟ ꯑꯣꯏꯒꯦꯔꯥ ꯃꯤꯇꯩ ꯅꯨꯡꯁꯥ ꯑꯣꯏꯒꯦꯔꯥ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕ ꯃꯤꯗꯤ ꯅꯠꯇꯦꯗꯅ ꯍꯥ ꯁꯣꯍꯥꯅꯤ ꯅꯣꯡꯖꯥꯏ ꯁꯋꯥꯗꯦ ꯑꯟꯇꯤ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯁꯨ ꯑꯉꯝꯕ ꯈꯔ ꯈꯔ ꯀꯌꯥꯒ ꯔꯤꯂꯤꯐ ꯀꯦꯝ ꯄꯤꯖꯈꯤꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯤꯇꯩ ꯍꯥꯏꯕ ꯏꯅꯥꯎ ꯂꯩꯇꯦ ꯁꯤꯒ ꯑꯗꯨꯅꯤ ꯅꯍꯥꯟ ꯃꯩꯇꯩ ꯄꯥꯡꯉꯜ ꯅꯤꯄꯥ ꯃꯆꯥ ꯑꯃꯅ ꯍꯥꯏꯁꯨ ꯎꯗ꯭ꯔꯣ ꯏꯃꯥ ꯑꯁꯨꯃꯥꯏꯅ ꯃꯤꯇꯩ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯜꯂꯒ ꯂꯥꯛꯈꯤꯕꯅꯤꯅ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯏꯃꯥꯗꯨꯒꯤ ꯕꯣꯗꯣ ꯃꯆꯥꯗꯣ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯅꯁꯤꯕꯅ ꯍꯤꯞꯄꯨꯗꯣ ꯑꯜꯂꯥꯒꯤ ꯀꯁꯝ ꯅꯣꯏ ꯕ꯭ꯂꯦꯡꯀꯦꯠꯇ ꯁꯨꯄꯣ ꯅꯪꯀꯣ ꯁꯤꯁꯤꯄꯨꯔꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯐꯤꯔꯥꯟ ꯊꯦꯠꯀꯗꯕꯅꯦꯅ ꯍꯥꯏꯗꯣ ꯁꯦ ꯄꯣꯖꯅꯨꯕ ꯑꯃꯕꯣꯒꯗꯣ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯁꯤꯁꯤꯒ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯜꯂꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯃꯇꯝꯅꯤ ꯁꯤꯖꯟꯗꯣ ꯄꯥꯟꯁꯦ ꯄꯣꯛꯑꯣ ꯅꯈꯅꯥꯎ ꯅꯊꯕꯥꯛ ꯂꯣꯏ ꯅꯥꯟꯁꯤꯜꯂꯨ ꯁꯤꯜꯚꯔ ꯕꯣꯗꯤꯗꯣ ꯈꯔ ꯅꯥꯟꯁꯤꯜꯂꯨ ꯃꯣꯏꯒꯤ ꯍꯥꯟꯅꯗꯤ ꯁꯣꯟꯗꯒꯤꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯤꯔꯝꯃꯤꯗꯣ ꯊꯪꯒꯥꯗꯁꯨ ꯊꯥꯡ ꯃꯈꯥ ꯂꯣꯡꯅ ꯇꯥ ꯂꯩꯍꯧꯔꯦ ꯍꯥꯏ ꯌꯨꯔꯥꯝ ꯍꯧꯖꯤꯛ ꯊꯪꯒꯥꯏꯗꯣ ꯅꯪꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯀꯩꯗꯧꯁꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯀꯨꯀꯤ ꯃꯌꯥꯝꯗꯤ ꯂꯨꯝꯅ ꯂꯩꯔꯦ ꯃꯣꯏ ꯀꯃꯦꯟ ꯇꯧꯔꯛꯇꯦ ꯂꯨꯝ ꯂꯩꯔꯦ ꯍꯥꯏꯔꯣ ꯑꯗꯣ ꯂꯨꯝꯅ ꯂꯩꯔꯤꯅꯦ ꯃꯣꯏꯗꯤ ꯂꯨꯝꯕꯗ ꯃꯣꯏꯒꯤ ꯃꯊꯧꯅꯦꯕ ꯁꯤ ꯀꯅꯥꯅꯣꯁꯦ ꯑꯩ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯅꯪ ꯑꯗꯨꯝ ꯆꯠꯊꯣꯛ ꯑꯗꯩꯗꯤ ꯑꯦꯛꯁꯟ ꯁ꯭ꯇꯥꯔ ꯀꯨꯀꯤꯁꯤꯡꯁꯦ ꯇꯧꯏ ꯃꯨꯜꯂꯝꯗꯥꯏꯒꯤ ꯊꯥꯎꯃꯩꯅꯤ ꯊꯥꯎꯃꯅꯤ ꯉꯥꯟꯕꯗꯣ
Chumi mulam da ge thangmai ne khangan khangan ngan nang ba doi do. paro ni si pa doi ni sam so kono do pauna bar jaba sigi thang do na kuki singe mangak tu da ka badi phani ka ka da bani ai Ekhoi gi pauna bar jaba si ka leiram ma ba. Hujik hujik siga Mada sa buko. moi gi masu macha khara lei ba si Makana ba na bang lo khut di ta salo khulai nang da masing bi su da ba na moi na ngak pangam Kamadam dia dai ba no. ado Ha? Kamadam dai. akhoi gi pauna bar jaba si ku ka leiram ma di Sing buko makana lo la jalo. kuki maru thum na ne maru Kadam nan jalo. kuki eba kuki je kada de leiram ge na mai mayam na thinara kani Makana na jalo po ja re num sai ana kari bhos lum pasna sai khong sai kui phong sai haukip flamengo i saukip time kari hai khone saron ka se sara lanse kamaina hoge ai lando kuki sak thu na horak pa ba sensor kuki minai na horak pa kurtiba ado brazil ai num akhoi sai mitei chana gam la jawri life siga aduna wahi wata to pa ngangoi kuki di minai ni kuki di refugee ni kuki di pandhumam leite palepham leite kuki gi horpham leite kuki gi puwari leite noi na cha na su du ga noi ne hayeng kari no ne uttori base mafam ne khongpak na kawr pase li doira ba kuki noi mafam pham nei moi changa khana hori de jara mafam mafam da season ra asam dei phangi tanok pi khare nagaland to ri kaung ta le myanmar burma ka ka ta le ahan ba phai dore ni moi ra nusinana lay di loi pana mal jabani noi di bujing nusina bai se noi na sa da jawdrabani na adugi mahi do noi sa ga da matam jawre kesum khallunu jawlu is jawlu jam sawe muji thare he ani kha Zau 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 means what? eke singha iche yar di chin tv noi Aduni inaw aina waze haido. ne di jamko chiru na hai chin tv ai na moda Oh cookie. jamko Oh chiru cookie. ngango Ikai tina zai tina he sayo cookie ai na sinti kan ukai ra waze Mall gumba ikai ye. pena Asam rifle gi kiem da noi na chanjing do chala ra kai do thari no. pena se ke do buni refugee sing se Loi leyu leyu mayam sina noi laman di noi ne. Noi gi laman se. Akhoi tonjan na lei roi ko soidra noi laman akhoi ne singdora kani sima noi kaw ano. Khangaba. Thadoro noi cookie nu pi sing do khara tang. Akhoi manakta. Noi launi ka do. Matik ti letra moina launi dugjam khana ba dane phuning manai thamoi se prok prok sa e dujam sa adi thoglo lao. Zawlu phawlu. jamko chiru Haukip aina khara le ngani. Naming masu blanket kano to tau ba. injal lu pura magta nanjal la bo pura khara jam pang nang sa lo Cookie singji khan bada I amung su nungai ti Manipur de su khai le loina tan ho khra ni kadai do moina chala lei u dui se ji e no ai te si lamka ro kaina khan na su lei ri moina lamka kaina ha long Asuk thina lamka ngang to ka moi cookie long no long ta do re khang de asuk thina ngang ibe sibu cookie no bu sija khro ai ro mita kai samna lamka to ka moi long ta do ro ni jo kai de da lan se hobra kai dei lan se hobra ai kaina roi hai ri do saron katsa chara ai na cookie ni kadai de lan se chara do hobra khang bra noi sura sanpur dei hobri noi na rally chat pani nomai pai raga adudi lando kanana hori hai pa karira nang khang ta para cookie na ne to pa ne mitai gi gum mai tha ba ne cookie na poppy plant tha ba da mitai na thingi hai na sau pa ne Delhi media na so kau pani haji se cookie ni tholai je Myanmar da gi lakwa cookie ko noi kadai hello lei mite para ga na mami hem hello mite my channel mami jo thonom gang na hello mite thole hai kam se kam mite je panjaning bra mitai du ta palami du do yar gi adugi mari tamak te thagat chari nate ne cookie singe yar gi masen nipa sing ni ai Sumi cookie di AR gi brother in law cookie habidi AR gi brother in law kange ba amuka hairora khara na sakto phaja fazabana ai cookie dagi aina fazai ne like cookie dagi aina fazai na sa khara phaja wai like to kanano hairai do hello mite ai se oh hello mitei huran bo naming dusu hurana tholakpa hello mitei ai di sakse cookie dagi aina fazai
Phazai koi china maya cookie dagi ina phazai ko cookie hui cookie hui cookie hui cookie dagi ina jam phazai oh sasma ka se upana akhoi gi mitai gi akhoi gi salai tare se masu tare se ubra si ubada no ki bado gari da masu tare dan thabda si kaino ki jabado adu do akhoi isa se jawi se ubra cookie dagi de akhoi na yam phajakra jani cookie di khangba जय श्री राम माय सब नमस्ते जी यहाँ में कुछ रिफ्यूजी बेचारा लोग आया हुआ है कुकी रिफ्यूजी लोग उन लोग बेकार की बातें कर रहे हैं इसलिए उन लोगों को भी बेकार सा जवाब दे रही हूँ मैं जरूर नेवा all Meitei ladies 10 children delivery daily है oh really वरी really adudi Di ba all matubang Meitei alam children's nangtungang mama women hay ro delivery 10 angang tara po hoy bodo Meitei ma women hay ro girls hay ro nangido soy gare for your crime information Assam Rifles brother-in-law's cookie are Assam Rifles brother-in-laws cookie na haja doise ana jemo cookie nu piduna Delhi da Jantar Mantar da मैंने क्या आपको सेपरेट एडमिनिस्ट्रेशन मिल जाएगा हाँ मिलेगा मैं हमी को फंगनी है कैसे मिलेगा अरे बच्चे को पैदा होने में 9 महीना लगता है सेपरेट एडमिनिस्ट्रेशन किस तरह मिलेगा कुकी को वहाँ जंतर मंतर में मीडिया वाले पूछ रहा है तो कुकी औरत आके बोल रहा है अरे बच्चे को पैदा होने में 9 महीना लगता है अरे सेपरेट एडमिनिस्ट्रेशन का बारे में पूछने से उधर डिलीवरी का बात किधर से आ रहा है इसीलिए कुकी लोग को तो सिर्फ वो सब का बारे में ज़्यादा मालूम है इसीलिए देखा एक भाई आया है कैसा कमेंट के कुकी का एक आदमी आया है कि जऊ जऊ बोल के उसका कमेंट कर रहा है देखो बेशरम लोग है कुकी का बेशरम घटिया रिफ्यूजी जगह जगह से लात मार के सब जितने भी जगह जगह से लात मार के कुकी लोग को भगा दिया है इम्फाल में आके मणिपुर में आके उन लोग को खाना दिया सहारा दिया अब मणिपुर को ही वो लोग दखल करना चाह रहे हैं वो तो सपना में भी नहीं होगा सुहानी नोंगजाई सुहानी नोई नमा नपा नपूना करम कांदा सिसिपुर सिबु लंका थोंबिगे मरुल मरी लंका है मोई दो लोंगता ता दो रे मिने सिंदुगा मीबु मफों ममांग यावदे अमफाव यावदे मीबु अमफाव यावदे कुकी नुपी नुपा सिंदुआई हेलो मिते खरा एन सकतो फजरदी एलबी थावai फजबना ऐसे फजबना सोमा माली बला माली फजबना मुन्नबा होनबा कुकी ना हवी लान हरफम लेतबा कुकी मिनाय दे तोंबा थोकसोम याइफरे कंगलेपाकी माना याइफरे कंगलेपांगा याइफरे मिते अथो म्याम ना वाइ याइफरे कुकी अकोइना लमन सोइदनो खमकनी कुकी नो महाप तारगा नंगना हाइगे तोबदो खरा भाप तारगा ngang ngo he करी भाप करीनो नंगना हाइबदगी पाखुमनी आंटी तुम लगे ngasi aidi hayeng exam chatu ima होय हिपुरो थेंगे कुकी मिनाय खरा चंगा प्राइन जी ngai na life se tha bane ba moi changak paga mi bi wanga ngang de hui sa sangi kaino huran chabadagi moi gi kok se jadrabani duna moina che aisu khara karan tage ताउ most welcome थागत चरी जौ खरा लेबनी अब जौ लाउ साइडत सी agi lore मुनो हॉस्पिटल बजाना हॉस्पिटल आउने अदो काय चक्कर कहाँ गया जौ कहाँ गया कमेंट करो प्लीज कमेंट जौ मिते इसिना होय कमेंट में पादरे वाला मिते इसिना मैम agida hangon hane kale kale video khani gi मिते इसिना मैम वारो बिगन कमेंट खरा चिथरसु hange काय चक्कर के कुकी दु लोट खरब खंगनी ने ai wifi hange चुसामु थादो चेन खरब कुकी दो सिसिपुर दई थादो चेन खरब कुकी
ꯑꯗꯒꯤ ꯐꯤ ꯁꯨꯕ ꯃꯤꯃꯣꯡꯗꯨꯅꯁꯨ ꯐꯨ ꯃꯅꯨꯡꯗ ꯆꯪꯅ ꯂꯩꯈ꯭ꯔꯕꯅꯦ ꯍꯥꯟꯅ ꯑꯔꯥꯝꯕꯥꯏ ꯀ ꯍꯥꯏꯔꯗꯅ ꯑꯔꯥꯝꯕꯥꯏ ꯍꯥꯏꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯑꯔꯥꯝꯕꯥꯏ ꯈꯪꯕ꯭ꯔꯅꯦ ꯃꯃꯤꯡꯗꯣ ꯄꯟꯕꯗ ꯋꯥꯟꯊ ꯋꯥꯟꯊ ꯇꯥꯕ ꯑꯔꯥꯝꯕꯥꯏꯗꯣ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯑꯔꯥꯝꯕꯥꯏ ꯀꯥꯏꯅ ꯃꯅꯥꯛꯇꯒ ꯆꯪꯉꯨꯅꯨꯀꯣ ꯉꯥꯟꯕ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯉꯥꯟꯕ ꯉꯥꯟꯕꯅ ꯉꯥꯟꯖꯈꯤꯅꯤ ꯈꯪꯕ꯭ꯔꯥ ꯈꯣꯔꯨ ꯉꯥꯟꯕꯗꯣ ꯑꯗꯨꯗꯨꯅ ꯉꯥꯟꯅꯅꯦ ꯉꯥꯟꯖꯈꯤꯅꯤ ꯀꯨꯀꯤ ꯅꯣꯏ ꯑꯗꯨꯒꯗꯤ ꯀꯃꯦꯟꯁꯦ ꯈꯔ ꯈꯔ ꯄꯥꯒꯦ ꯀꯃꯦꯟ ꯄꯥꯅꯕ ꯃꯤꯁꯦ ꯑꯝꯇ ꯋꯥꯏꯔꯨꯈꯤꯒꯦ ꯀꯨꯀꯤꯗꯨ ꯁꯤꯁꯤ ꯄꯨꯔ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯀꯨꯀꯤ ꯆꯦꯟꯒ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯛꯏ ꯁꯤꯁꯤꯕꯨ ꯀꯝꯔꯤ ꯈꯨꯖꯤ ꯃꯩꯇꯩ ꯀꯥꯏ ꯐꯣꯟꯅꯤ ꯑꯣ ꯅꯣ ꯔꯦꯐ꯭ꯌꯨꯖꯤ ꯃꯤꯇꯩ ꯖꯧꯖꯧ ꯖꯧꯖꯧ ꯖꯧꯂꯨ ꯖꯧꯒꯦꯡ ꯔꯦꯐ꯭ꯌꯨꯖꯤ ꯖꯧꯂꯨ ꯖꯦꯟꯀꯣꯛ ꯀꯩ ꯀꯩꯅꯣꯅ ꯅꯪ ꯀꯨꯀꯤ ꯅꯥꯎꯆꯥꯕꯅ ꯑꯃꯈꯛꯇꯪ ꯇꯧꯔꯣ ꯂꯩꯔꯤꯁꯦ ꯀꯨꯀꯤ ꯅꯪꯒꯤ ꯖꯧꯂꯨ ꯅꯣꯏꯒꯤ ꯃꯤꯁꯦ ꯑꯃꯈꯛꯇꯪ ꯂꯩꯕ꯭ꯔꯣ ꯗꯦꯕꯂꯥ ꯁꯅꯥꯁꯝ ꯍꯦꯜꯂꯣ ꯃꯤꯇꯩ 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 ꯃꯩꯇꯩ ꯍꯥꯏꯕ ꯐꯥꯎ ꯅꯔꯣꯜ ꯁꯨꯗ꯭ꯔꯤ ꯑꯗꯨꯒ ꯉꯥꯡꯅꯤꯡꯉꯤꯅ ꯄꯉꯥꯡ ꯉꯥꯡꯉꯤꯅꯦ ꯅꯠꯇꯦꯅꯦ ꯖꯦꯡꯉꯨ ꯀꯨꯀꯤ ꯃꯤꯅꯥꯏ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯁꯦ ꯅꯪ ꯚꯥꯞ ꯇꯥꯎꯀꯣ ꯃꯨꯟꯅ ꯇꯥꯎ ꯃꯨꯟꯅ ꯇꯥꯎ ꯅꯣꯏꯒꯤ ꯅꯃꯤꯡꯗꯨꯒ ꯍꯣ ꯅꯪ ꯆꯪꯕ ꯉꯝꯗꯦ ꯍꯦꯜꯂꯣ ꯃꯤꯇꯩ ꯍꯥꯏꯅ ꯆꯪꯉꯛꯑꯦꯕ ꯑꯗꯨꯗꯤ ꯍꯦꯜꯂꯣ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯃꯤꯇꯩ ꯃꯌꯥꯝꯗ ꯈꯨꯔꯝꯗꯣꯏꯅꯦꯕ ꯅꯄꯨꯟꯁꯤ ꯆꯨꯞꯄꯗꯨꯃ ꯅꯣꯏ ꯃꯤꯇꯩꯗ ꯈꯨꯔꯝꯃꯒ ꯅꯣꯏ ꯂꯩꯗꯣꯔꯤꯕꯅꯤ ꯈꯪꯉꯕ ꯍꯦꯜꯂꯣ ꯃꯤꯇꯩꯁꯤꯅ ꯀꯩ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯔꯥꯝꯕꯥꯏ 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 ꯌꯦꯔꯨꯝꯂꯥ ꯂꯣꯟꯕ ꯑꯩ ꯀꯩꯅꯣꯁꯦ ꯌꯦꯔꯨꯝꯂꯥ ꯂꯣꯟꯕ ꯑꯠꯆꯥ ꯑꯔꯥꯝꯕꯥꯏ ꯃꯥꯅ ꯑꯝꯇ ꯊꯧꯅꯥ ꯐꯅ ꯑꯝꯇ ꯃꯣꯏꯗꯧꯗꯤ ꯄꯣꯛꯀꯦ ꯊꯣꯛꯂꯛꯑꯒ ꯁꯥꯗꯅ ꯍꯥꯏꯔꯣꯅꯦ ꯑꯔꯥꯝꯕꯥꯏꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯐꯣꯡꯅ ꯊꯣꯛꯂꯛꯑ ꯍꯥꯏꯔꯨꯑꯣ ꯑꯙꯥꯔ ꯀꯥꯔꯗ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯁꯦꯝꯕ ꯀꯨꯀꯤ ꯅꯣꯏꯕꯨꯅꯦ ꯃꯤꯅ ꯍꯥꯏꯕ ꯇꯥꯕꯗ ꯏꯝꯐꯥꯜꯒꯤ ꯕꯤꯁꯥꯜ ꯂꯨꯠ ꯇꯧꯕꯗꯣ ꯃꯤꯇꯩꯅꯤꯅꯦ ꯍꯥꯏꯅꯦ ꯆꯨꯝꯕ꯭ꯔꯣꯏ ꯀꯨꯀꯤ ꯅꯣꯏꯗꯤ ꯑꯗꯨꯝꯕꯩ ꯄꯥꯎꯁꯦ ꯌꯥꯝ ꯇꯥꯅꯤ ꯅꯣꯏꯗꯤ ꯍꯨꯔꯥꯟꯕꯅꯤꯅꯀꯣ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎꯁꯦ ꯌꯥꯝ ꯈꯪꯕꯅꯤ ꯈꯪꯉꯕ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯒꯤ ꯕꯦꯡ ꯂꯨꯠ ꯇꯧꯔꯝꯕꯗ ꯐꯥꯕꯗꯣ ꯑꯅꯤꯈꯛ ꯐꯥꯕꯗꯣ ꯂꯣꯏꯅ ꯊꯣꯛꯂꯛꯑꯅꯤ ꯐꯥꯕꯗꯣ ꯀꯨꯀꯤꯗꯤ ꯄꯪꯐꯥ ꯐꯥꯍꯦ ꯃꯇꯝ ꯀꯨꯀꯤꯗꯤ ꯂꯣꯏꯗꯣꯔꯦ ꯗ꯭ꯔꯒꯁꯇꯤ ꯄꯪꯐꯥ ꯃꯇꯝ ꯐꯥꯍꯦ ꯂꯣꯏꯗꯣꯔꯦ ꯖꯒꯥ ꯖꯒꯥ ꯃꯣꯏ ꯐꯥꯏ ꯑꯁꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯃꯤꯇꯩ ꯃꯆꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯥꯛꯍꯜꯂꯤꯅꯦ ꯃꯐꯝ ꯃꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯥꯛꯍꯜꯂꯤ ꯈꯦꯂꯥ ꯁꯥꯟꯅ ꯁꯥꯟꯅ ꯃꯦꯗꯜꯗ ꯒꯣꯜ ꯃꯦꯗꯜ ꯄꯨꯔ ꯂꯥꯛꯏ ꯑꯗꯨ ꯁꯤ ꯂꯥꯟ ꯃꯔꯛꯁꯦ ꯀꯨꯀꯤ ꯅꯨꯄꯤ ꯀꯨꯀꯤ ꯗ꯭ꯔꯒ ꯌꯣꯜꯂꯤ ꯅꯤꯄꯥꯁꯤꯡꯗꯤ ꯗ꯭ꯔꯛꯁ ꯐꯥꯕ ꯒꯟꯖꯥ ꯐꯥꯕ ꯗ꯭ꯔꯛꯁ ꯐꯥꯕ ꯂꯥꯟ ꯃꯔꯛꯁꯦ ꯃꯤꯇꯩꯁꯤꯡꯗꯤ ꯍꯧꯖꯤꯛꯐꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯥꯛꯍꯜꯂꯦꯕ ꯅꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯒ ꯂꯩꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯁꯤꯒ ꯅꯣꯏꯅ ꯂꯩꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯑꯐꯕ ꯀꯔꯝꯕ ꯐꯖꯕ ꯀꯔꯝꯕ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯔꯛꯑꯒꯦ ꯑꯗꯩꯗꯤ ꯍꯦꯜꯂꯣ ꯃꯩꯇꯩꯅ ꯍꯥꯏꯕ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯅꯤ ꯌꯥꯏ ꯍꯦꯜꯂꯣ ꯃꯩꯇꯩꯅ ꯅꯣꯏ ꯃꯤ ꯀꯌꯥ ꯁꯤꯔꯒꯦ ꯑꯣ ꯅꯣꯡꯁꯥꯕ ꯖꯧꯂꯨ ꯑꯩꯈꯣꯏꯒꯤꯔꯣ ꯅꯪ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯀꯨꯀꯤ ꯀꯌꯥꯅꯣ ꯌꯥꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯃꯣ ꯀꯣꯐꯤꯟ ꯅꯣꯡꯁꯥꯕꯅꯗꯤ ꯑꯗꯨꯝ ꯍꯩꯔꯤꯅꯦ ꯀꯨꯀꯤ ꯃꯔꯣꯟ ꯃꯥ ꯈꯔ ꯅꯩꯔꯦ ꯅꯣꯡꯁꯥꯕꯅ ꯃꯤꯅꯥꯏ ꯅꯩꯔꯤ ꯀꯨꯀꯤ ꯑꯃꯈꯛꯇꯪ ꯂꯥꯛꯄꯁꯨ ꯂꯩꯇꯦꯍꯦ ꯅꯪ ꯑꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯒ ꯄꯥꯡꯊꯣꯔꯛꯄꯗ ꯅꯪ ꯑꯃ ꯂꯣꯏꯁꯤꯟꯕꯁꯤꯗꯤ ꯀꯩꯁꯨꯝꯅꯦ ꯈꯟꯗꯦ ꯈꯪꯉꯕ ꯈꯔꯖꯥꯝ ꯔꯣꯃꯤꯇꯥ ꯀꯧꯔꯣ ꯀꯩꯁꯥꯡ ꯈꯔꯖꯥꯝ ꯀꯧꯔꯣ ꯃꯩꯇꯩ ꯃꯔꯣꯟ ꯑꯃꯨꯛ ꯉꯥꯡ ꯃꯤꯇꯩ ꯃꯤꯡ ꯑꯃꯨꯛ ꯑꯣꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯤꯇꯩ ꯀꯜꯂꯛꯄꯁꯦ ꯀꯜꯂꯛꯏꯗ ꯅꯣꯏꯅ ꯃꯤꯇꯩ ꯀꯜꯂꯛꯄꯁꯦ ꯀꯜꯂꯛꯏꯗ ꯆꯨꯝꯃꯕꯅꯤ ꯃꯤꯇꯩꯂꯣꯟ ꯍꯦꯜꯂꯣ ꯃꯤꯇꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯤꯇꯩ ꯃꯌꯥꯝꯗꯣ ꯈꯨꯔꯝꯃꯤꯅꯦꯕ ꯈꯪꯉꯕ ꯅꯄꯨꯟꯁꯤ ꯆꯨꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯇꯩ ꯈꯨꯔꯝ ꯂꯩꯇꯥꯕ ꯅꯣꯏ ꯈꯪꯉꯦꯗꯅ ꯖꯧꯂꯨꯅꯤꯅꯦ ꯂꯩꯇ꯭ꯔꯕ ꯖꯧꯂꯨ ꯀꯨꯀꯤ ꯑꯇꯩ ꯑꯁ ꯃꯣꯏ ꯀꯃꯦꯟꯗ ꯌꯥꯝ ꯑꯐꯥꯎ ꯁꯥꯕꯗꯥꯏꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯗ ꯖꯧꯂꯨ ꯃꯃꯤꯡ ꯌꯥꯝ ꯐꯖꯔꯤꯕ ꯖꯧꯂꯨ ꯃꯤꯅꯥꯏ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯁꯥ ꯂꯥꯟꯅꯦꯅ ꯅꯣꯏ ꯂꯥꯟ ꯐꯣꯡꯉꯛꯏꯕꯗꯣ ꯅꯣꯏꯅ ꯇꯧꯔꯤꯕꯗ ꯀꯔꯤꯅꯣꯕ ꯅꯋꯥ ꯂꯧꯗꯦꯀꯣ ꯀꯃꯦꯟꯗꯣ ꯏꯒꯦ ꯍꯥꯏꯗꯤ ꯀꯨꯀꯤꯒꯤ ꯃꯃꯤꯡꯗ ꯐꯣꯡꯅ ꯊꯣꯛꯂꯒ ꯐꯣꯡꯅ ꯀꯃꯦꯟ ꯇꯧ ꯃꯤꯇꯩꯒꯤ ꯃꯃꯤꯡ ꯍꯥꯞꯄꯤꯗꯣ ꯀꯔꯤꯒꯤꯅꯣ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯣꯏ ꯅꯄꯥꯗꯣ ꯑꯗꯨꯏꯗꯨꯒ ꯍꯪꯉꯨꯁꯨ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯅ ꯈꯪꯉꯝꯃꯣꯏ ꯅꯣꯏ ꯅꯃꯥꯗꯨꯒꯁꯨ ꯍꯪꯉꯨꯁꯨ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯅ ꯈꯪꯉꯝꯃꯔꯣꯏꯕ ꯅꯪꯒꯤ ꯅꯃꯤꯡꯗꯣ ꯀꯩ ꯀꯧꯒꯦ ꯍꯥꯏꯅ ꯑꯦ ꯀꯦ ꯁꯤꯡꯍ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ 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 ꯒꯨꯗ ꯅꯥꯏꯠ ꯏꯅꯥꯎ ꯄꯣꯊꯥꯎ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯗ ꯄꯨꯡ 12 ꯇꯥꯔꯦ ꯈꯩꯅꯤ ꯈꯔ ꯆꯥ ꯗ꯭ꯔꯛꯁ ꯈꯔ ꯆꯥ ꯅꯊꯤꯕꯣꯡꯗꯨꯁꯨ ꯀꯌꯥꯅꯤꯗꯨꯒ ꯅꯣꯏ ꯆꯥ ꯐꯪꯗꯅ ꯆꯤꯡ ꯃꯔꯛꯇꯨꯒ ꯃꯆꯥ ꯐꯣꯟꯗꯣ ꯊꯝꯃꯣ ꯏꯄꯣ ꯃꯁꯥꯗ ꯁꯥꯍꯜꯂꯨ ꯄꯨꯔꯥ ꯍꯦꯜꯂꯣ ꯃꯤꯇꯩ ꯀꯨꯀꯤ ꯂꯦꯟꯅ ꯌꯥꯏꯐꯔꯦ ꯀꯣ ꯏꯆꯦ
ꯀꯨꯂꯦꯟꯅ ꯌꯥꯏꯐꯔꯦ ꯖꯧ ꯀꯨꯂꯦꯟꯅ ꯀꯨꯀꯤ ꯌꯥꯏꯐꯔꯦ ꯀꯥꯏꯅ ꯃꯤꯇꯩ ꯂꯥꯟ ꯍꯧꯗ꯭ꯔꯤꯀꯣ ꯅꯣꯏ ꯅꯣꯏ ꯀꯨꯀꯤ ꯑꯇꯩ ꯈꯪꯖꯜꯂꯨ ꯂꯩꯇ꯭ꯔꯕꯣ ꯀꯨꯀꯤ ꯈꯔ ꯌꯥꯝ ꯊꯥꯔꯛꯎꯗꯅ ꯀꯔ ꯅꯪ ꯃꯊꯟꯇꯅ ꯉꯥꯡꯉꯒ ꯁꯥꯕꯅ ꯍꯥꯏꯕꯅꯦ ꯃꯤꯇꯩ ꯂꯥꯟ ꯍꯧꯖꯤꯛꯐꯥꯎ ꯍꯧꯗ꯭ꯔꯤ ꯅꯣꯏ ꯈꯪꯖꯤꯜꯂꯣꯏ ꯅꯁꯥꯅ ꯑꯗꯨꯅꯤ ꯃꯤꯇꯩ ꯂꯥꯟ ꯍꯧꯗ꯭ꯔꯤ ꯆꯨꯝꯃꯕꯅꯤ ꯑꯗꯨꯒꯩꯗꯤ ꯉꯥꯛꯇꯪ ꯅꯃꯤꯠ ꯑꯁꯣꯝꯗ ꯇꯛꯄꯗ ꯂꯣꯏꯗꯣꯏꯃꯤꯀꯣ ꯃꯣꯏ ꯅꯍꯥꯟ ꯈꯨꯟ ꯊꯥꯗꯣꯛꯑ ꯆꯦꯟꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑ ꯆꯦꯟꯕꯩ ꯃꯇꯝꯁꯨ ꯌꯧꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯅ ꯀꯨꯀꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯡꯁꯤꯅ ꯅꯩꯗꯣꯏꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯡꯁꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯗꯦꯕꯂꯥ ꯁꯥꯟꯅꯁꯝꯅ ꯀꯩ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯀꯨꯀꯤ ꯂꯦꯟꯗꯤ ꯑꯇꯤꯌꯥꯗ ꯀꯨꯂꯦꯟ ꯀꯨꯀꯤꯂꯦꯟ ꯅꯠꯇꯦ ꯀꯨꯂꯦꯟ ꯀꯨꯂꯦꯟ ꯈꯪꯕ ꯅꯪꯅ ꯆꯤꯟ ꯊꯤꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤꯀꯣ ꯑꯩ ꯀꯨꯀꯤꯅ ꯍꯥꯏ ꯍꯦꯂꯣ ꯃꯩꯇꯩꯅ ꯍꯥꯏꯔꯤꯕ ꯍꯦꯂꯦꯃꯤꯅꯥꯏ ꯅꯣꯏ ꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯤꯕꯒꯤ ꯆꯤꯛꯀꯦꯟ ꯆꯥꯕꯗ ꯄꯣꯛꯈꯥꯏꯔꯦ ꯃꯤꯇꯩꯗꯤ ꯌꯦ ꯃꯣꯏ ꯁꯤꯕ ꯈꯨꯗꯤꯡꯒꯤ ꯆꯤꯛꯀꯟ ꯆꯥꯕꯗ ꯃꯤꯇꯩ ꯃꯌꯥꯝ ꯅꯣꯏꯊꯣꯛꯄꯗ ꯄꯣꯛꯈꯥꯏꯔꯦ ꯃꯤꯒꯤ ꯁꯟ ꯈꯔ ꯍꯨꯔꯥꯟꯒꯅꯤ ꯑꯗꯨꯅꯁꯨ ꯅꯣꯏ ꯑꯩꯈꯣꯏ ꯃꯤꯇꯩꯒ ꯂꯥꯟ ꯇꯧꯅꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏꯕ ꯀꯨꯀꯤꯒꯤ ꯅꯣꯏꯅꯁꯨ ꯍꯥ ꯅꯦꯆꯔꯁꯦ ꯐꯣꯛꯁꯀꯨꯝꯕꯅꯤ ꯆꯨꯝꯃꯕꯅꯤ ꯑꯗꯨꯅꯁꯨ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩꯒ ꯂꯥꯟ ꯇꯧꯅꯅꯦ ꯊꯣꯛꯂꯛꯑꯦ ꯃꯤꯒꯤ ꯃꯤꯇꯩꯗꯤ ꯍꯨꯔꯥꯟ ꯆꯥꯕ ꯅꯣꯏꯅ ꯍꯨꯔꯥꯟꯕ ꯅꯣꯏꯅ ꯃꯤꯇꯩꯒꯁꯨ ꯂꯥꯟ ꯇꯧꯅꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏꯔꯣ ꯉꯝꯃꯣꯏꯗꯕꯗ ꯖꯧꯂꯨ ꯑꯔꯦꯝꯕꯗ ꯃꯧ ꯅꯊ꯭ꯋꯥꯏꯗ ꯂꯃꯈꯥꯡꯗ ꯃꯥꯡꯖꯅꯤ ꯃꯧ ꯍꯦꯜꯂꯣ ꯅꯣꯡꯁꯥꯕ ꯔꯤꯐꯨꯖꯤ ꯑꯦꯁ ꯁꯤꯗꯤ ꯅꯣꯡꯁꯥꯕꯅ ꯈꯪꯖꯅꯤ ꯀꯔꯤ ꯃꯔꯣꯟꯅꯣ ꯃꯥ ꯈꯪꯈ꯭ꯔꯦ ꯃꯥ ꯑꯗꯨꯝ ꯈꯨꯝꯖꯈꯤꯅꯤ ꯍꯦꯜꯂꯣ ꯀꯨꯀꯤ ꯃꯄꯥ ꯃꯩꯇꯩꯅ ꯔꯤꯐ꯭ꯌꯨꯖꯤ ꯄꯣꯛꯄꯗꯒꯤ ꯆꯤꯟ ꯊꯤꯕꯗꯤ ꯅꯣꯏꯅꯤ ꯃꯅꯥ ꯄꯥꯅ ꯇꯛꯔꯛꯄ꯭ꯔꯣꯏ ꯅꯃꯥꯅ ꯄꯥꯅ ꯇꯥꯛꯂꯛꯄ꯭ꯔꯣ ꯄꯣꯛꯄꯗꯩ ꯃꯆꯤꯟ ꯊꯤꯕꯁꯦ ꯃꯤꯇꯩꯅꯦ ꯑꯣ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯊꯤꯔꯛꯑꯕ ꯀꯨꯀꯤ ꯅꯣꯏꯅꯦ ꯉꯥꯎꯔ ꯆꯦꯟꯒꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯆꯤꯟꯁꯦ ꯃꯥꯏ ꯀꯥꯊꯣꯔꯒ ꯃꯆꯤꯟꯁꯦ ꯍꯦꯛ ꯊꯤꯔꯛꯄꯗꯅꯦ ꯅꯣꯏ ꯉꯥꯎꯔ ꯆꯦꯟ ꯇꯥꯕ ꯈꯪꯉꯕ ꯃꯅꯥꯗ ꯏ ꯇꯥꯕ ꯃꯤꯇꯩ ꯆꯤꯟ ꯊꯤꯔꯦ ꯅꯔꯣꯟꯗꯨ ꯁꯨꯗꯕ ꯅꯣꯏꯅ ꯀꯔꯤꯔꯥ ꯀꯔꯤ ꯍꯥꯏꯄꯔꯥ ꯍꯥ ꯀꯔꯤ ꯍꯥꯏꯄꯔꯥ ꯑꯔꯥꯝꯕꯥꯏ ꯂꯥꯛꯄꯔꯥ ꯑꯩꯗꯤ ꯀꯤꯔꯦ ꯀꯔꯝ ꯇꯧꯅꯤ ꯑꯔꯥꯝꯕꯥꯏ ꯂꯥꯛꯄꯔꯥ ꯃꯩꯇꯩ ꯅꯨꯡꯁꯥ ꯂꯥꯛꯄꯔꯥ ꯍꯥ ꯃꯩꯔꯥ ꯄꯥꯏꯕꯤꯗꯨ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯑꯩꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤ ꯀꯔꯤꯅꯣꯅꯦ ꯀꯔꯤꯔꯥ ꯃꯤꯇꯩ ꯀꯔꯤꯔꯥ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯏꯄꯨꯡ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯒ ꯂꯥꯟ ꯇꯧꯕꯁꯦ ꯃꯩꯇꯩꯅ ꯑꯩꯈꯣꯏ ꯀꯨꯀꯤꯁꯦ ꯂꯣꯏꯅ ꯍꯥꯞꯄ ꯇꯥꯔꯦꯅꯦ ꯏꯄꯨꯡ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ हम आपका सेवा करी हम आपकी सेवा में हाजिर है रो ꯍꯟꯗꯛꯇꯤ ꯁꯦꯕꯥ ꯇꯧꯕꯒ ꯆꯠꯇ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯦ ꯑꯥꯔ ꯃꯅꯥꯛꯇ ꯀꯩꯅꯣ ꯇꯥꯔꯦ ꯑꯦꯌꯥꯔꯁꯨ ꯍꯟꯊꯔꯦ ꯑꯦꯌꯥꯔꯒꯤ ꯖꯒꯥ ꯖꯒꯥꯗ ꯄꯣꯁꯇꯣ ꯁꯤआꯔꯕꯤ ꯊꯥꯖꯤꯟꯕ ꯍꯧꯔꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯦꯜꯂꯣ ꯃꯩꯇꯩ ꯅꯨꯡꯁꯥ ꯅꯣꯏꯗꯤ ꯃꯤ ꯁꯤꯔꯁꯨ ꯌꯥꯏꯐꯔꯦ ꯁꯤꯗ꯭ꯔꯁꯨ ꯌꯥꯏꯐꯔꯦ ꯆꯨꯝꯃꯤ ꯃꯤꯇꯩꯗꯤ ꯌꯥꯏꯐꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐꯔꯦ 11:30 ꯐꯥꯎ ꯁꯥꯟꯅꯗꯣꯏꯅꯤꯀꯣ 11:10 ꯆꯠꯂꯦ ꯃꯌꯥꯝ ꯑꯩ 11:30 ꯇꯥꯔꯛꯄꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯀꯨꯀꯤ ꯃꯤꯅꯥꯏ ꯈꯔ ꯆꯪꯉꯛꯑꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯈꯟꯖꯕ ꯑꯗꯨꯁꯨ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯃꯤꯇꯩ ꯑꯍꯨꯝꯒ ꯆꯪꯉꯦ ꯀꯨꯀꯤ ꯑꯃꯅꯤ ꯈꯔ ꯆꯪꯉꯕꯗꯨꯁꯨ ꯀꯗꯣꯝ ꯆꯪꯈ꯭ꯔꯕ ꯈꯪꯗꯦ ꯃꯤꯇꯩ ꯃꯌꯥꯝꯅ ꯁꯨꯅꯨ ꯆꯥꯎꯗꯅ ꯅꯩꯅꯤ ꯍꯥꯏꯕꯗꯣ ꯔꯣशन ꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ प्रधान हेलो भाभी ꯍꯦꯜꯂꯣ ꯅꯃꯁꯇꯦ पंगलम स्टाइल स्टाइल गेम मो हेलो मितई पंगलम स्टाइल गेम मो मा खंगरे नौसाबना ꯃꯣꯏ खंगरे ꯃꯣꯃꯤ ꯃ꯭ꯌꯥꯎ 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 ꯅꯣꯏꯅ ꯔꯣꯟꯗꯤꯗꯨꯅꯤ ꯈꯪꯕ ꯃꯣꯏ ꯃꯐꯤ ꯁꯤꯅꯤꯡꯉꯥꯏ ꯂꯩꯗꯅ ꯉꯥꯕꯣꯡ ꯑꯃꯅ ꯑꯍꯨꯝꯗꯣ ꯀꯠꯊꯠꯂꯗꯣ ꯁꯦꯠꯂꯦ ꯑꯗꯨꯗꯨꯅ ꯀꯨꯀꯤ ꯐꯤ ꯅꯤꯄꯥꯁꯤꯅ ꯌꯦꯡꯃꯥꯏꯅ ꯐꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯦ ꯅꯣꯡꯃꯩ ꯄꯥꯏꯔꯦ ꯍꯦꯛꯇ ꯐꯣꯇꯣ ꯊꯝꯕꯅꯤ ꯃꯣꯏ ꯖꯧꯂꯨ ꯀꯔꯤ ꯀꯔꯤꯅꯣ ꯀꯔꯤ लूटर्स ꯀꯔꯤꯅꯣ मैती रोमिता कैसा मिनाई हेलो ꯍꯦꯜꯂꯣ ꯃꯤꯅꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯉꯥꯛꯇꯪ हेलो ꯂꯩꯔꯒ मिते ने मिनाई ꯂꯣꯏꯁꯤꯟꯖꯔꯒꯦ हेलो जौलूना मनी गांगोम जौलू भुई म्यू है रोमिता कैसा जौमिनाई ꯖꯧ 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 ꯀꯩꯅꯣ ꯖꯧ ꯑꯣ ꯖꯧ ꯖꯧ ꯂꯥꯎꯅ ꯅꯪ ꯉꯧꯊꯣꯛꯎꯔ ꯍꯥ ꯉꯧꯊꯣꯛꯎꯔ ꯖꯧ ꯂꯥꯎꯅ ꯈꯥꯡ ꯑꯁꯥꯕꯗ ꯖꯧ ꯂꯥꯎꯅ ꯉꯧꯔꯣ ꯀꯃꯦꯟ ꯇꯧꯔꯛꯎꯅꯦ रोशन प्रधान भाभी योर बॉडी करी फ्रंट खिलमी प्लीज खिलमी प्लीज What are you talking?
Hello Mitei Joe Habidi Ngana Chin Tibado Joe Habini. Hello Mitei Joe Habidi Nangna Chin Tibado Joe Habini. Chin Tiba. aduni na nangi na mingdo chin thibado chin thibado nangi na ming thi phaiba gi thigun mana kathorapado adu mai nang da khama thigun kathorapado thigun karakto Yesna Manga Ise Tumlu Rabro Tumlu Raboy. Che Tumlu Rabro Yesna Mangana. tumdri da ina Laisra Minasa Cookie Sings Siadi Yamno Ignanico. siri mata kainu ne myam siri bani Jomo myam ma Kobo Himina. jo 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 kuki di kai mani hai bada akoi ne thi bhai ra sangdo po thigun do adu man ni Limite kuki Yerum Lalon Bai. akoi di yerum la lon ba Moina akoi Cookie di Lalon. akoi di yerum la lon ba yerum yen marum da sam di haw ga Joe ni Nangi yerum Nupi la lon ba do en marum Yar Manata Lerem Manine. en marum khanga ba Joe Nangi Nupi do Yar Manata Lerem Mane Romita Kishamna. zona thang ni ni air manakta zona ne mai ni pido air manakta chalo ai thang ri ba mo ji du hong nei bi ni mo gi nature ni ne kari hai no ne inao ar gi machine ni pa ni ne zo do Romita Kisham Kasuba Noi Mani Fuji ko Manipuri Chatloai. kuki di to mai maro no phajabani kuki gi maming di Jebulasana Samna Mogi di Popular on Manikoi. popi la lon ba du di khara bu hai hai na popi la lon ba hai mo di machan pi la lon ba kangu ni ne Yesna Mangang Chumi Se Hamite Nahan Noi Arambai Singna Sige Dova Matamduda Ipa Ima Haibadoi. ipa ima bu di hai de di kai hai de ge noi di si dro ga asam rifle mana ga chat padro Saron Satska Sara Kamen Chumna Pao Tabda Nuaiti Heitabra Papa hay tapane hay tapane hay tapane karira Popi Jolu Popia Jolu Romita Kaisam HIV positive ay Jolu na Manglemba Singa Labna Kramjari ay thagachari nang manglemba zo zo je khara tawro oi zo 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 Sade 15 minute kawali ko Doi sana ba zo khara kuki Romita Kaisam kuki zo zo mina Haru yam lai Kaya di Pokai Kaya nga si di Minay ay Romita sunai re Romita Kaisam ay si ये रोशन प्रधान भाभी यू हिंदी मालूम थोड़ा थोड़ा मालूम थोड़ा थोड़ा मालूम ऑल इज वेल सिम्बू kaino simbu ai jina ऑल इज वेल ऐसे नहीं सिम्बू बॉडी को बोलोगे सिम्बू है सिम्बा है मिन kangde mitei ro na ngangbiro mitei Hello, mitei mitei cookie ro na na ngangbiro Romita mitei Kaisam. kuki minai mitei ro da जो अखोई की मरोन सी दिने मयाम ना लोई खंगी अब मिन्नाई नोई ना रोन दी कन्नाम ना खंगी दिया अब अदुन अखोई मरोन दो असुम ngambi ro मेते ये कोई की लोन से ngambi ro कुकी कुकी नोई ना आईकी चैनल से सब्सक्राइब तो रबो सब्सक्राइब तो सरो हयें कुकी ngang पद नोई जेंग ना बा खंगा बा हे मिनाई मचा दुना करी हायर लिनोय ए करीनो है मरोन सुदे बा कुकी ना कुलेन यस्मिन मंगांग कुकी मचा अखोई मितेगी चैनल दा लागलिसे कई इकाई द्रोय मिते की थी जागे लाइनी ने ऑल इज वेल सिम्बा मॉर्निंग आंगों कुकी पोपी जो पोपी अदो कुकी मैम नहीं ना हाय गदब देगी चैनल लो सब्सक्राइब तो सलो नोटिफिकेशन प्रेस तो सलो मथंग आई ना कुकी ngang पदे जेंग ना बको आई ना कुकी ngang पद नोई जेंग ओई दरो माने याई फिर बेमसा मिते कांगलेबाग ने याई फरे बेंसा हाइबो मैम द मित्रा मरी ता नागरे खोई कुइने साना मिनिट तरा मंगा रब साना रगा लोसन जारेगे को 12 दिसंबर की सु प्रोग्राम लइया बा प्लीज हिंदी यू टॉकिंग प्लीज आप हिंदी बोलिए मैं भी हिंदी बोलेगा हिंदी बोलो हिंदी हिंदी मालूम ngara ta na nolak ta sanarudra adu na henjeli फर अदो कुकी दु बुक दोन संगर ने कुकी नंग बुकू मनुंग दे संगर बने amra mo dum thokli jawlu pui pui tu lumo पुई पुई तू ता all is well तू simbu पा पी 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 तू jite sarang then cookie gi name aseng badi ku hai bani sister मनी मनी कू है बनी कुकी मरोनी कुकी जौलू जौ जौ नंगी मनोई मरन ता पी पा तू ती ता
tit tit tut 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 pi 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 pi. Cookie चे maron. कुकीगीदमक ngari amata lauraga thadokpiu bai yasmin mangangna Cookie na ngari huran huran sa da ngari huran huran cookie masen phunari ai. Moi cookie kana masen kana ne. khali joglu kaina dum khali shimbu shimbu an body ko olis ko elangana Cookie masen ne ngari muna bodo phuna da lo dorbar kana re ai. Khangaba ngari amana ngari kar huran amana ngari do di phong na di lei bodo ikai ra bani na huran na lei ngari do moi muna bodo phunari ai maru na ma. Khoi mitai masa mitai inga pitru pitru mayam singina huji cookie ai ba cookie mahik se mata di lena tharo mayam sina khalli bani. benta de papa pepe mema meme Chumi cookie maron ni do. di romida kaisa me maitei na mai hoba kuki na kulen phangba Chumi very good. thifai bagi makhol ni kuki gi marol se Chumi puk no ai tara buru manglembana putut besam pi pa pi cookie maron. bemsa maitei na mangle Kai jangre cookie ya. lot kre tallaw ni Ai channel subscribe to solo hamra cookie hayeng ai na cookie nga pada jeng na ba. yashna mangang na manglemba chunne Cookie hai ba cookie sidi jabat risu matam zaurani henjang sembado akoina jendem thak soibado jendem sembado jere jendem soibado mitra ta ngai rai ro ichinaw maya minitra katang wai sanaraga huji cookie wari to se khoi mitai no sinu si wai sanarasi cookie di huran bani kaina haida kana ite da jawlu separate administration only solution develop ai tai de solution pollution cookie sing le lot khare ne morning ango manglemba sing na no separate hai do asam rifle kem da chalo da pirap tro speak english we don't know english I don't know english please speak in Manipuri language I am Manipuri I am proud to be a Manipuri I am a Mitai sa cookie sing se pukhi da leiba charang akupi kumbani da chumi sawana sibi lak lak ai mine okay samuma nang lak pada akhoi chatore minute tara ramtang lai si sanaraga loisallage ko yashna thagachari mayam ichino mayam mafamda ai hosi live se loisanma matam jaure ngak sanarasi ichino mayam khoi masen nuksi wai sanarasi kuki minagi wari sanaraga kuki chakhottabagi wai sanaraga kuki phi leita tumna aduna ai kuki hattabai o moi maim chakre yashna mangang na ne si akhoi gi di mai chakre adu thawai da chakkodani akoina kuki lem thaning de se ma kuki hattabai atre ai wasak ne adu akoigi jumai chakhi bade ima stock oiriba mayam jumai chakhi bade adu to khorone akoi student kya hujung thiba cha ba khangna leiri morning angom sebem cha risikor please speak english manglemba singche bemsa nungairi sedi devela sanasam nine hayengsu live tharu ko sumaina comment to bose nungai jenge hayeng se matam phangadi nga tharake ado hoji hayeng si baudi matam khara phangba su jai ha hangchi tagi diam ko mong nupi lan gi program ama program hayeng su manipur mi thunga dori ado ane mayam amagi program silli banina akoi hojai district ki oina su secretary oiri banina thaba khatang kalli Ranjana hijam dear Sonia nangi diamond party la thagachari Ranjana hijam dear Sonia thagachari aina hangadaba khangdare kanana hanadoriba mingwena kaujare ai life ta lakpiba nuksije yam thagachari ngasi di mayam je wai sanagane life mate ama thariba do kuki minai ama su changai chumna ngangde mana chumna ngangdre mina khoju chumna khumbidare kaino akhogi iramdam akhogi manipur ima leibak sana leibak manipur mitai macha akhoida akhogi yumda moina la phau sarabadi adudi khongpak na kawra tantaba mina achum aran loina khangmani da noi kuki no da noi kuki mitei kanana lanbra haibasu horan basu lon khangi kanara adubu kanara napara karira kisum hara kanu kuki
Kanara adubu sing Mitai lan howdri noi nungairakadaba matam jawrabani naksalabani noi nungairakadaba matam noina life la oai deng se life la ini kai dawrege kai tawrage haino Romita kaisam Ranjana hai Romita sinambiran yaifare yesnamanga ise ei tum lage ko hoi hoi aina nao thawak khara leye mayamgi oina chatkadabani mai hoi pakpa hoi oilage akhoi hujik ima mayamgi lebagi oina tamakta thawak chattoine akhoi hujik ima lebagi Meitei tamakta ladies angam angam refugee thawna utpa matam ni machin chinang tere mayam na su machin utli tere kanana Meitei ladies refugee ka subi haigale jawlu padra lor Ranjana hijam Sonia ai adum channel se yengjei ko ai thagachari mayam na nusibibagi ne ina ngasi channel du semba ngami base adoi aham bada ina channel sengi badusu mayam na sumai pamone na khalude aina sum chak padagi video siga ina phongdok sabane mayam na jawhanning na mayam na nusibadagi video mathang se kai video se jengbire moi busi na doi sinau sing na comment da sum haibiro video kama matong matau gi karma mongi video sembiro hai bai sinau sing gi sum mot jit sarang lebasun the ham haibiro Myanmar da Myanmar army na ku thanga ku tanggal Ah, langaga Myanmar hatpagi Myanmar da mari manga amsu tu khare bani mai pakpo iminarasi sinambiren oiminarasi mitai ichinaw mayam athauba mayam Jau akoi mitai gi i Natuso cheleba mitai Air athauba na mayam na ngasi Laukhare ima leibaki tamna thawaina pon thawribodo adugi macha adugi akoi gi ibung ipa ngatani akoi gi icha ngatani aduga leiriba mayam da akoi du adugi mache singni mama sing aduidi akoi gi thawna ase kadai jawna akoi ni thawna ase moide hapkani abado akoi mayam na khanjan tai do akoi ninghan ba jade doi ai live su jengbiriba ai video jengbiba ichinaw nungsiba mayam na su leiriba ibung ipa sing duga anga anga thawna hapiu Ranjana hijam dia Ratna hai hello Ratna Guru Mayom dia Ranjana Thagachari Loi thagachari mayam Loi punama nang Diamond Party ni Diamond TV da akhoi ibung James na su mayam gi jam mateng tori doi duga mayam na su angam angam mateng tori relief camp hing su mateng tori ibung James su jamna khoi ma leba gi tamakta angam mateng tori thagachai asumaina khoi mitai mayam na apunbo oina punjhallaga angam angam mateng tawmina si akhoi laman khumgadaba yamna lei akhoi gi ibung ipa mayam na kapkhiba mogi thawai mayam do adu pelhanbagi mathau lei akhoi Romita huji Kaisam Noksale Soba Saikhom Yaifare Mangle Masinga Aigi comment parakte Warobo Jati Koi o Rao manglemba ina comment chithar su Yam warau ganu Fare Mangfarasi Ko khuman Saron pulsiba mangfarasi Katsa Chara Yam Fare Mangfarasi Ko mangfarasi noi chino mayam aina ahmad su haijagare aina mayam da taksabagi wa ina chade akoina huji rupa hate tara now hoki sabaduga auntie na channel semi se cookie ekhoi bu challenge taunaba semroi mane mani Ramita thagachari yai buratna nangna mayam question hangpado adumaina phongna question hango aduni kuki ama oidi phongna question hango adumaina khoi phongna answer pige mitei gi maming khara lo fake account khara sem adumai tawganu kuki noina lanse horakpade ngasi si phim me jorapani noida mafam mafam de kauna talakpado akhoi mitei na nusi janana leiminaraga noibu na thibong pijagi bane aba aduga ngasi adu mitei do noina onjanaga lan tawragadi do mitei miyam da khumokpada noi kai oigani noina haining ba haide akhoi ju dugi pakhum da pitaiba kaigino sidi manipur sidi akhoi gi lamni akhoi gi iramdam ima lebak manipur mitei ningthona palamba lam na manipur siga leiraga mitei marakta leiraga noina mitei ga nusi jana leitrabadi mitei da khanna bahorabadi mitei akhoi kamai tumi leigani mitei akhoi gi ibung ipa noina phana khuna hatkalani mitei akhoi gi jummai thari akhoi kamai tumi leigani manipuri mana yai pari mangle mana hojiki kuki angang do hoi adumaina ka question direct tawro adugine ne ngasi live thare se noi gi kuki gi question tawro podai kuki dari renko no ai gi haining ba noina aingon hangning ba wai da du duge ngasi answer pi gaina live tharak pani aba ibai hai te mai sinambene iche na ngang ba ta se yam nungai thagachari Sonia na pen na ngang bado yam nungai ta bada kana haino comment pidrasu adum yengje Ranjana hijam thagachari mayamna nungsibiba ado aina haise ichinaw mayam lairi bung pai che chan jengiba mayam se ko natra akoi mayam gi thawai siga hujik chaiba mayam se aina ngasi video da phongi se ai ma khangna phongi aina chaiba utli base soina mayam pona mangsu loina chai ne ba mayam na youtube pai da bagi channel la thang ba khangde le channel pai ra jo channel la thoga do ai ngang do khatang nuai ta ba khang do ai ngang da mane ba akoi di puba ngamak tar me thawai se
ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯤꯕꯅꯦꯕ ꯑꯩ ꯑꯃꯒꯤ ꯈꯣꯜꯂꯥꯎꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯇꯧꯔꯛꯏꯗꯣ ꯑꯩꯅ ꯉꯥꯡꯉꯤꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯄꯨꯟꯅ ꯃꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯕꯅꯦ ꯑꯩ ꯈꯜꯂꯦꯕ ओवरडोज लोइना सिदुरबनी ꯁꯤꯔꯦꯜꯁꯤ ꯇꯥꯔꯤꯗꯣ ꯑꯗꯨ सिदुरबदगी ꯀꯨꯀꯤ मोय ꯃꯌꯥꯝ मसाना लोइना ꯑꯣꯚꯔꯗꯣꯁ ꯇꯧ चारगा ꯇꯧꯅ लेबनी मार्केट ꯀꯥꯏ ꯆꯪꯈ꯭ꯔꯦ लेतबदगी ꯀꯨꯀꯤ ꯑꯃ मसाना चार लेबनी ꯍꯥꯏꯔꯝꯕꯗꯣ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔ ꯍꯪꯉꯝꯃꯤꯗꯣ थोलकिद्रे इगमनी ꯆꯪꯉꯣ ꯑꯩ ꯀꯣ ꯂꯥꯏꯐ ꯂꯣꯏꯁꯟꯗꯧꯔꯕꯤ ꯀꯨꯀꯤ ꯀꯩ ꯍꯪꯒꯗꯕ ꯍꯪꯉꯣ ꯁꯠ ꯁꯠ मिनिट अनी तंगार ꯀꯨꯀꯤ ꯅꯣꯏꯁꯨ ꯐꯩꯌꯦꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦꯕ खनबदी ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ कुकीना ꯍꯩꯕ ꯀꯨꯀꯤ हौबा ꯅꯣꯏꯅ ꯂꯥꯏꯔꯤꯛ ngक्तनी ꯂꯥꯏꯁꯨ ꯍꯩꯕ ꯀꯨꯀꯤ ꯃꯌꯥꯝ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨ ꯂꯥꯏꯔꯤꯛ इकायबसु ꯂꯥꯏꯁꯨ ꯍꯩꯕ खंगदे ꯀꯣꯛꯇꯨ ꯁꯤꯖꯤꯟꯅꯧ ꯐꯠꯇꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯒꯅꯣꯕ ꯃꯤꯒꯤ ꯃꯆꯥꯕꯨ ꯍꯥꯠꯂꯒ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯕ नंग हारो लोसनब मिनिट अनी खतंगार इबाय होय होय इते मैं यामना चुमे इबाय एजे कना ꯏꯕꯥꯏ ꯇꯅꯨ ꯍꯣꯏꯒꯤ निसोनी नेक्स्ट टीवी हेलो ꯅꯤꯁꯣꯅꯤ लोसलनी मिनिट अनी तंगार ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯅꯤꯇ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯐ ꯆꯥꯠꯇ ꯂꯥꯛꯄꯤꯕ ꯂꯥꯏꯐꯁꯤꯒ ꯏꯆꯤꯟ अखोय मर ꯏꯅꯥꯎꯁꯤꯡꯒꯤ मर का दुम ꯀꯃꯦꯟ थारकनी ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯍꯌꯦꯡꯁꯤꯃꯗꯤ ꯁꯪꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯌꯦꯡ ꯊꯥꯕ ꯉꯝꯕ ꯉꯝꯗꯕꯗꯤ ꯈꯪꯗꯔꯦ ꯑꯗꯣ ꯈꯔꯅꯤꯗꯤ ꯊꯕꯛ ꯑꯃꯨꯛ ꯀꯜꯂꯅꯤ ꯂꯥꯏꯐꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯊꯥ 5-6 ꯁꯨꯔꯦ ꯂꯥꯏꯐ ꯂꯥꯛꯇꯕ ꯍꯥꯏꯅ ꯉꯁꯤ ꯂꯥꯏꯐꯁꯦ ꯂꯥꯛꯄꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯒ ꯏꯪ ꯇꯞꯅ ꯅꯨꯡꯁꯤꯅ ꯃꯌꯥꯝꯁꯦ ꯂꯩꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯀꯗꯥꯏꯗꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯤꯅ ꯃꯕꯨꯛ ꯐꯠꯇꯕ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡꯁꯤꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯁꯤꯅ ꯂꯥꯟ ꯍꯧꯔꯛꯇꯅ ꯃꯤꯒꯤ ꯃꯤꯇꯩ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯣꯏꯅ ꯄꯤꯁ ꯔꯦꯂꯤꯅꯦ ꯆꯠꯂ ꯅꯣꯡꯃꯩ ꯄꯥꯏꯔ ꯆꯠꯂ ꯀꯔꯤ ꯄꯤꯁ ꯔꯦꯂꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯇꯧꯈꯤꯕꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯏꯐ ꯇꯧꯗꯔꯦ ꯑꯗꯩꯗꯤ संजना हिजम होय गुड नाइट मंग फरसे ꯃꯪ ꯐꯔꯁꯤ ꯈꯨꯃꯟ ꯄꯨꯟꯁꯤबा मिति इमाना याइफरे ꯌꯥꯏꯐꯔꯦ ꯃꯤꯇꯩ कंब्रामणि ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ 11:30 ꯇꯥꯗꯣꯔꯦ तारे ऐसु हेंग ड्यूटी ꯑꯗꯣ चकदले ꯂꯣꯏꯁꯜꯂꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯛ ꯀꯣꯟꯅ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ आई ड्यूटी ꯑꯗꯣ चकदले ꯑꯩꯅ ꯁꯨꯝ ꯍꯧꯖꯤꯛ ꯈꯔꯅꯤꯁꯦ ꯑꯩꯒꯤꯁꯨ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯈꯔꯗꯤ ꯐꯖꯗꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯂꯥꯏꯐꯇꯁꯨ ꯑꯩ ꯉꯁꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯔꯦ ꯑꯩ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯆꯥꯛꯄꯅꯤꯅ ꯀꯞꯄꯤꯕ ꯃꯌꯥꯝꯗꯨꯅ ꯎꯕꯗ ꯇꯥꯕꯁꯦ ꯉꯝꯗꯦꯕ कमायन ꯔꯤꯂꯤꯐ तौबद ꯀꯦꯝꯗ ꯆꯠꯂꯨꯕꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯎꯅꯕꯗ ꯊꯃꯣꯏꯁꯦ ꯄꯨ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯗ तार इस ꯁꯥꯎꯅꯤꯡꯉꯕꯅꯤꯅ ꯃꯣꯏꯗ ꯆꯥꯛꯑꯕꯅꯤना ꯑꯩꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯈꯣꯟꯁꯦ ꯐꯖꯗꯔꯦꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯔꯤꯕꯁꯦ ꯃꯣꯏꯗ ꯃꯣꯏꯒꯤ ꯇꯧꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯒ इहिꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯅꯣꯡ ꯃꯔꯛꯇ ꯆꯣꯠꯅ ꯆꯥꯛ ꯄꯨꯈꯝꯗ ꯆꯥꯗꯒꯤ वैष्णव ꯂꯥꯗ सिंह हफ्ता अमु लापी हुए ꯂꯥꯗ ꯖꯣꯝꯃꯒ ꯆꯥꯔꯤꯕꯗꯣ ꯌꯦꯡꯖꯒꯦ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯇꯣꯔꯤꯕꯅꯣꯕ ꯑꯗꯨꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯀꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯛꯄꯒꯤ ꯆꯥꯕꯒꯤ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯍꯟꯗꯛꯇꯤ ꯈꯔ ꯊꯥꯡꯒꯠꯇꯔꯦꯕ ꯊꯥꯡꯒꯠꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯊꯥꯡꯒꯠꯆꯁꯅꯨ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯑꯩꯅ ꯑꯗꯨꯗꯣ ꯑꯩ ꯊꯃꯣꯏꯁꯤꯒꯤ ꯑꯗꯨꯝꯕꯩꯗꯣ ꯊꯥꯡꯒꯠꯄ ꯉꯝꯗꯕꯩ ꯊꯥꯡꯒꯠꯇ꯭ꯔꯤꯕꯅꯤ ꯑꯗꯣ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯀꯜꯂꯦ ꯂꯥꯟꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯅꯨꯡꯁꯤꯕꯩ ꯈꯣꯟꯗꯣꯛ ꯆꯤꯟꯁꯤꯒ ꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯂꯥꯟꯁꯦ ꯂꯣꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯏꯪ ꯇꯞꯄꯛꯑꯒ ꯑꯗꯨ ꯃꯇꯝꯗ ꯑꯩꯒꯤꯁꯨ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ हफ्ता ꯑꯗ ꯏꯆꯤꯟ ꯏꯅꯥꯎ नौमदम ꯃꯌꯥꯝ सलाके ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯌꯥꯝ ꯃꯪ ꯐꯔꯁꯤ ꯃꯤꯇꯩ ꯑꯊꯧꯕ ꯃꯌꯥꯝ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯁꯤ ꯂꯩꯔꯤꯕ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯕ ꯂꯦꯞꯄꯤꯒꯅꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯗꯨꯒꯤ ꯂꯥꯏꯐꯁꯤꯒ ꯀꯃꯦꯟ ꯆꯤꯊꯍꯧꯕ ꯃꯌꯥꯝ ꯑꯃꯠꯇ ꯋꯥꯔꯧꯕꯤꯒꯅꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯨꯊꯠꯂꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯩ ꯂꯣꯏꯁꯤꯜꯂꯒꯦ याइफरे ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯀꯊꯠꯂꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ हफ्ता नौमदम लाकनीदा ꯕꯥꯏ ꯕꯥꯏ